Sanano nupatuda tingak masilengda leptuna yengdun lay. Nahan makhaidi ma laklabadi khanna chensin imungda lotlaga leibadu ngasidi kanamta yumda leitrabanina lotluge haibasu yadri adumak leptuna lay. Bobby makhwang metlaga nangna kayam kuina aibu udana bulot karido ngasidi tan chare khanna nangaiga wari sanaba laklabani. Bobby kaino nangna khalise aina nang uningdabagi thengnaningdabagi lotli haiba nasana khangla phau nangna kaihorisi karino nungsibase nungsiranu hairaga nungsidaba yaba nate thamoi riningai themjanabu hotnabada nungsibi nangi darkar yamna lay. Nangna nungsi pami hairaga ainikta yagadaba nate haigisu haiga khangnazaba mi lay hairidana oiba yadabu miga khangnabana phatro kona thamoi kainaraga saunaraga nasa wahangadabagi saru long lasting oidoba aiga khangnase aibani exam su loikre ai nangi pakum ingairibani aigi pakum pibana fani. Sanano sauningna pakum haibu ai nanga khangnaningde ai nangna haibado yaningde hairedana sidagi henba ahenba pakum amata nangi nafamda taba phangloi nangnu pini aingon singnaraka aina tawba ngamba kaya ama lay haibase nangsu khangpham thoi hayeng khudong thiba taraklabadi nasana ya yade na haibaga ngamloini ha namitagi na pi taraga kaptringai aina haibasi ilo nangna phau saraka mingona gari thingzlido akan sarira nasana nasagi nara khangzadraba magum sagi wakhal selaga mingona kari haini kari tawni haipau khangzarakjene nang mi ama oina nasana kari tawni haibado khanthaba phai nangumbada aingonda pauktak pigadaba nattene sidi aige ningba pamada kanana su khuting jenba yaroi nangi dudi nasana thantagi khanba wani nangna pamba aningba khuding nasana phangnaba hotnabada mingonda force tawraga yahangana maduna nangonda akaiba kaya masu lakani nangna mahele nangi aningba pama phangnaba yadena mibu tuhat piduna masana yaningdana namahadun tawgadaba natte madudi miyoiba mana khangada wakhal nati sana khangada wakhal ni hoini nangna isi sana hairasu ai kaisu kaide nangna bu yarakani hairadi nangna thina sairasu nganglasu kem khandeni aikoise laikai maseni mina uraga takhraga yam phaza phapsu laite imungi mi kanamta leitre haidana tanza yengdon sanglatlaga akan buwa ngangano aina tawbuna yadam aduga henarina nakoigi thongal phau thimiba college phau gari maningde napaga sathuk sasin tawbudi yaba natro aisu mi moina noyanigi mongdo aisu khambanu poi mahagaiga khangna nangna tawriduna sumlibro aduna boisu noini kainaba ngari siri kaidoroni ngaki wakhal khalaga nungsirakpa maga hanadagi nangbu khanjarakpa igadi yam thina khenarakani masu masagi re khanbagi natro jahi ani nangi na tunginaraga number ga longnaraga pau phongnarido madugi hero duso nangi na mangmaktadani ekhoini funakibdo madudagi henba thabak tawningdrabadi nasana khangna yarakpana fani hoksiki matamse yam saukhatlabani nupana nupi pharaga lawba koiba kaise amta satnadrabani nang nupani ngami haidana namhadana yahanabu hotnagan madudi nang nasagi oisaba thibani Bobby to noklaga film drama ya male nangi warisi nate yare haraga loisinaba yaba warisida nang so makata thai nangna pamise dupa duga aige funaraga hatuknabuduro Bobby nangdi mi oiramjena mi nataba sa nanga aiga kamaina khangnadoino nakokto afaba kharasu khanbatam mi gi wakhal khanabu hotnaw sagi wakhal khalaga nasana nasamu manghanjagado nang sanare mi khuding nangna phuba ngamlani nange pambada mi khuding ma ilaga chatpa ngamgan habisu khangan nangna tawrise kakanaga khanglabadi nang afabasu oi aigi pungi pa leitrabasu babaga kaka kali haibase nang kaudaba phai nang dinasin ge yam kalamena nate wangang bage am hairame yai kashu kaide ngamna bu hotnabada masana tabani aisu aigi ngamzaw mongda hotnaba tabani ne nangak aduk haigatpa napal aduka nangse ai so ai hainade Bobby sauning boy kari boy sanano ki manakta sangsilaktuna makut khudang da paigi tawri adubu sumang da kari thausilakpagi makholda Bobby tumi laikre laibaga sana thoigadu chakaubu masatlubadagi halakpani sana thoina haima Bobby nang la amira bem
ꯕꯣꯕꯤꯁꯤ ꯐꯝꯅꯕ ꯃꯣꯔꯥꯒꯝꯗ ꯄꯤꯗ꯭ꯔꯕ꯭ꯔꯅꯦ? ꯕꯣꯕꯤ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯃꯔꯥꯜꯗꯨꯗ ꯃꯔꯩ ꯇꯠꯂꯤ ꯋꯥ ꯉꯥꯡꯂꯛꯏ꯫ ꯏꯗꯣꯝꯆꯥ ꯌꯥꯔꯅꯤꯗ ꯑꯩ ꯅꯣꯡꯃ ꯂꯥꯛꯑꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯥꯏꯔꯒ ꯕꯣꯕꯤꯗꯨ ꯁꯨꯃꯥꯡꯗꯨꯗ ꯀꯨꯝꯊꯔꯛꯏ꯫ ꯂꯥꯏꯕꯅꯁꯨ ꯅꯪꯗꯤ ꯍꯟꯗꯛ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯏꯅꯦ, ꯂꯥꯛꯎ ꯀꯣꯂꯦꯖ ꯀꯥꯔꯁꯨ ꯕꯦꯝꯒ ꯇꯧꯔꯒ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯧꯀꯣ꯫ ꯕꯣꯕꯤꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯅꯨꯗꯤ ꯁꯥꯎꯅꯤꯡꯕꯒ ꯄꯦꯟꯗꯕꯒ ꯋꯥꯝꯇ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯕꯣꯕꯤꯁꯦ ꯕꯦꯝꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯀꯅꯥꯝ ꯂꯩꯇ꯭ꯔꯤꯉꯩ ꯌꯨꯝꯗ ꯂꯩꯔꯝꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯐꯕ ꯉꯥꯛꯇ ꯈꯜꯂꯨ, ꯋꯥꯈꯜꯗꯣ ꯃꯤ ꯑꯉꯥꯡꯁꯤꯡ ꯀꯔꯤꯝꯇ ꯈꯟꯅꯔꯝꯃꯣꯏ꯫ ꯃꯣꯏ ꯑꯅꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯂꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯕꯣꯕꯤꯁꯤ ꯅꯨꯄꯥꯅꯤ, ꯏꯆꯥ ꯅꯨꯄꯤ ꯉꯥꯛꯇ ꯑꯅꯤꯅꯤꯅ ꯑꯩꯗꯤꯅꯦ ꯄꯥꯈꯠꯇꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯅ ꯐꯦꯟꯁꯤꯡ ꯂꯣꯏꯅ ꯇꯧꯁꯤꯜꯂꯕꯅꯤꯅ ꯑꯃꯒ ꯎꯅꯗ꯭ꯔꯦ꯫ ꯌꯨꯝꯗ ꯀꯅꯥꯅ ꯆꯪꯉꯤ, ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯒ ꯌꯨꯝꯊꯪꯅꯕꯅ ꯎꯒꯗꯕ ꯅꯠꯇꯦ꯫ ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯑꯩꯗꯤ ꯀꯅꯥꯝ ꯇꯦꯛ ꯊꯥꯖꯗꯦ꯫ ꯂꯩꯀꯥꯏ ꯃꯁꯦꯜꯁꯤꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯌꯥꯔꯤꯁꯦ ꯅꯪꯁꯨ ꯋꯥꯈꯜꯗꯣ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯈꯔ ꯆꯥꯎꯊꯣꯛ꯫ ꯋꯥꯈꯜ ꯃꯆꯥ ꯈꯜꯂꯒ ꯐꯠꯇꯕ ꯈꯜꯂꯒ ꯋꯥꯅꯅꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯁꯨ ꯁꯅꯥꯊꯣꯏꯗꯤ ꯃꯁꯥꯗꯨ ꯏꯁꯤꯡ ꯁꯤꯡꯅꯩ꯫ ꯃꯔꯨꯑꯣꯏꯅ ꯃꯆꯥ ꯅꯤꯉꯣꯜ ꯉꯥꯛꯇ ꯂꯩꯕꯅꯤꯅ ꯍꯦꯟꯅꯁꯨ ꯄꯥꯈꯠꯂꯤꯕꯅꯤ꯫ ꯙꯅꯔꯥꯖ ꯍꯣꯏꯗꯅꯤ꯫ ꯙꯅꯔꯥꯖ ꯍꯣꯏꯒꯤ ꯌꯨꯝ ꯁꯥꯒꯠꯀꯅꯤ ꯍꯥꯏꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯏ ꯕꯤꯛꯇꯔꯅ꯫ ꯂꯩꯕꯥꯛ ꯍꯣꯟꯕꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅꯕ꯭ꯔꯣ? ꯙꯅꯔꯥꯖꯅ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯅꯔꯤꯜꯁꯦ ꯌꯥꯎꯗꯕꯗꯨ ꯇꯧ꯫ ꯌꯥꯝꯗ꯭ꯔꯕꯅꯤ, ꯁꯠ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯗꯧꯅꯤ꯫ ꯃꯅꯤꯡꯒꯤ ꯕꯥꯠꯔꯨꯝ ꯇꯣꯏꯂꯦꯠ ꯆꯪꯐꯝꯁꯦ ꯂꯩꯕꯥꯛ ꯈꯔ ꯊꯣꯟꯖꯤꯜꯂꯒ ꯑꯁꯇꯔ ꯆꯟꯁꯤꯟꯗꯣꯏꯅꯤ꯫ ꯅꯣꯡ ꯆꯨꯔꯗꯤ ꯅꯥꯟꯊꯨꯔꯝꯅꯤ꯫ ꯅꯈ꯭ꯋꯥꯡꯒ ꯇꯦꯛꯅꯗ꯭ꯔꯤꯁꯦ ꯌꯥꯝ ꯐꯔꯝꯅꯤ ꯅꯣꯏ꯫ ꯑꯗꯣ ꯑꯩ ꯑꯋꯥꯃꯟꯗꯤ ꯄꯩꯁꯥ ꯀꯌꯥꯝ ꯄꯤꯗꯣꯏꯅꯣ? ꯙꯅꯔꯥꯖ ꯂꯩꯕꯥꯛ ꯆꯞꯁꯤꯟꯅ ꯅꯪꯗꯤ ꯈꯪꯅ ꯆꯥꯟꯅꯕꯅꯤꯅ 500ꯅ ꯌꯥꯔꯅꯤꯅꯦ, ꯒꯥꯔꯤ ꯊꯥꯎ ꯍꯥꯟꯅꯈꯣ꯫ ꯕꯤꯛꯇꯔꯁꯨ ꯂꯩꯕꯥꯛꯇꯣ ꯍꯥꯞꯄꯒ ꯑꯁ ꯋꯥꯔꯤ ꯈꯨꯋꯥꯁꯤꯒ 500ꯗꯨꯅꯗꯤ ꯌꯥꯔꯣꯏꯗ, ꯌꯥꯝ ꯋꯥꯏꯃꯤ꯫ ꯕꯕꯥꯅ ꯉꯥ ꯊꯣꯡꯉ ꯆꯥꯁꯦ ꯍꯥꯏꯕꯅꯤ, ꯅꯪ ꯈꯔ ꯊꯦꯡꯅ ꯍꯟꯈ꯭ꯔꯣ꯫ ꯌꯥꯝꯕꯁꯨ ꯅꯠꯇꯦ, ꯁꯠ ꯇꯧꯔꯒ ꯑꯩꯈꯣꯏꯗꯤ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯤ꯫ ꯍꯦꯅꯔꯤꯁꯨ ꯃꯈꯣꯡ ꯅꯥꯕ ꯐꯠꯇ꯭ꯔꯤꯕꯅꯤꯅ ꯍꯥꯏꯅꯤꯡꯗ ꯇꯧꯕꯅꯤ꯫ ꯁꯦ ꯂꯥꯛꯑꯣ, ꯕꯣꯔꯥꯁꯤꯗ ꯍꯥꯞꯂꯒ ꯁꯠ ꯄꯨꯔꯁꯤ꯫ ꯃꯥꯔꯇꯤꯟꯗ ꯍꯥꯞꯄꯗꯨꯗꯤ ꯌꯥꯝꯁꯨ ꯌꯥꯝꯗꯦ, ꯋꯥꯁꯨ ꯋꯥꯏ꯫ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯕꯣꯔꯥꯗꯨꯗ ꯍꯥꯞꯂꯒ ꯃꯥꯡ ꯇꯨꯡꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯋꯥꯗꯨꯗ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛꯇꯨ ꯍꯣꯜꯂꯤ꯫ ꯙꯅꯔꯥꯖ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗꯒꯤ ꯃꯅꯤꯡ ꯐꯥꯎꯕꯅꯤ, ꯌꯥꯝ ꯂꯥꯞꯄ ꯅꯠꯇ꯭ꯔꯕꯁꯨ ꯍꯪꯒꯠ ꯍꯟꯗꯥ ꯑꯔꯨꯝꯕꯗꯨ ꯁꯨꯝ ꯄꯨꯔꯒ ꯂꯥꯛꯂꯕꯅꯤꯅ ꯋꯥꯏ꯫ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯍꯦꯅꯔꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯗꯨ ꯀꯣꯏꯅꯔꯦ꯫ ꯅꯪꯁꯨ ꯁꯅꯥꯅꯨ ꯍꯣꯏꯗ ꯍꯥꯏꯅꯔꯒ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯨꯗꯨꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯥꯏꯈꯤꯒꯦꯔꯣ? ꯑꯩ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯅꯤꯡꯗꯦꯗ ꯕꯤꯛꯇꯔ, ꯃꯤꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯗ ꯑꯃꯨꯛ ꯌꯦꯠꯂꯨꯔꯅꯨ ꯌꯥꯔꯦ꯫ ꯁ꯭ꯇꯦꯇꯁꯇꯅ ꯔꯣꯃꯥꯟꯇꯤꯛ ꯉꯥꯛꯇꯅꯤ ꯅꯪꯅ ꯑꯣꯏꯔꯤꯁꯦ꯫ ꯅꯠꯇꯦ, ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯤꯒ ꯂꯩꯔꯕꯣ? ꯐꯣꯟꯁꯤꯅ ꯑꯣꯟꯂꯥꯏꯟꯒ ꯑꯗꯨꯝ ꯂꯩꯔꯝꯈꯤꯕꯁꯤꯅꯕ꯫ ꯀꯥꯏꯗꯤ ꯍꯟꯗꯛꯇꯤ ꯐꯣꯟꯒ ꯐꯥꯏ ꯐꯪꯗꯦ ꯏꯕꯨꯡꯉꯣ꯫ ꯀꯣꯂꯦꯖ ꯀꯥꯗ꯭ꯔꯤꯉꯩ ꯌꯨꯝꯒꯤ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯣꯏꯅꯤ꯫ ꯕꯕꯥꯁꯨ ꯃꯁꯥꯒ ꯁꯣꯟꯕꯅꯤꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯨꯠ ꯑꯣꯏꯗꯣ ꯅꯥꯟꯊꯨꯔꯨꯕꯒꯤ ꯑꯀꯟꯕ ꯄꯣꯠ ꯄꯨꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯌꯨꯝꯗ ꯂꯩꯅ ꯌꯨꯝ ꯁꯥꯒꯠꯄꯁꯤꯁꯨ ꯋꯥꯕꯅꯤ꯫ ꯂꯣꯏꯅ ꯁꯤꯗꯣꯛꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯔꯗꯤ ꯐꯕ, ꯑꯗꯨꯁꯨ ꯅꯠꯇꯦ, ꯃꯆꯤꯠ ꯇꯧꯔꯛꯄꯅꯤꯅ ꯋꯥꯕꯅꯤ꯫ ꯐꯤꯂꯔꯁꯤꯕꯨ ꯍꯩꯕ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯌꯥꯔꯦꯗ꯫ ꯐ꯭ꯂꯣꯔ ꯆꯟꯕꯒꯤ ꯑꯩꯒꯁꯦ ꯆꯥꯛꯈꯨꯝꯗꯅꯤ ꯇꯨꯡꯈꯥꯏꯔꯤꯁꯦ꯫ ꯄꯩꯁꯥ ꯌꯥꯝ ꯊꯣꯛꯄ ꯅꯠꯇ꯭ꯔꯁꯨ ꯇꯦꯛ ꯇꯞꯅ ꯌꯨꯝ ꯁꯥꯒꯠꯂꯛꯏꯁꯦ ꯌꯥꯝ ꯐꯔꯕꯅꯤ꯫ ꯅꯣꯏꯗꯤ ꯆꯦꯛꯇ ꯑꯗꯨꯝ ꯂꯩꯔꯛꯑꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ ꯍꯥ? ꯑꯩꯈꯣꯏꯗꯤ ꯐꯤꯂꯔꯒ ꯍꯩꯗꯕꯤꯗꯅꯤ ꯁꯥꯔꯤꯁꯦ, ꯃꯊꯛ ꯍꯥꯞꯀꯠꯀꯗꯕ ꯅꯠꯇꯦꯗꯅ꯫ ꯑꯗꯣ ꯅꯣꯏꯗꯤ ꯍꯌꯦꯡꯋꯥꯏ ꯐꯥꯎꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯁꯥꯕꯅꯤꯅ ꯌꯥꯝ ꯐꯩ꯫ ꯅꯨꯄꯥ 2-3 ꯁꯨꯗꯕꯒꯤ ꯐꯔꯤꯅꯤ, ꯁꯦ ꯏꯊꯟꯇꯅꯤꯅ꯫ ꯕꯤꯛꯇꯔꯅ ꯍꯦꯅꯔꯤ ꯍꯣꯏꯒꯤꯗꯤ ꯅꯨꯄꯥ 2ꯅꯤꯅ ꯃꯊꯛ ꯃꯈꯥ ꯐꯖꯅ ꯁꯥꯔꯤꯁꯦ ꯌꯥꯝ ꯐꯩꯀꯣ꯫ ꯃꯣꯏ ꯕꯕꯥꯁꯨ ꯌꯥꯝ ꯀꯣꯛ ꯂꯩ, ꯃꯃꯥꯗꯨꯁꯨ ꯑꯗꯨꯝ ꯌꯥꯏ꯫ ꯑꯗꯨ ꯅꯪꯕꯨ ꯑꯁꯦꯡꯕꯩ ꯆꯅꯨꯂꯦꯝꯕꯤꯒ ꯀꯣꯏꯅꯔꯕꯣ? ꯀꯣꯏꯅꯕꯩ ꯅꯠꯇ꯭ꯔꯣ ꯍꯦꯅꯔꯤ ꯑꯩꯈꯣꯏꯅꯤ ꯁꯅꯥꯅꯨ ꯎꯅꯕ ꯆꯠꯄ ꯑꯣꯏꯅꯁꯨ ꯑꯩꯁꯨ ꯆꯠꯂꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏꯁꯦ꯫ ꯃꯥꯁꯨ ꯃꯁꯥꯅ ꯌꯥꯅꯤꯡ ꯂꯩꯕꯗꯨꯗ ꯁꯠ ꯍꯥꯏꯖꯤꯟꯕꯅꯤ, ꯑꯗꯨꯒꯗꯤ ꯌꯥꯔꯦꯗꯅ꯫ ꯁꯛ ꯐꯖꯕ ꯑꯩꯈꯣꯏꯅꯕꯨ ꯍꯥꯏꯈ꯭ꯔꯗꯤ ꯁꯠ ꯍꯦꯛꯇ ꯌꯥꯁꯤꯜꯂꯦꯕ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯅꯨꯄꯤꯗꯨ ꯇꯥꯟꯅꯔꯒ ꯂꯩꯔꯕꯅꯤꯅ ꯃꯁꯥꯅ ꯌꯥꯔꯛ ꯇꯥꯕ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈꯔꯁꯨ ꯃꯇꯨꯡ ꯏꯟꯅ ꯇꯥꯔꯦ꯫ ꯍꯦꯅꯔꯤꯅ ꯇꯧꯏꯗꯨ ꯎꯗ꯭ꯔꯣ? ꯆꯍꯤ 2ꯅꯤ ꯃꯥꯅ ꯁꯅꯥꯅꯨ ꯇꯥꯟꯅꯔꯤꯗꯣ꯫
ꯑꯗꯨꯒꯅꯦ ꯃꯁꯥꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯃꯒ ꯍꯧꯖꯤꯛꯅ ꯄꯠꯇ ꯀꯩ ꯅꯨꯡꯁꯤꯅꯔꯤꯁꯦ ꯑꯗꯣ ꯁꯅꯥꯅꯨꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯣ ꯅꯣꯏ ꯁꯤꯗꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩ ꯍꯥꯏꯅꯦ ꯗꯅꯔꯥꯖ ꯃꯉꯛꯇꯨ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯏꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯑꯁꯤꯗꯒꯤ ꯂꯥꯡꯂꯦꯟ ꯀꯧꯕꯤ ꯑꯃꯒ ꯇꯤꯟꯅꯕꯅꯤ ꯑꯗꯨꯒꯤ ꯑꯉꯥꯡꯗꯣ ꯁꯤꯗ ꯇꯣꯏꯅ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯂꯥꯛꯄ ꯎꯈꯤꯗ꯭ꯔꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯑꯦꯛꯖꯥꯝ ꯃꯌꯥꯅꯦꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯒꯅꯤ ꯀ꯭ꯂꯥꯁ 11 ꯊꯥꯗꯣꯏꯅ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯃꯗꯨꯃꯁꯨ ꯈꯠꯂꯤ ꯌꯥꯝ ꯊꯦꯡꯅꯩ ꯅꯪꯗꯤ ꯃꯥ ꯀꯥꯏꯗ ꯊꯦꯡꯅꯩꯕ ꯑꯩꯅ ꯁꯣꯝꯗ ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯋꯥꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯂꯂꯩꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤ ꯕꯤꯛꯇꯔꯒ ꯍꯦꯅꯔꯤꯒꯗ ꯈꯪꯍꯟꯅꯤꯡꯗꯦ ꯕꯖꯥꯔꯗꯅꯤ ꯑꯇꯩꯗ ꯅꯠꯇꯦ ꯁꯅꯥꯅꯨꯅ ꯆꯠꯄꯗꯁꯨ ꯑꯃꯨꯛ ꯊꯦꯡꯅꯕ ꯌꯥꯎꯏ ꯗꯦꯠ ꯇꯧꯔꯤꯉꯩ ꯎꯗꯕꯒꯤ ꯐꯔꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯆꯩꯅꯤ ꯆꯥꯗꯣꯏꯁꯦ ꯃꯤꯒꯤ ꯂꯩꯀꯥꯏꯗꯨꯗ ꯍꯤꯔꯣ ꯁꯥꯔꯒ ꯗꯦꯠ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯨ ꯁꯅꯥꯅꯨ ꯍꯣꯏ ꯕꯕꯥꯅ ꯐꯨꯊꯔꯗꯤ ꯐꯖꯅꯤ ꯃꯁꯥꯅ ꯌꯥꯔꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯍꯟ ꯈꯪꯒꯦꯅ ꯆꯩꯔꯒ ꯑꯃꯨꯛ ꯀꯥꯏꯅꯔꯗꯤ ꯐꯖꯅꯤꯕ ꯀꯣꯂꯦꯖ ꯀꯥꯔꯁꯤꯗ ꯅꯨꯄꯥ ꯀꯣꯏꯕꯨ ꯁꯥꯎꯅꯕ꯭ꯔꯣ ꯃꯣꯏ ꯕꯥꯍꯣꯏꯁꯨ ꯊꯥꯏꯅ ꯃꯣꯏ ꯃꯥ ꯂꯨꯝ ꯆꯠꯂꯝꯗꯣꯏꯅꯤ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦꯅ ꯃꯆꯥꯅꯨꯄꯤꯗ ꯆꯩꯁꯤꯜꯂꯗꯤ ꯃꯥꯁꯨ ꯋꯥ ꯈꯪꯃꯟꯗꯦꯗꯅ ꯈꯪꯗꯦꯗ ꯑꯗꯨꯏ ꯋꯥꯗꯤ ꯁꯨꯝ ꯍꯦꯅꯔꯤꯒ ꯁꯅꯥꯅꯨꯒꯅ ꯍꯥꯏꯕꯗꯨꯗ ꯍꯥꯏꯔꯤꯅꯤ ꯃꯅꯥꯎꯅꯨꯄꯤꯗ ꯑꯣꯏꯔꯝꯃꯗꯤ ꯑꯗꯨꯝ ꯀꯣꯏꯕꯨ ꯀꯣꯏꯔꯝꯅꯤ ꯃꯋꯥꯒ ꯂꯧꯕꯤꯔꯣꯏꯅꯦ ꯂꯂꯩꯕꯤꯒꯤ ꯋꯥꯔꯤ ꯄꯛꯁꯤꯜꯂꯛꯄꯗꯨꯗ ꯗꯅꯔꯥꯖꯇꯨ ꯕꯤꯛꯇꯔꯗ ꯍꯥꯏꯐꯦꯠ ꯄꯩꯅ ꯌꯦꯡꯉꯤ ꯌꯥꯔꯦ ꯑꯉꯥꯡꯗꯨ ꯄꯛꯁꯟꯗ꯭ꯔꯁꯨ ꯃꯁꯤꯒ ꯈꯔ ꯃꯥꯟꯅꯗꯤ ꯏꯔꯥꯡ ꯈꯔ ꯇꯧꯋꯦꯅ ꯍꯥꯏꯕꯒꯤ ꯌꯥꯔꯅꯤꯅꯅꯦ ꯄꯪꯍꯥꯏꯗꯁꯨ ꯍꯥꯏꯅꯨ ꯅꯪꯁꯨ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯃꯌꯥꯝꯗꯒꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯅꯕ ꯃꯅꯥꯎꯅꯨꯄꯤꯗꯨꯒꯤ ꯍꯦꯛꯇ ꯀꯣꯏꯁꯤꯜꯂꯨ ꯑꯗꯨꯅ ꯐꯔꯅꯤ ꯅꯪ ꯕꯤꯛꯇꯔꯅ ꯑꯗꯨ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗꯨꯗ ꯗꯅꯔꯥꯖꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯕꯤꯛꯇꯔꯅ ꯁꯦ ꯀꯥꯟꯅꯗꯦ ꯊꯕꯛ ꯁꯠ ꯇꯧꯔꯝꯃꯒ ꯄꯣꯊꯥꯔꯁꯤ ꯁꯨꯝ ꯋꯥꯁꯤꯜꯂꯦꯕ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯅꯥꯅꯨ ꯅꯍꯥꯟ ꯕꯣꯕꯤꯅ ꯃꯈꯣꯏꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯃꯌꯥꯝꯗꯨꯗ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯁꯅꯥꯅꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯨ ꯍꯦꯅꯔꯤꯗ ꯇꯝꯂꯒꯦ ꯈꯟꯅ ꯋꯥꯆꯦꯞꯇ ꯆꯪꯗꯨꯅ ꯃꯦꯁꯦꯖ ꯇꯥꯏꯞ ꯇꯧꯏ ꯗꯗꯥ ꯍꯦꯅꯔꯤ ꯁꯠ ꯑꯣꯟꯂꯥꯏꯟ ꯂꯩꯔꯛꯂꯒ ꯀꯩ ꯍꯥꯏꯒꯦ ꯆꯟꯕꯤ ꯉꯔꯥꯡꯗꯒꯤ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯍꯥꯏꯌꯣ ꯕꯣꯕꯤꯗꯣ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤ ꯑꯩꯅ ꯑꯝꯇꯪ ꯎꯅꯒꯦꯅ ꯊꯋꯥꯏꯅ ꯉꯥꯏꯔꯒꯅ ꯂꯥꯛꯇꯕ ꯑꯗꯨꯒ ꯑꯩ ꯂꯥꯛꯇꯕ ꯃꯇꯝꯗꯅ ꯃꯥꯅ ꯂꯥꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯠꯇꯦ ꯃꯥꯅ ꯀꯩ ꯍꯥꯏꯔꯝꯒꯦ ꯅꯪꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯁꯤꯕꯣ ꯈꯪꯗꯦ ꯋꯥ ꯌꯥꯝ ꯍꯥꯏꯔꯝꯃꯤ ꯑꯩ ꯋꯥꯈꯜꯁꯦ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗꯦ ꯌꯥꯝ ꯋꯥꯏ ꯃꯥꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄꯗ ꯅꯪꯅ ꯌꯥꯗꯕꯒꯤ ꯐꯣꯔꯁ ꯇꯧꯔꯛꯏꯔꯣ ꯃꯗꯨꯒꯤ ꯃꯤꯗꯨꯅ ꯑꯀꯟꯕ ꯁꯥꯔꯒ ꯂꯨꯝꯐꯨ ꯇꯧꯕꯗꯣ ꯋꯥꯖꯔꯕꯅꯤ ꯑꯩꯒꯤꯗꯃꯛ ꯅꯣꯏꯅꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯀꯅꯨꯀꯣ ꯃꯃꯥꯡꯗ ꯅꯪꯕꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯟꯗꯛꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯌꯥꯔꯛꯇꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯉꯝꯗ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯌꯥꯔꯤꯕ ꯃꯈꯩ ꯈꯥꯡꯕꯅꯤ ꯃꯤꯒꯤ ꯂꯤꯃꯤꯠ ꯍꯥꯏꯕꯗꯨ ꯌꯧꯔꯛꯂꯕꯗꯤ ꯀꯅꯥꯁꯨ ꯑꯀꯤꯕ ꯂꯩꯕ ꯅꯠꯇꯦ ꯂꯤꯃꯤꯠꯇꯨꯅꯤ ꯑꯩꯅ ꯌꯧꯍꯟꯅꯤꯡꯗ꯭ꯔꯤꯁꯤ ꯑꯦꯛꯁꯤꯗꯦꯟꯇꯨꯅ ꯌꯥꯝ ꯀꯟꯅ ꯊꯣꯛꯂꯝꯗꯕꯒꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯧꯗꯕꯅꯤ ꯑꯗꯨꯕꯨ ꯒꯥꯔꯤꯗꯨꯅ ꯀꯟꯅ ꯊꯧꯔꯛꯂꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯗꯨ ꯈꯟꯕꯗꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯋꯥꯏ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯑꯩꯅ ꯀꯔꯤ ꯇꯧꯔꯒ ꯅꯪꯕꯨ ꯀꯟꯒꯅꯤ ꯈꯪꯗꯦ ꯃꯥꯅ ꯙꯞ ꯇꯧꯔꯒ ꯑꯩꯅ ꯀꯤꯔꯒ ꯆꯦꯟꯒꯗꯕ ꯅꯠꯇꯦ ꯑꯩꯁꯨ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯀꯌꯥ ꯑꯃ ꯂꯩ ꯅꯪꯅ ꯃꯥꯕꯨ ꯀꯤꯔꯗꯤ ꯃꯥꯅ ꯍꯦꯟꯖꯤꯜꯂꯛꯄ ꯇꯥꯕꯅꯤ ꯅꯊꯧꯅ ꯂꯩꯌꯨ ꯑꯗꯨꯕꯨ ꯅꯪ ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯏ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯁꯤꯗꯤ ꯋꯥ ꯂꯣꯠꯀꯅꯨ ꯑꯗꯨꯝ ꯍꯥꯏꯔꯛꯎ ꯑꯩꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯅ ꯍꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯒꯅꯤ ꯑꯩꯅ ꯁꯣꯛꯂꯕꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯆꯩꯅꯥ ꯑꯃꯇꯪ ꯗꯥꯛꯐꯝ ꯇꯥꯍꯟꯅꯤꯡꯗꯦ ꯋꯥꯔꯁꯨ ꯑꯩꯅ ꯋꯥꯈꯤ ꯗꯥꯛꯐꯝ ꯅꯥꯏꯅ ꯁꯣꯛꯂꯕꯁꯨ ꯑꯩ ꯄꯨꯝꯅꯃꯛ ꯅꯪꯒꯤꯗꯃꯛ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯐꯪꯕ ꯆꯩꯅꯥꯗꯤ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯒꯗꯕ ꯃꯥꯜꯂꯤ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯗꯣꯏꯔꯥ ꯑꯩꯗꯤ ꯅꯪꯕꯨ ꯋꯥꯅꯕ ꯁꯤꯟꯕ ꯄꯥꯝꯗꯦ ꯅꯪꯕꯨꯁꯨ ꯀꯞꯍꯟꯅꯤꯡꯗꯦ ꯅꯪꯅ ꯍꯔꯥꯎ ꯃꯣꯃꯣ ꯅꯣꯛꯅ ꯂꯩꯕꯗꯨꯅꯤ ꯑꯩꯅ ꯌꯦꯡꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛꯁꯨ ꯅꯪ ꯅꯃꯤꯠꯇ ꯅꯄꯤꯔ ꯆꯦꯅ ꯀꯞꯀꯗꯕꯒꯤ ꯉꯥꯏꯔꯒ ꯂꯩꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯍꯦꯅꯔꯤꯒꯤ ꯋꯥꯗꯨꯗ ꯄꯥꯏꯈꯠꯇꯨꯅ ꯊꯝꯂꯝꯕ ꯃꯄꯤꯗꯨ ꯇꯞꯅ ꯆꯦꯟꯊꯔꯛꯏ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯇ꯭ꯔꯤꯉꯩ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯁꯤꯡꯊꯍꯟꯅꯤꯡꯗꯦ ꯑꯩꯅ ꯅꯪꯒꯤ ꯄꯤ ꯇꯩꯊꯣꯛꯇ꯭ꯔꯤꯉꯩ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥꯅꯁꯨ ꯇꯩꯊꯣꯛꯍꯟꯅꯤꯡꯗꯦ ꯗꯗꯥꯒꯤ ꯋꯥꯍꯩꯁꯤꯅ ꯑꯩꯕꯨ ꯑꯁꯨꯛ ꯊꯃꯣꯏ ꯄꯦꯟꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ
ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ, ꯅꯪꯕꯨ ꯋꯥꯍꯟꯅꯤꯡꯗꯕꯒꯤ, ꯅꯪꯕꯨ ꯀꯞꯍꯟꯅꯤꯡꯗꯕꯒꯤꯅꯤ. ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯦ. ꯗꯗꯥꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ. ꯗꯗꯥꯕꯨ ꯑꯩꯅ ꯍꯔꯥꯎꯍꯟꯕꯒꯤ ꯃꯍꯨꯠ ꯋꯥꯍꯟꯕꯅꯤ. ꯑꯩ ꯊꯦꯡꯅꯔꯨꯕꯅ ꯗꯗꯥꯅ ꯋꯥꯕꯅꯤ. ꯃꯥꯡꯈ꯭ꯔꯤꯕ ꯆꯍꯤ 2ꯗꯣ ꯍꯧꯖꯤꯛꯇꯗ ꯌꯥꯝꯅ ꯄꯥꯝꯃꯨꯔꯛꯏ. ꯀꯔꯤꯒꯤ ꯑꯩꯅ ꯑꯅꯝ ꯀꯟꯕꯤ ꯑꯣꯏꯗꯨꯅ ꯗꯗꯥꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ꯭ꯔꯤꯅꯣ ꯈꯟꯕꯗ ꯏꯁꯥꯁꯤ ꯅꯤꯡꯊꯣꯟ ꯄꯣꯝꯃꯤ. ꯑꯩ ꯏꯁꯥꯅ ꯇꯧꯈ꯭ꯔꯤ ꯃꯌꯥꯝꯁꯦ ꯏꯁꯥꯅ ꯂꯥꯜꯂꯦ ꯈꯪꯂꯐꯥꯎ ꯁꯦꯝꯗꯣꯛꯄ ꯉꯝꯗꯦ. ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯁꯤꯗꯤ. ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯔꯒ ꯑꯩꯅ ꯀꯅꯥꯃꯨꯛ ꯀꯤꯔꯨꯅꯤ? ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯕꯣꯕꯤꯒ ꯊꯦꯡꯅꯗꯨꯅ ꯐꯨꯅꯔꯁꯨ ꯀꯩꯁꯨ ꯈꯟꯗꯦ. ꯅꯪꯉꯣꯟꯗ ꯀꯅꯥꯅꯁꯨ ꯑꯌꯦꯠ ꯑꯄꯟ ꯄꯤꯍꯟꯅꯤꯡꯗꯦ. ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯦꯡꯅꯒꯦ. ꯅꯪꯅ ꯕꯣꯕꯤꯒꯤ ꯈꯜꯂꯒ ꯅꯁꯥꯅ ꯊꯟꯇꯅ ꯋꯥꯕꯗꯣ ꯇꯧꯅꯨ. ꯊꯧꯅꯥ ꯂꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ. ꯅꯪꯅ ꯋꯥꯗꯅꯕ ꯑꯩ ꯁꯤꯟꯒꯦ. ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯐꯅꯕ ꯇꯧꯒꯦ. ꯕꯣꯕꯤꯒ ꯈꯠꯅꯔꯣꯏꯗꯣꯏꯔꯣ ꯍꯥꯏꯁꯦ? ꯈꯠꯅꯔꯣꯏꯗ. ꯅꯪꯅ ꯈꯠꯅꯒꯅꯨ ꯍꯥꯏꯔꯤꯗꯨꯗꯤ. ꯑꯗꯨꯕꯨ ꯑꯩ ꯃꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯗꯕꯗꯤ ꯌꯥꯗꯦ. ꯃꯥꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯅꯪꯉꯣꯟꯗ ꯁꯨꯝ ꯌꯦꯠꯂꯒ ꯂꯩꯔꯒ ꯑꯩꯅ ꯌꯨꯝꯗ ꯐꯃꯨꯡꯁꯤꯗ ꯇꯨꯃꯤꯟ ꯍꯤꯞꯂꯒ ꯂꯩꯕ ꯀꯃꯥꯏ ꯉꯝꯗꯣꯏꯅꯣ? ꯑꯩ ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯦ. ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ. ꯅꯪꯕꯨ ꯋꯥꯍꯜꯂꯣꯏ. ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯐꯖꯅ ꯁꯥꯟꯅꯧ. ꯈꯠꯅ ꯆꯩꯅꯕ ꯇꯧꯕꯤꯅꯣ. ꯑꯩꯁꯨ ꯈꯪꯉꯤ ꯍꯥꯏꯕ. ꯅꯪꯅ ꯅꯊꯟꯗ ꯄꯪꯋꯥꯗ ꯋꯥꯖꯩ. ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯍꯥꯏꯔꯦꯗꯅ. ꯋꯥꯈꯜꯗꯣ ꯄꯪꯈꯟꯗ ꯈꯟꯖꯤꯟꯒꯅꯨ. ꯑꯗꯣ ꯀꯣꯂꯦꯖ ꯀꯥꯔꯛꯄꯗꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯥꯔꯛꯀꯅꯨꯀꯣ. ꯅꯁꯥꯗꯣ ꯐꯖꯅ ꯐꯔꯀꯥꯟꯗ ꯀꯥꯔꯛꯑꯣꯕ. ꯑꯩ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯒ ꯅꯪꯅ ꯄꯪꯋꯥꯗ ꯋꯥꯕꯤ ꯂꯩꯔꯦ. ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯨꯝ ꯋꯥꯛꯀꯤꯡꯁꯨ ꯆꯥꯡ ꯅꯥꯏꯅ ꯆꯠꯄ ꯉꯝꯃꯦ ꯍꯥꯏꯕꯅꯤ. ꯈꯣꯡꯁꯨ ꯈꯨꯠꯁꯨ ꯇꯔꯅꯤꯡꯒꯤꯗ ꯁꯣꯛꯄ ꯅꯠꯇꯕꯅꯤꯅ ꯀꯩꯁꯨ ꯅꯥꯗ꯭ꯔꯦ ꯍꯥꯏꯕꯅꯦꯃꯤ. ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ. ꯑꯗꯨꯒ ꯏꯃꯥꯗ ꯍꯪꯉꯣ. ꯁꯣꯝꯗ ꯑꯩꯅ ꯒ꯭ꯌꯥꯁ ꯊꯥꯡꯒꯠꯄ ꯍꯧꯔꯀꯥꯟꯁꯤꯗ ꯅꯪꯅ ꯅꯥꯕꯩ ꯋꯥꯔꯤꯗ ꯇꯧꯏ. ꯏꯁ, ꯌꯥꯝ ꯑꯀꯟ ꯁꯥꯔꯒ ꯅꯈ꯭ꯋꯥꯡ ꯑꯃꯨꯛ ꯇꯦꯛꯀꯅꯤꯀꯣ. ꯑꯀꯟ ꯁꯥꯕ ꯅꯠꯇꯦ, ꯀꯜꯂꯤꯅꯦ ꯑꯩꯗꯤ. ꯑꯩ ꯅꯨꯄꯤ ꯃꯤꯅ ꯉꯝꯃꯅꯤ ꯌꯥꯗꯦꯅ ꯍꯛꯆꯥꯡꯁꯦ ꯐꯅꯕ ꯊꯥꯛꯏꯕꯅꯤ. ꯀꯅꯥꯝꯇꯅ ꯃꯤꯠꯌꯦꯡ ꯀꯔꯟꯒ ꯆꯟꯕ ꯌꯥꯔꯣꯏ. ꯑꯩꯅ ꯂꯣꯏ ꯐꯨꯊꯔꯒꯦꯅ ꯉꯥꯏ ꯂꯩꯔꯝꯅꯤ. ꯍꯦꯅꯔꯤꯅ ꯐꯥꯒꯤ ꯇꯧꯔꯛꯄꯗꯨꯗ ꯁꯅꯥꯅꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ. ꯑꯗꯨꯝꯅ ꯍꯦꯛ ꯍꯦꯛ ꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯍꯦꯅꯔꯤꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯍꯟꯕꯅꯤ. ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯂꯩꯁꯤꯟꯈ꯭ꯔ ꯃꯇꯨꯡ ꯇꯥꯡꯕꯗꯣ ꯊꯕꯛ ꯁꯨꯇꯤ ꯂꯩ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯥꯔꯤꯕ ꯂꯩꯁꯤꯡꯗꯨ ꯏꯁꯤꯡ ꯆꯥꯏꯔꯤ. ꯄ꯭ꯔꯃꯣꯗꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩ ꯃꯅꯥ ꯑꯀꯪꯕꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯤ. ꯅꯤꯡꯊꯝꯊꯥ ꯐꯥꯎꯕ ꯅꯨꯡꯊꯤꯜꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯔꯁꯤꯅꯗꯤ ꯀꯥꯂꯦꯟꯗꯗꯤ ꯐꯖꯗꯧꯔꯤ ꯇꯧꯔꯤꯁꯦ. ꯑꯩꯗꯤꯅꯦ ꯁꯥꯒꯗꯕꯒꯤ ꯁꯔꯨꯛ ꯏꯪꯂꯒ ꯑꯗꯨꯝ ꯂꯩꯕꯗꯨꯅ ꯐꯩ. ꯁꯥꯕ ꯈꯥꯡꯅꯤ ꯈꯟꯕꯗ ꯋꯥꯈꯜꯒꯁꯦ ꯅꯨꯡꯉꯥꯏꯇꯦ. ꯏꯃꯨꯡꯗ ꯐꯦꯟ ꯊꯥꯔꯒ ꯂꯩꯌꯨ. ꯃꯄꯥꯟꯗ ꯊꯣꯛꯄꯒ ꯉꯝꯖꯕꯖꯥꯠ ꯅꯠꯇꯦꯗ. ꯍꯥꯟꯅꯗꯤ ꯐꯩꯔꯦꯜ ꯂꯝꯇꯥꯒꯁꯤ ꯏꯪꯂꯤꯕꯅꯤ. ꯁꯖꯤꯕꯨ ꯀꯥꯂꯦꯟ ꯁ꯭ꯋꯥꯏꯗꯅꯤꯁꯦ ꯁꯥꯒꯠꯂꯛꯏꯁꯦ. ꯃꯤ ꯌꯥꯝꯕꯅ ꯀꯔꯤꯅꯣ ꯅꯤꯡꯊꯝꯊꯥꯁꯨ ꯍꯤꯌꯥꯡꯒꯩ ꯄꯣꯏꯅꯨ ꯁ꯭ꯋꯥꯏꯐꯥꯎ ꯏꯪꯗꯦꯅꯦ. ꯋꯥꯛꯆꯤꯡꯁꯤꯅꯤ ꯌꯥꯝꯅ ꯏꯪꯂꯤꯕꯁꯤ. ꯊꯥꯏꯅꯅ ꯍꯦꯜꯂꯤꯗ ꯅꯨꯡꯉꯥꯏꯕꯒꯤ ꯍꯥꯏꯔꯨꯔꯗꯤ. ꯀꯨꯝꯍꯩ ꯍꯔꯥꯎꯅ ꯂꯥꯛꯄꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯅ ꯃꯊꯣꯠ ꯀꯥꯔꯛꯄ. ꯍꯩꯄꯥ ꯂꯩꯄꯥꯅ ꯅꯤꯡꯊꯤꯅ ꯁꯥꯠꯄ ꯍꯧꯕ ꯎꯕꯁꯦ ꯄꯨꯛꯅꯤꯡꯒ ꯅꯨꯡꯉꯣꯟꯕꯅꯤ. ꯏꯅꯦꯒꯤ ꯄꯣꯠꯐꯝꯗ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯕꯁꯨ ꯐꯪꯗ꯭ꯔꯦ. ꯉꯥꯏꯈꯣꯅꯦ, ꯏꯕꯨꯡ ꯑꯆꯧꯕꯅ ꯅꯨꯄꯤ ꯑꯃ ꯀꯣꯏ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯃꯥꯏ ꯀꯥꯗ ꯆꯪꯕꯅꯤ. ꯀꯣꯏꯗꯦ ꯀꯣꯏ ꯃꯥꯜꯂꯤ, ꯐꯣꯇꯣꯗꯤ ꯑꯝꯇ ꯎꯗꯦ. ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯇꯥꯏ. ꯅꯣꯛꯃꯤ ꯐꯣꯟꯗꯒꯅꯦ ꯌꯥꯝ ꯃꯦꯠꯄꯁꯨ ꯎꯏꯌꯦ. ꯏꯆꯥꯁꯦ ꯄꯥꯈꯪ ꯀꯥꯏꯗꯣ ꯐꯥꯔꯛꯂꯕꯅꯤꯅ ꯅꯨꯄꯤꯒꯁꯨ ꯂꯨꯝꯕ ꯆꯠꯇꯅ ꯀꯣꯏꯔꯕꯅꯤꯅꯦ. ꯄꯥꯈꯪ ꯄꯨꯟꯁꯤꯅꯤ, ꯃꯉꯣꯟꯗ ꯑꯌꯦꯠ ꯑꯄꯟꯒ ꯑꯃꯠꯇ ꯄꯤꯔꯨꯅꯨ. ꯑꯗꯨ ꯃꯥꯕꯨ ꯀꯣꯂꯦꯖ ꯀꯥꯕ ꯉꯝꯂꯅꯤ ꯍꯥꯏꯕ꯭ꯔꯣ? ꯍꯪꯆꯤꯠꯂ ꯀꯔꯤꯅꯣ ꯆꯠꯅꯤꯅ ꯍꯥꯏꯗꯥꯏꯅꯦ. ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯣꯂꯦꯖꯇ ꯇꯝꯕ ꯃꯥꯜꯂꯤ. ꯅꯨꯄꯤꯗꯨꯅ ꯀꯥꯔꯕꯗꯤ ꯃꯥꯅ ꯁꯤꯗ ꯅꯥꯏꯌꯦꯅ ꯀꯩꯗꯧꯔꯨꯅꯤ? ꯉꯔꯥꯡ ꯅꯍꯥꯟꯗꯩꯗꯤ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯂꯛꯂꯕ ꯃꯇꯨꯡꯒꯁꯦ ꯒꯥꯔꯤ ꯊꯧꯔꯒ ꯗꯅꯔꯥꯁꯣꯏꯗ ꯑꯃꯨꯛ ꯕꯤꯛꯇꯔ ꯍꯣꯏꯗ ꯑꯃꯨꯛ ꯆꯠꯂꯤ. ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯅꯨꯄꯤꯗꯨ ꯎꯅꯕ ꯆꯠꯄ ꯀꯣꯏꯔꯝꯗꯧꯖꯥꯠꯅꯤ.
ꯙꯅꯔꯥꯖ ꯃꯌꯨꯝ ꯁꯥꯒꯠꯅꯤꯅ ꯇꯧꯔꯤꯕꯅꯤ ꯃꯗꯨꯗꯗꯤ ꯃꯥ ꯀꯩꯁꯨ ꯆꯠꯂꯝꯗꯧ ꯃꯥꯟꯗꯦ ꯕꯤꯛꯇꯔ ꯍꯣꯏꯗꯁꯨ ꯑꯗꯨꯃꯉꯥꯏ ꯀꯩꯁꯨ ꯆꯠꯂꯝꯃꯣꯏ ꯍꯥꯏꯒꯨꯝꯂꯗꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯎꯅꯕ ꯁꯣꯏꯗꯅ ꯆꯠꯂꯝꯒꯅꯤ ꯅꯉꯣꯟꯗꯒꯤꯗꯤ ꯄꯩꯁꯥꯒ ꯂꯧꯈꯤꯕ꯭ꯔꯥ ꯃꯥꯕꯨ ꯂꯧꯗꯦꯗ ꯃꯃꯥꯅꯕꯨ ꯍꯣꯏꯗ ꯆꯠꯂꯨꯅꯤ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯅꯥꯕ ꯐꯔꯕ꯭ꯔꯥ ꯍꯪꯕꯕꯨ ꯂꯣꯏꯅ ꯐꯔꯦ ꯀꯔꯤꯝ ꯇꯧꯗ꯭ꯔꯦꯅ ꯈꯨꯝꯃꯤꯅꯦ ꯅꯨꯡꯁꯤꯕꯩ ꯃꯇꯥꯡꯗꯗꯤ ꯅꯆꯥꯅꯨꯄꯥ ꯍꯣꯏ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯑꯣꯏꯗꯧꯔꯤꯅꯤ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯎꯅꯤꯡꯂꯕꯗꯤ ꯀꯅꯥꯒꯤ ꯅꯥꯕ ꯆꯪꯅꯤ ꯑꯗꯣ ꯑꯩ ꯃꯇꯝ ꯈꯔ ꯃꯥꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯤꯕꯁꯦ ꯊꯧꯗꯤ ꯊꯧꯍꯟꯅꯤꯡꯗꯕꯅꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯁꯨ ꯊꯥꯃꯨꯛꯇ ꯉꯥꯏꯔꯤ ꯕꯤꯛꯇꯔꯒ ꯙꯅꯔꯥꯖꯀ ꯂꯥꯛꯄꯗ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯒꯥꯔꯤ ꯃꯆꯥꯗ ꯃꯣꯏꯅꯤ ꯇꯧꯔꯒ ꯆꯠꯃꯤꯟꯅꯧ ꯍꯥꯏꯗꯅ ꯑꯗꯣ ꯅꯆꯥꯅꯨꯄꯥꯅ ꯌꯥꯗꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯒꯥꯔꯤ ꯃꯅꯤꯡꯗ ꯍꯥꯞꯅꯤꯡꯕ꯭ꯔꯥ ꯈꯪꯗꯤꯌꯦ ꯃꯥꯏ ꯑꯄꯥꯝꯕ ꯃꯥꯏ ꯇꯧꯖꯔꯁꯅꯤ ꯍꯥꯏꯒꯦ ꯍꯥꯏꯔꯨꯔꯅꯨꯗ ꯑꯩꯗꯤ ꯃꯥꯒ ꯈꯪꯅꯩ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯃꯁꯛꯄꯨ ꯌꯥꯝ ꯌꯦꯡꯅꯤꯡꯈ꯭ꯔꯦꯅꯦ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯅꯨꯡꯁꯤꯅꯤ ꯍꯥꯏꯗꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯗꯣ ꯃꯁꯛ ꯃꯃꯤꯡ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯃꯣꯏꯒꯤ ꯅꯨꯡꯁꯤ ꯅꯤꯉꯣꯜ ꯇꯥꯕꯗ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯁꯦ ꯈꯪꯄꯤꯛ ꯄꯤꯛꯁꯤꯜꯂꯕꯣꯏ ꯅꯤꯡꯉꯤ ꯑꯩꯅꯗꯤ ꯅꯍꯥ ꯑꯣꯏꯔꯤ ꯍꯥꯏꯗꯅ ꯈꯟꯖꯕ ꯑꯗꯨꯒ ꯃꯣꯏꯅ ꯅꯨꯄꯤ ꯀꯣꯏꯔꯛꯂꯕꯅꯤꯅ ꯈꯔ ꯂꯩꯔꯕꯗꯤ ꯂꯨꯍꯣꯡꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯑꯅꯤ ꯑꯁ ꯄꯨꯟꯁꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯅ ꯑꯍꯜ ꯑꯗꯨꯝ ꯑꯣꯏꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯍꯦꯔꯥ ꯑꯗꯨ ꯌꯧꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ ꯅꯍꯥ ꯑꯣꯏꯒꯦ ꯈꯜꯂꯗꯤ ꯋꯥꯈꯜꯗ ꯑꯣꯏꯕꯤꯌꯣ ꯁꯛꯇ ꯌꯥꯗ꯭ꯔꯁꯨ ꯋꯥꯈꯜꯗꯕꯨ ꯅꯍꯥꯅꯤ ꯈꯟꯗꯣꯛꯂꯕꯗꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯉꯤ ꯍꯥꯏꯅꯕꯅꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯁꯨ ꯅꯨꯄꯤꯒ ꯀꯣꯏꯔꯝꯗꯧꯔꯤꯅꯤ ꯃꯥꯅ ꯀꯔꯤ ꯂꯝꯗꯒꯤꯕꯨ ꯀꯣꯏꯅꯔꯤꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯑꯥꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯦ ꯀꯥꯏꯅ ꯁ꯭ꯋꯥꯏ ꯅꯨꯄꯤꯒ ꯂꯧꯔꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯅꯦ ꯃꯥꯒꯤꯁꯨ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ ꯃꯥꯅꯤ ꯑꯩꯅ ꯄꯥꯈꯠꯂꯤꯁꯦ ꯃꯁꯤꯡꯅꯒ ꯃꯁꯤꯡ ꯐꯠꯇ꯭ꯔꯦ ꯌꯥꯏꯃꯒ ꯑꯣꯏꯔꯦ ꯑꯩ ꯃꯥꯒꯤ ꯈꯟꯕꯗꯅꯦ ꯌꯥꯝ ꯄꯥꯏꯖꯩ ꯋꯥꯈꯜꯗꯤ ꯅꯪꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅꯕꯨ ꯈꯟꯖꯤꯟꯃꯟꯈ꯭ꯔꯦ ꯃꯥꯁꯨ ꯆꯍꯤ ꯈꯔ ꯂꯩꯔꯕꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯇꯧꯔꯒ ꯁꯣꯏꯗꯅ ꯊꯣꯛꯂꯗꯧꯅꯤ ꯀꯔꯤꯅꯣ ꯍꯛꯆꯥꯡ ꯐꯅ ꯊꯝꯒꯦ ꯍꯥꯏꯕꯁꯦ ꯆꯥꯕ ꯊꯛꯄ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯉꯥꯛꯇꯅ ꯐꯒꯗꯕ ꯅꯠꯇꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯜꯂꯒ ꯑꯋꯥꯕ ꯈꯟꯗꯕꯗꯨꯅꯤ ꯋꯥꯈꯜꯅꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯅꯃꯥꯏ ꯅꯨꯃꯤꯠꯀꯗꯣ ꯏꯃꯛ ꯃꯛꯁꯤꯜꯂꯛꯂꯒ ꯂꯩꯅꯥ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯩꯗꯤ ꯉꯥꯎꯕ ꯀꯥꯏꯗꯣ ꯀꯩꯁꯨ ꯀꯨꯏꯍꯧꯒꯗꯕ ꯅꯠꯇꯦ ꯋꯥꯈꯜ ꯇꯥꯅ ꯏꯁꯥꯁꯤ ꯑꯅꯥꯕ ꯄꯣꯛꯍꯟꯗꯧꯔꯤꯅꯤ ꯋꯥꯈꯜꯕꯨꯗꯤ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯕ ꯅꯠꯇꯦꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯡꯒꯤ ꯋꯥꯗꯅ ꯃꯣꯏꯒꯤ ꯈꯟꯕꯤꯗꯅ ꯀꯅꯥꯅ ꯈꯟꯕꯤꯗꯧꯔꯤꯒꯦ ꯃꯁꯥꯒꯤ ꯋꯥꯈꯜ ꯈꯟꯃꯟꯗꯅ ꯑꯉꯥꯎꯕꯤ ꯑꯣꯏꯈꯤꯒꯥꯏꯗꯨꯗꯤ ꯑꯩꯁꯨ ꯑꯣꯏꯍꯜꯂꯣꯏꯗꯅ ꯑꯣꯏꯕꯁꯨ ꯌꯥꯎꯔꯝꯃꯣꯏꯗ ꯅꯪꯅ ꯈꯪꯗꯕ ꯀꯆꯤꯟ ꯀꯣꯌꯥ ꯌꯧꯗꯕ ꯀꯌా ꯑꯃ ꯌꯥꯎꯔꯝꯗꯣꯏꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯋꯥꯈꯜꯗꯣ ꯈꯔ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨ ꯅꯪꯁꯨ ꯑꯩꯅ ꯈꯔ ꯀꯣꯏꯕ ꯄꯨꯊꯣꯛꯄꯤꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯏꯃꯨꯡꯗꯁꯨ ꯐꯤꯂꯝ ꯈꯔ ꯌꯦꯡ ꯔꯦꯗꯤꯑꯣ ꯈꯔ ꯇꯧꯕꯗꯨꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯅꯪ ꯉꯥꯎꯔꯒ ꯆꯠꯇ꯭ꯔꯤꯉꯩ ꯑꯩꯅ ꯑꯃꯨꯛꯇꯪ ꯐꯥꯖꯤꯜꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯦ ꯄ꯭ꯔꯃꯣꯗꯤ ꯇꯥꯡꯕꯒꯤ ꯐꯥꯒꯤ ꯃꯥꯟꯕ ꯋꯥꯍꯩꯗꯨꯗ ꯅꯣꯛꯆꯩ ꯉꯁꯤꯗꯤ ꯄ꯭ꯂꯥꯟ ꯇꯧꯍꯧꯗꯕꯅꯤ ꯌꯥꯔꯔꯣꯏ ꯃꯊꯪ ꯁꯨꯇꯤ ꯐꯪꯕꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯅꯆꯥꯅꯨꯄꯥ ꯈꯛꯇꯅ ꯄꯪꯀꯣꯏ ꯀꯣꯏꯕ ꯆꯠꯄ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯅꯍꯥ ꯑꯣꯏꯔꯤꯉꯩꯁꯤꯗ ꯆꯠꯄ ꯌꯥꯕ ꯌꯥꯎꯕ ꯌꯥꯕ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯍꯧꯔꯁꯤꯅꯦ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯆꯠꯂꯒ ꯊꯥꯡꯒ ꯀꯔꯥꯡꯗ ꯆꯠꯅꯤꯡꯉꯦ ꯀꯔꯥꯡꯒꯤ ꯆꯤꯡ ꯑꯀꯣꯏꯕꯗꯨꯗ ꯍꯤ ꯇꯣꯡꯂꯒ ꯆꯠꯅꯤꯡꯉꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯎꯕꯁꯤ ꯀꯤꯔꯦꯅꯦ ꯑꯩꯕꯨ ꯍꯥꯟꯅꯒꯨꯝ ꯏꯁꯥ ꯏꯌꯥꯡ ꯌꯥꯡꯅ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯥ ꯈꯪꯗꯦ ꯅꯪꯕꯨ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯒꯤ ꯃꯑꯣꯡꯗ ꯀꯥꯟꯅꯗꯦ ꯅꯣꯡꯃ ꯁꯦꯟꯗ꯭ꯔꯥꯗ ꯊꯧꯗꯔꯨꯁꯤ ꯀꯔꯥꯡꯗ ꯆꯠꯂꯒ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯂꯩꯔꯨꯁꯤ ꯍꯥꯔ ꯌꯥꯎꯗꯅ ꯇꯒꯠ ꯊꯦꯛꯅ ꯊꯥꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯨ ꯂꯩꯔꯒ ꯑꯃꯨꯛꯇꯪ ꯆꯥꯁꯤ ꯃꯣꯏꯒꯤ ꯉꯥꯗꯨꯁꯨ ꯂꯩꯔꯛꯄ ꯌꯥꯏꯅꯦ ꯑꯩꯗꯤ ꯈꯪꯆꯠꯄꯨ ꯆꯠꯅꯤꯡꯂꯩꯗ ꯅꯣꯡꯃ ꯆꯠꯂꯁꯦ ꯌꯥꯔꯦ ꯉꯁꯤ ꯋꯥꯈꯜ ꯁꯥꯒꯠꯄꯤꯔꯨꯔꯅꯨ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤ ꯁꯣꯝꯗ ꯙꯅꯔꯥꯖꯁꯨ ꯂꯂꯩꯕꯤꯒ ꯐꯣꯟꯗ ꯈꯨꯕꯤꯒꯤ ꯂꯝꯖꯦꯜ ꯇꯧꯅꯔꯤ ꯑꯩ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯈꯪꯂꯐꯥꯎ ꯅꯪꯅ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯤꯁꯤ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯊꯕꯛ ꯂꯩꯇꯕ ꯏꯃꯥꯟꯅꯕꯤ ꯑꯝꯇꯒ ꯂꯩꯖꯗꯕ ꯃꯥꯟꯈꯤꯅꯤ ꯇꯧꯅꯤꯗ ꯅꯃꯥꯟꯅꯕꯤ ꯂꯩꯔꯁꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯌꯥꯗ꯭ꯔꯥ ꯑꯩꯁꯦ ꯃꯔꯝ ꯂꯩꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯁꯥꯟꯅꯐꯝꯁꯨ ꯈꯪꯗꯦꯅꯦ ꯋꯥꯔꯤ ꯍꯥꯏꯕꯨ ꯀꯩꯅꯣ ꯑꯩꯅ ꯍꯪꯅꯤ ꯅꯪꯅ ꯈꯨꯝꯂꯛꯀꯅꯤ ꯁꯤꯅꯤ ꯌꯥꯔꯦ ꯀꯩꯅꯣ ꯑꯗꯣ ꯆꯅꯨ ꯂꯦꯝꯕꯤꯗꯤ ꯆꯠꯈ꯭ꯔꯕꯣ
Noi maga nanga dum leminaribra. Nahan Sunday numita sakre. Aduna ekoi sega iga adum leminari. Noi chega januli bigadi yamluna dina zani ne. Akoi babaga moi babaga high school friend ni. Aduna akoi sega moiga su yam close oina loinari ni. Moi di inakun mani. Jason gi baba do thabak tawbani. Moi tamo su Bangalore da laik tambagi laibani. Nahan Sunday numito. Aidi tang langlin hoide lakadrana adum khalaga lakta malene. Langlin su hairi. Aido si sanu lembi hoigi babaga mamaga do si saloba lakpaduda babana yumdagi sathonu na ngangbadudha aisu lakpado yahadraba pharak taraba. Ado ai lakpa ngaiduna kai haininge. Hainingba wadi yam leida. Haigamdabai wani. Hairaga paithoklaga pau phongnaba ngamkhidradiena aisu haidraba. Yam luba ainaga saukado waru haise. Haingamde haiduna hena kizakre. Aikhoini pau phongnari sisu kuidi kuiri. Aduga wama lei hairaga sungaidi haidi. Aina toina haidobu wa lei hairasu chahi ahum suba nasadupadi leiramganuko. Is waridi. Aikhoidi angang ori irangamta tawzade. Dadana soidongna khangnaba miga amta leizadeba. Khangnaba mi leiramgani kaina khaliraba aise. Aisu khangnaba miga kanam leizade. Adunabu upai leita nanga wari sanarisini. Ado ai nongma school halakpada langlingre sangakpani. Dadana ras leiba ude kai satke. Exam manungdasu date ka satlabraba. Date tawdu waitudo aduni hena leikhidraidi. Ado nangna karam kana laamge. Aisu khangde. Exam manungdadi ai atay atopada kashi chathokte kaino. Hoi Henry hoidadi khara toina satle. Noi masen pullaga larik paminai ro haise. Nattida Henry do accident thoktana mai manak chatlaga wari sum sanabani. Exam gi larik su pawdi paminai. Kaino da Henry bu accident thoiba nate kayam thina soke. Marai bakta khara segaidana khara phole. Makong makhusu singli thukidana matam khara chatpa ngamlamdabani. Hausikti kisu tawdreda. O adu yoram taini. Akoi sena exam manungda mamai mit imak maksina leirido. Noi sibu mathoi nugai dabiga tawbra ise. Masado itaw tawraga umlaga leirambani hausikpudi phare. Mamanadi masaga ngamdrizalana hangbani. Ado chena kashu tawdina kumai. Accident thokpado noi chedi khangdabani kuiram kiroi khangba. Haidi maga wari sanadabani na khangdeda. Moisu moigi wani. Aina kuthingzin bayaba nate. Ado pubi haise noi legaidagi natro. Mani noiga college punbanina khanglamgani. Piklingaidagi akhoi se kayam tinarakpani. Mohini diyam loinabani. Oh, aisu masak mamingdi khangba. Ada noi doidagi malina haibaduda hangini. Mahadi boxing kayam sanabani. Masak yam phabani. Handaksu noi exam loibaga tournament ni haidana Delhi de satkibani. Ngarang na nahalama aikoida laambani. Jason sakrakanda. Hausiksu adum lakro. Noi siga wariga sanabro. 11-12 karingaidagi fazana tum kaungnabani. Hausikti dapobido akoiromdasu toina lai. Aduga koi sidi ma lakbrana hangaga imungda lotlaga lei. Tanarasu kaisu khandaba saraga adum hanglai. Kaigino aise. Khangdida maramdi. Akoi sena dapobido yam hainaraktra mali. Notes ka yam hangma lakbani. Akoi sena su college sang naina kagidi haidi. Notes hangleena lotlaga leibani. Nangsu Elben exam thado bukuira maroine. Gyan tarakpada exam na mangda lep leirami. Elbenina kaishubudi country. Aigi thokpam tawraga exam tharadawni. Larik di khara pabana phaida. Peloiradi fan game thina hanbani. Ado mamala mali. Sosi satkibani renu midangda mu pau phongnarasi. Paudi phawroko. Lalaibi phone do sat dok tawsillaga table manakta sangsinduna Siyarda phamduna lirik pasinay. Latasu, masani ki kada sanglakpada, masano piya tombina kada lirik parambaduda, wamasi amtangangdana wagi karum da sangkri. Lalaibi sora sang muhondoklaga. Exam mayada phone na mupayalay haidana nakakadoy. As ay lirik rapasina da yadri, natrade kundi sodan sarani.
हाइदुना ललैबी फोन सेक्सिना साइलेंट थमलगा लाइरिक पासिनरी असुमना मतम खरा हुसिंख्रा मतुंग कॉलेज काबम हौनरे सनानो हेनरी की मराइबक तारीबा दाकफमदुद येंगदुना फोटकीबगी दाकती अदुम लैरनीने हेनरी मखुतुना मराइबक नालगा नाबदी फाउदुदा उसिनब खरा वानी हाई दाकती खिदंग तादु माले अरेंबगी अखोइदा लाकपगी दसानीने थेंगनसु थेंगना अइना अनुम कन्ना नंगा कॉलेज चटमिनदोइनिना लाउबैनी अदु ककिसु नते माइ बोबी हाइबा बिलियन मानबा हिरो साबा नुपादुगा थेंगनरंबैनी मथौना करिम लैत्रबनिना मीना कैदौरी कराइदा करी चली हाइदना सेनरगा लैंगमिने अंगांग ओइरिङै अखोइनि सानमिना मतमदुददि माइ मोंगसे सुमाइना कैसु तौरमदबनी सुमाइना हाइरकनी तौरकनीदि ऐसु खनमु खलुदेने मादी हानदगी हौना वखल सागलगा लैरंबजानी अइना नोइ लेकाइदा तोइना तोइना लाकपदगी मानैसे खंखिबने नत्रो अखोइनि खंगने खंगबदगी मसु सौजरिबजानी अदु यारे नुमि खुदिंगी वरी साना खुदिंगी माइ वरी ngakta नोंगदसु माइ वरी यौदना अमदंग सानसे सुम माना तौरी मोंगदुदा निंसिंगलकपै हाइबनी नोइना नाउनुपि होइगे एग्जाम हौदो कुइरमरोइने अंगांग तो 12 काखिबैदैदि लिखतपम हेगलनी एग्जाम ने हाइबै वानी लाइरिक पाउगा याबा जातनते ममानबी होइदा चटलगा लाइरिक पारुगेना हाइबगी ममाना ngakbadasu loirabani yumdaga suklai leningraba khangni adum koiba chakninglaga leiraba kainum tawri लाइरिक पाबसु ममानबी होइदा चटके सुति लेरसु ममानबी होइदा चटके ना तो निगाइ तव नुमिदांग फाउबा ममानबीगी वरी सानरिनिना फोन मेटलगा लेंगambani नंदी मसे साबिनीना केम काइदखै नाउनुपीना तौरिदो येंग लेरमनिने अइना nganglसु लौजबा nganगदुदा अइना कै हाइदोइनो अइदि केम हाइदे बाबा होइना खरा सैबै वानी ममानासु नुति ngangbani अदु फाउ ममा लौजदुदा अइना ngang कै कानादोइनो मचिंगदि अइगोंदगी हेना फतब्राइसे चपमाने नंगसु मु फचिदुदे अइना हाइबगा तादखै अदुम तौरगा लैबदा मी उनिंगे हाइदो लागा चलो चलो नाइरदी ऐसु अनम खरा कन ताबनी अदो नंगी फोटो लेरदी थारो येगे नंगी नाकता लाके याद्रबनिना फोटो दो येंगलगा खरा खांग तारे फोटो दुना यादोइरदी अदुम उनरोइसि कैनो हेनरी मखुदो थांगलकलगा दै सौनिंगंतना नमाइदो कुपाखिं थारक्तोइ हेनरीना फुदा फुरकलदबोय सनानुसु मखुदका खल्लगा अस फाखि तौनिबा फागी ओइरसु अदुमै हाइनो खांगबा अइना सोमदा नंसे बोबीना फाख्रदी कमाइ तौनिना मथा सारकानसिदा फोटो येंगो उलरोइसे हारदी ऐसु सौनिंगंताब अदु फागिनी हारदी सावदसु खरा फरो खितंग सोयादे हेक्ते सावगल सावरगा कैसु कानादबनी अदुगी सरुप नोक्थोक्लगा फागी ताथो वांगांगुदी amhirene pakhuma treba ado akoina college karese nongmani di hausekri bobi do college de character male ude nahan khaidi khai khai dono hekta lumlaga leirambadagi songthorakpani yumda sulak uje kaidorabano khangde malak tabagi thawai mu nungai treba ma thengnani khanbada lakningdra kansida malak tabagi aina nungai roidisina kaino sumaina aigona su etpiraktaba aigi mangna lepiraktaba-sini aina yam pamjariसे हेनरी कुदांग गारीदुदा पुंग येंगदुना क्लास ले हाइदाइने चंगो आइगा खंगनबदगी क्लास अपता यौहनदेना हाइरकनी अदुना चंगोसो क्लास तो फजन यावथौरो आई कैसु ताइना जरोइ नोइसु क्लास यावथौरो आइसु संख्रकेको होरेन सुति थाबगा कॉल तौरोको हेनरीसु मागी क्लासरूम दा संख्रे सनानुसु सनुलेंबिगे पुना क्लास संगमिनरेइ क्लास मनुंग यौबगा सनुलेंबिना अखोइना बोबीदो उजे खलिसिदी हेनरीना खरा फुरमे हाइने सनानुंगना खैनो असेंगबैरो मानदी के माइरक्तेने कमाइ तैनो मरिदोमदा फजन हाइरोबा हेनरीना नगोना के माइरक्ट्रो विक्टरना हुसिक हाइरक्पनी धनराजका मोइनि चलगा फुरु माले वरियाना सानरंबदगी बोबीना हाना खुत्यावरै माले अदैदि फुनरे ngasai Victorna Janulembi tamlakiba pausingdu amuk Sanulembi na Sananu tadami Sananu sora sangu hondoklaga kari thoklakani khanna matha sana Sanulembi da yengi Sanulembi su paudu tamluraga wakhal nungaitana
ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯟꯅ ꯃꯁꯥꯗꯨ ꯃꯊꯥ ꯁꯥꯔꯤ꯫ ꯁꯅꯥꯅꯨ ꯈꯪꯍꯟꯗꯅ ꯍꯦꯅꯔꯤꯒ ꯙꯅꯔꯥꯖꯀꯗꯣ ꯄꯨꯟꯅ ꯕꯣꯕꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯕꯣꯕꯤꯗꯤ ꯁꯥꯟꯅꯕ ꯆꯠꯈꯤ ꯍꯥꯏꯕꯗꯒꯤ ꯊꯣꯛꯂꯛꯄꯗ ꯂꯝꯕꯤꯗ ꯊꯦꯡꯅꯩ꯫ ꯍꯦꯅꯔꯤꯅ "ꯕꯣꯕꯤ, ꯉꯥꯏꯈꯣ, ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯈꯤꯁꯤ." "ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯟꯅꯁꯦ ꯍꯥꯏꯕꯣ? ꯀꯩ ꯂꯩꯔꯒꯦꯕ?" "ꯅꯃꯥꯟꯅꯕ ꯑꯃꯅ ꯒꯥꯔꯤ ꯊꯧꯔꯤꯉꯩ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯇꯣꯞꯄ ꯅꯃꯥꯟꯅꯕ ꯑꯃꯅ ꯒꯥꯔꯤ ꯊꯧꯃꯝꯕ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯠꯂꯤꯁꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ? ꯑꯝꯇ ꯁꯦꯡꯅ ꯍꯥꯏꯌꯨ." ꯕꯣꯕꯤ ꯎꯁꯤꯠꯇꯅ "ꯅꯪꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩꯒ ꯀꯣꯏꯅꯒꯦ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯁꯅꯥꯅꯨꯕꯨ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯈꯪꯅꯒꯗꯕꯩ ꯁꯔꯨꯛ ꯌꯥꯝ ꯂꯦꯝꯅ ꯇꯣꯛꯈꯣ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯕꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯉꯥꯏꯈꯣ, ꯅꯪꯕꯨ ꯁꯅꯥꯅꯨꯗ ꯄ꯭ꯔꯣꯄꯣꯁ ꯇꯧꯋꯦ ꯍꯥꯏꯗꯥꯏꯅꯦ? ꯊꯕꯛ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯅꯤꯅ ꯃꯤꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞ ꯃꯤꯒꯤ ꯃꯌꯨꯝꯗ ꯐꯥꯎ ꯆꯪꯗꯨꯅ ꯋꯥ ꯑꯀꯟꯕ ꯉꯥꯡꯉꯝꯃꯤꯗꯣ ꯅꯃꯥꯏꯗꯨ ꯀꯥꯏꯗ ꯄꯥꯟꯒꯦ? ꯅꯨꯄꯤ ꯃꯁꯥꯅ ꯐꯥꯎꯕ ꯇꯨꯀꯠꯆꯔꯕ ꯅꯪꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ? ꯀꯔꯤ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ? ꯑꯣꯏꯔꯣꯏꯗꯕꯗ ꯃꯇꯝ ꯂꯦꯟꯅꯕ ꯁꯅꯥꯅꯨꯕꯨ ꯑꯩꯅ ꯀꯣꯏ ꯍꯥꯏꯕ? ꯍꯥ? ꯅꯠꯇꯦ, ꯅꯪꯉꯣꯟꯗ ꯑꯩꯅ ꯁꯅꯥꯅꯨꯁꯤ ꯃꯇꯝ ꯂꯦꯟꯕꯒꯤ ꯀꯣꯏꯕꯅꯤꯗꯤ ꯀꯅꯥꯅ ꯍꯥꯏꯅꯣ? ꯅꯪꯅ ꯑꯋꯣꯛ ꯑꯄꯥꯁꯨ ꯌꯥꯝ ꯁꯥꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯪꯅ ꯐꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯂꯩꯔꯕꯁꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯂꯩꯀꯥꯏ ꯃꯁꯦꯜꯒ ꯑꯣꯏꯔꯦ ꯁꯅꯥꯅꯨꯗ ꯅꯪꯅ ꯌꯦꯠꯂꯤꯗꯣ ꯌꯦꯠꯀꯅꯣ." ꯕꯣꯕꯤ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯇꯨꯅ "ꯑꯣ, ꯅꯪꯗꯤ ꯍꯦꯔꯣꯅꯤꯅ ꯌꯥꯝ ꯀꯪꯈ꯭ꯔꯕ ꯑꯣꯏꯔꯦ꯫ ꯃꯤꯒꯤ ꯂꯩꯀꯥꯏꯁꯤ ꯂꯥꯛꯂꯒ ꯅꯪꯅ ꯐꯥꯎꯕ ꯁꯥꯏꯗꯨꯕꯣ ꯏꯀꯥꯏꯐꯝꯁꯦ ꯑꯩꯅ ꯊꯣꯛꯄ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯊꯣꯛꯄ꯭ꯔꯣ? ꯊꯣꯛꯃꯣ, ꯅꯨꯄꯤ ꯑꯃꯕꯨ ꯑꯍꯥꯟꯕ ꯎꯕꯒ ꯁꯥꯟꯅꯕꯒꯤꯅꯤ ꯈꯟꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯃꯈꯩ ꯀꯣꯏꯕꯗꯨꯅ ꯀꯔꯥꯏꯗꯒꯤ ꯑꯣꯏꯕ ꯌꯥꯗꯣꯔꯤꯒꯦ?" ꯍꯦꯅꯔꯤꯁꯨ ꯁꯥꯎꯅꯤꯡꯅ "ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯪꯅ ꯋꯥ ꯄꯪꯉꯥꯡꯗ ꯉꯥꯡꯕꯒꯤ ꯀꯔꯤ ꯔꯥꯏꯠ ꯂꯩꯒꯦ? ꯃꯤ ꯅꯨꯡꯁꯤꯠꯇ꯭ꯔꯤꯁꯨ ꯃꯤ ꯊꯥꯗꯣꯛꯂꯒ ꯒꯥꯔꯤꯅꯒ ꯍꯦꯛꯇ ꯊꯦꯡꯉꯛꯇꯅ ꯅꯪꯅ ꯅꯔꯤ ꯂꯩꯔꯕꯗꯤ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯁꯤ꯫ ꯅꯪꯅ ꯕꯣꯛꯁꯤꯡ ꯁꯥꯟꯅꯩ ꯑꯐꯥꯎꯕ ꯁꯥꯟꯅꯔꯣꯏꯅꯤ ꯀꯥꯏꯅ ꯑꯩꯅ ꯀꯤꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯗꯧꯅ ꯃꯤꯒ ꯅꯦꯛꯂꯒ ꯒꯥꯔꯤꯅꯒ ꯊꯣꯡꯍꯟꯒꯗꯧꯕ ꯃꯤꯁꯛꯇꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯅꯨꯄꯤ ꯃꯃꯥꯡꯗ ꯍꯤꯔꯣ ꯁꯥꯕ ꯅꯪꯒ ꯑꯩꯒꯗꯤ ꯀꯥꯏꯗꯤ ꯃꯥꯟꯅ ꯌꯥꯔꯅꯤ? ꯅꯁꯛꯇꯨꯒ ꯍꯩꯅꯗꯦ, ꯆꯠꯈ꯭ꯔꯣ ꯌꯥꯔꯦ꯫ ꯁ꯭ꯋꯥꯏꯁꯤꯗꯅꯦ ꯑꯐꯥꯎꯕ ꯌꯥꯝ ꯁꯥꯔꯛꯀꯅꯨ꯫ ꯃꯇꯨꯡ ꯃꯅꯥꯎ ꯁꯅꯥꯅꯨꯗ ꯑꯌꯦꯠ ꯑꯄꯟ ꯍꯦꯛ ꯄꯤꯔꯕ ꯍꯦꯅꯔꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯛꯀꯅꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯒꯥꯔꯤ ꯊꯦꯡꯂꯛꯈꯤꯕ ꯃꯇꯝꯗ ꯋꯥꯍꯝꯇ ꯍꯥꯏꯗ꯭ꯔꯕꯁꯨ ꯁꯅꯥꯅꯨꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄꯗ ꯑꯩꯅ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯈꯔ ꯈꯔ ꯈꯪꯕ ꯐꯩ꯫ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯕꯨ ꯃꯔꯨꯞꯅꯦ ꯈꯟꯕ ꯉꯝꯗꯕ, ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩ ꯍꯥꯏꯅ ꯃꯨꯟꯗꯨꯅ ꯀꯣꯏꯒꯦ ꯈꯜꯂꯤꯕ ꯅꯪꯒꯤ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯅꯀꯣꯛꯇꯨꯁꯨ ꯃꯤ ꯑꯣꯏꯅꯕ ꯈꯔ ꯈꯟꯊꯧ ꯈꯪꯉꯕ?" ꯍꯥꯏꯔꯝꯂꯒ ꯍꯦꯅꯔꯤꯗꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯩ ꯂꯩꯊꯣꯛꯈꯤꯕꯒ ꯇꯨꯡꯗꯒꯤ ꯕꯣꯕꯤꯅ ꯍꯥꯟꯅ ꯃꯀꯣꯛꯇꯨꯗ ꯀꯤꯟꯅ ꯊꯤꯜꯂꯛꯏ꯫ ꯍꯦꯅꯔꯤꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯣꯕꯤꯗ ꯈꯨꯠ ꯍꯜꯂꯛꯏ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯄꯗꯨꯗ ꯃꯤꯅꯒ ꯂꯩꯇ꯭ꯔꯦ ꯂꯝꯍꯥꯡꯒ ꯑꯣꯏꯔꯦ ꯙꯅꯔꯥꯖꯇꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯟꯕꯗ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ "ꯍꯦꯅꯔꯤ, ꯁꯤ ꯑꯁꯨꯝꯇ ꯇꯣꯛꯑꯣꯕ, ꯍꯦꯅꯔꯤ, ꯕꯣꯕꯤ, ꯍꯦꯅꯔꯤ!" ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯗ ꯑꯃꯗ ꯀꯤꯟꯅ ꯊꯤꯟꯕꯒꯤ ꯃꯈꯣꯡꯅ ꯀꯥꯎꯕꯒ ꯇꯧꯅꯔꯛꯄꯗꯨꯗ ꯙꯅꯔꯥꯖꯇꯤ ꯃꯊꯥ ꯁꯥꯒꯠꯂꯛꯏ꯫ ꯃꯤꯒꯤ ꯂꯩꯀꯥꯏꯒ ꯑꯣꯏꯔꯦ ꯍꯦꯅꯔꯤ ꯃꯈꯣꯏ ꯑꯅꯤ ꯈꯣꯟꯊꯤ ꯆꯥꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯈꯟꯕꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯀꯣꯟꯅꯊꯪꯗ ꯙꯅꯔꯥꯖꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯍꯦꯅꯔꯤꯕꯨ ꯆꯤꯡꯊꯣꯔꯛꯏ꯫ ꯕꯣꯕꯤ ꯁꯥꯎꯅ "ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯅꯪꯅ ꯃꯤ ꯎꯁꯤꯠꯇꯕꯗꯤ ꯌꯥꯔꯣꯏ." ꯍꯦꯅꯔꯤꯁꯨ ꯁꯥꯎꯅ "ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ, ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯅꯪꯒ ꯑꯩꯒ ꯃꯥꯟꯅꯗꯦ꯫ ꯃꯤꯒꯤ ꯂꯩꯀꯥꯏꯁꯤ ꯂꯥꯛꯂꯒ ꯑꯐꯥꯎ ꯑꯔꯤꯡꯒ ꯆꯥꯔꯗꯅ ꯅꯪꯕꯨ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯕ ꯕꯣꯕꯤꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯣ." ꯕꯣꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯍꯦꯅꯔꯤꯁꯨ ꯁꯥꯎꯅꯤꯡꯅ ꯙꯅꯔꯥꯖꯄꯨ ꯏꯟꯊꯣꯛꯂꯝꯗꯨꯅ ꯑꯅꯤꯗꯨꯃꯨꯛ ꯐꯨꯅꯈ꯭ꯔꯦ꯫ ꯑꯃꯅ ꯑꯃꯕꯨ
ꯂꯥꯛꯆꯕ ꯏꯉꯝ ꯉꯝꯅꯗꯦ ꯑꯗꯨꯕꯨ ꯑꯅꯤꯃꯛ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯐꯨꯗ ꯐꯨꯅꯩ꯫ ꯙꯅꯔꯥꯖꯅ ꯑꯃꯨꯛꯀꯁꯨ ꯍꯦꯅꯔꯤꯕꯨ ꯆꯤꯡꯊꯣꯛꯇꯨꯅ "ꯍꯦꯅꯔꯤ ꯌꯥꯔꯤꯁꯦ ꯌꯥꯔꯤ ꯇꯣꯛꯑꯣ." ꯍꯦꯅꯔꯤ ꯁꯥꯎꯅ ꯕꯣꯕꯤꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ "ꯃꯇꯨꯡ ꯃꯅꯥꯎ ꯅꯪꯅ ꯁꯅꯥꯅꯨꯗ ꯑꯌꯦꯠ ꯍꯦꯛ ꯄꯤꯔꯝꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ?" ꯕꯣꯕꯤꯁꯨ ꯁꯥꯟꯅꯔꯨꯕꯒꯤ ꯈꯔꯒ ꯋꯥꯔꯒ ꯍꯜꯂꯛꯄꯒ ꯍꯦꯅꯔꯤꯒ ꯑꯃꯨꯛ ꯐꯨꯅꯔꯨꯕꯒ ꯃꯁꯥꯗꯨ ꯋꯥꯗꯨꯅ ꯄꯗ꯭ꯔꯥꯛ ꯄꯗ꯭ꯔꯥꯛ ꯇꯥꯔꯦ꯫ ꯍꯦꯅꯔꯤꯁꯨ ꯙꯅꯔꯥꯖꯅ ꯅꯝꯗꯅ ꯒꯥꯔꯤꯗ ꯀꯥꯈꯠꯍꯟꯗꯨꯅ ꯑꯅꯤꯃꯛ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯕꯣꯕꯤ ꯃꯌꯥꯗ ꯏ ꯊꯣꯛꯂꯤꯕꯗꯨ ꯐꯨꯔꯤꯠꯇꯨꯅ ꯐꯖꯅ ꯇꯩꯊꯣꯛꯂꯒ ꯆꯠꯈ꯭ꯔꯤꯕ ꯍꯦꯅꯔꯤ ꯍꯣꯏꯗ ꯌꯦꯡꯗꯨꯅ "ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯀꯥꯏꯅ ꯑꯩꯅ ꯀꯤꯕꯤꯗꯧ ꯃꯥꯜꯂꯦ꯫ ꯃꯤꯒꯤ ꯅꯨꯄꯤ ꯃꯨꯜꯂꯒ ꯀꯣꯏꯕ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗꯁꯨ ꯎꯁꯤꯠꯇꯕꯒ ꯁꯥꯔꯗꯅ ꯃꯁꯤꯒꯨꯝꯕ ꯃꯥꯒꯤ ꯁꯅꯥꯅꯨ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯑꯁꯨꯝꯅ ꯃꯤꯒ ꯐꯨꯅꯔꯤꯕ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗꯦꯅꯦ꯫ ꯐꯩ, ꯃꯥꯒꯤꯁꯨ ꯃꯇꯥꯡ ꯑꯃ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯈꯤꯅꯤꯗꯅ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦꯀꯣ ꯈꯪꯒꯅꯤ꯫ ꯅꯈꯣꯏ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯣ." ꯍꯥꯏꯗꯨꯅ ꯕꯣꯕꯤꯗꯨ ꯃꯅꯪꯒꯟꯗ ꯕꯦꯒꯇꯨ ꯌꯥꯟꯗꯨꯅ ꯃꯈꯣꯡ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯁꯥꯎꯅꯤꯡꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯈꯥꯝꯗꯨꯅ ꯙꯅꯔꯥꯖꯅ ꯍꯦꯅꯔꯤꯕꯨ ꯁꯥꯎꯅꯤꯡꯕ ꯐꯥꯊꯍꯜꯂꯤ꯫ "ꯃꯀꯣꯛ ꯆꯥꯛꯑꯦꯅ ꯈꯪꯂꯒ ꯂꯩꯔꯤꯕ ꯃꯤꯗꯨꯗ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯠ ꯊꯥꯏꯅꯦ꯫ ꯃꯤꯅ ꯎꯔꯝꯗꯕꯒꯤ ꯅꯪ ꯈꯔ ꯐꯔꯤꯅꯤ, ꯅꯠꯇ꯭ꯔꯗꯤ ꯈꯣꯟꯊꯤ ꯆꯥꯅꯗꯣꯏꯅꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯒꯤ ꯅꯔꯥꯏꯕꯛ ꯐꯥꯎꯕ ꯗꯥꯛ ꯀꯣꯛꯇ꯭ꯔꯤ, ꯑꯗꯨꯒ ꯃꯤꯃꯨꯛ ꯐꯨꯅꯔꯨꯔꯦ꯫ ꯕꯕꯥꯅꯒ ꯈꯪꯉꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯅꯦ." ꯍꯦꯅꯔꯤ ꯃꯃꯥꯏꯗꯨ ꯍꯦꯡꯀꯔꯆꯤꯞ ꯑꯃꯅ ꯐꯖꯅ ꯇꯩꯊꯣꯛꯂꯒ "ꯃꯁꯥ ꯐꯔꯦ ꯀꯥꯏꯅ ꯑꯩꯅ ꯀꯤꯕꯤꯗꯧ ꯃꯤ ꯅꯠꯇꯦ꯫ ꯑꯩꯗꯤ ꯋꯥꯔꯤ ꯆꯨꯝꯅ ꯁꯥꯟꯅꯁꯦ ꯍꯥꯏꯕꯅꯤ꯫ ꯃꯥꯅ ꯈꯨꯠ ꯊꯥꯔꯛꯄꯗꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯂꯛꯄꯅꯤ꯫ ꯀꯩꯁꯨ ꯁꯣꯛꯄ ꯅꯠꯇꯕꯅꯤꯅ ꯕꯕꯥꯅ ꯀꯩꯝ ꯍꯥꯏꯔꯣꯏ꯫ ꯑꯗꯣ ꯅꯪ ꯁꯅꯥꯅꯨꯗꯗꯤ ꯄꯥꯎꯁꯦ ꯍꯥꯏꯗꯣꯔꯛꯀꯅꯨꯀꯣ꯫ ꯃꯥꯅ ꯈꯪꯂꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯈꯤꯔꯣꯏ꯫ ꯃꯥꯒꯤꯗꯃꯛ ꯃꯤꯁꯨ ꯐꯨꯅꯕ, ꯑꯗꯨꯒ ꯃꯉꯣꯟꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯁꯤꯅꯤ꯫ ꯀꯥꯟꯅꯗꯦ, ꯑꯩꯈꯣꯏꯗ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯤ, ꯑꯗꯨꯒ ꯇꯞꯅ ꯍꯟꯈ꯭ꯔꯣ." ꯐꯣꯟꯗꯅꯤ ꯚꯤꯛꯇꯔꯒ ꯆꯅꯨ ꯂꯦꯝꯕꯤꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ "ꯅꯪ ꯉꯔꯥꯡꯒꯤ ꯋꯥꯔꯤꯗꯣ ꯁꯅꯥꯅꯨꯗꯗꯤ ꯇꯝꯃꯨꯅꯨꯀꯣ." "ꯑꯩꯗꯤ ꯉꯔꯥꯡ ꯑꯗꯨꯝ ꯇꯝꯈ꯭ꯔꯦꯗ, ꯀꯩꯗꯧꯔꯒꯦ? ꯃꯥꯁꯨ ꯈꯪꯕꯅ ꯐꯠꯇ꯭ꯔꯣ?" "ꯑꯁ, ꯑꯩ ꯙꯅꯔꯥꯖꯀ ꯍꯦꯅꯔꯤꯒꯅ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ." "ꯍꯦꯅꯔꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯔꯤꯗꯨꯗꯤ ꯀꯩꯁꯨ ꯁꯅꯥꯅꯨꯅ ꯁꯥꯎꯔꯣꯏ꯫ ꯕꯣꯕꯤꯗ ꯐꯨꯔꯝꯃꯤꯗꯣ ꯐꯅꯗꯨꯝ ꯐꯔꯦꯅ ꯈꯜꯂꯝꯒꯅꯤ꯫ ꯁꯅꯥꯅꯨꯁꯨ ꯕꯣꯕꯤꯅ ꯌꯦꯜꯂꯛꯇꯕꯗꯣ ꯌꯥꯝ ꯐꯔꯦ, ꯅꯨꯡꯉꯥꯏꯔꯦꯅ ꯍꯥꯏꯕꯅꯤ꯫ ꯍꯣꯏ, ꯍꯦꯅꯔꯤꯗꯣ ꯃꯤ ꯐꯨꯅꯔꯣꯏ ꯍꯥꯏꯕꯅꯤꯅ ꯁꯅꯥꯅꯨꯗꯣ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯟꯗꯦ꯫ ꯐꯔꯁꯦ, ꯍꯥꯏꯈ꯭ꯔꯗꯤ ꯍꯥꯏꯈ꯭ꯔꯦꯗꯅ ꯀꯩꯗꯧꯔꯨꯅꯤ꯫ ꯍꯦꯅꯔꯤꯁꯨ ꯃꯤ ꯈꯠꯅꯒꯦꯅ ꯆꯠꯄꯗꯤ ꯅꯠꯇꯦ꯫ ꯕꯣꯕꯤꯅ ꯍꯧꯔꯛꯄꯗꯨꯗ ꯃꯥꯁꯨ ꯁꯥꯎꯅꯤꯡꯕ ꯖꯥꯠꯅꯤ꯫ ꯁꯥꯎꯅꯤꯡꯕꯒꯤ ꯋꯥꯗꯤ ꯑꯩꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕ ꯖꯥꯠꯅꯤ꯫ ꯃꯥꯅ ꯎꯁꯤꯠꯇ꯭ꯔꯤꯗꯣ, ꯃꯥꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯃꯤ ꯑꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯑꯩꯁꯨꯅꯦ ꯌꯥꯝ ꯐꯨꯅꯤꯡꯉꯦꯕ꯫ ꯍꯦꯅꯔꯤꯅ ꯐꯨꯔꯝꯃꯤꯗꯣ ꯃꯇꯤꯛ ꯆꯞ ꯆꯥꯏꯅ ꯈꯜꯂꯤꯅꯦ ꯑꯩꯗꯤ꯫ ꯐꯦꯃꯤꯂꯤ ꯃꯁꯦꯟ ꯈꯪꯅꯔꯛꯑꯗꯤ ꯁꯅꯥꯅꯨꯅꯤ ꯃꯔꯨ ꯑꯣꯏꯅ ꯈꯣꯟꯊꯤ ꯆꯥꯗꯣꯏꯁꯦ꯫ ꯕꯣꯕꯤꯒ ꯃꯣꯏꯒꯁꯨ ꯂꯩꯀꯥꯏ ꯃꯁꯦꯟ ꯑꯣꯏꯕꯅꯤꯅ ꯃꯣꯏ ꯕꯕꯥꯅ ꯍꯦꯅꯔꯤꯒꯤ ꯕꯣꯕꯤꯒ ꯐꯨꯅꯩ ꯈꯪꯉꯗꯤ ꯁꯣꯏꯗꯅ ꯉꯥꯡꯕꯤꯈ꯭ꯔꯅꯤ꯫ ꯑꯗꯨꯅꯤ ꯁꯅꯥꯅꯨꯅꯁꯨ ꯌꯥꯝ ꯄꯥꯈꯠꯆꯔꯤꯁꯦ꯫ ꯃꯣꯏ ꯕꯥꯗꯣ ꯐꯔꯗꯤ ꯀꯩꯝ ꯍꯥꯏꯗꯕꯅꯤ, ꯁꯥꯎꯔꯛꯂꯗꯤ ꯕꯦꯔꯥ ꯌꯥꯝ ꯀꯥꯕꯅꯤ꯫ ꯈꯪꯗꯦ, ꯁꯨꯝ ꯈꯜꯂꯨꯔꯗꯤ ꯃꯊꯥꯁꯤ ꯌꯥꯝ ꯁꯥꯏ." ꯍꯦꯅꯔꯤꯁꯨ ꯑꯗꯨꯅꯤ, ꯁꯥꯎꯗꯅꯕ ꯐꯅ ꯍꯣꯠꯅꯔꯁꯨ ꯃꯤꯅ ꯍꯦꯟꯖꯤꯜꯂꯗꯤ ꯕꯦꯔꯥ ꯀꯥꯕꯅꯤ꯫ ꯕꯣꯕꯤꯅ ꯁꯅꯥꯅꯨꯗ ꯌꯥꯝ ꯎꯁꯤꯠꯇꯅ ꯇꯧꯔꯦ ꯍꯥꯏꯕꯗꯨꯗ ꯍꯦꯅꯔꯤꯗꯣ ꯈꯔ ꯁꯥꯎꯅꯤꯡ ꯃꯥꯜꯂꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯜꯂꯛꯄꯒꯤ ꯁꯅꯥꯅꯨꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯕꯒꯤ ꯈꯔꯒ ꯁꯥꯎꯅꯤꯡ ꯂꯩꯕꯒ ꯃꯥꯁꯨ ꯊꯑꯣꯏꯅ ꯙꯅꯔꯥꯖꯀ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯏꯗꯨꯅꯤ꯫ ꯃꯥꯁꯨ ꯃꯁꯤꯡ ꯑꯃꯅꯤ, ꯃꯥꯅ ꯈꯟꯈ꯭ꯔꯗꯤ ꯍꯣꯡꯒꯟꯗꯕ, ꯇꯧꯒꯦ ꯈꯜꯂꯗꯤ ꯄꯥꯡꯊꯣꯛꯇꯨꯅ ꯇꯣꯛꯇꯕ ꯍꯥꯏꯗꯣ꯫ ꯑꯩꯗꯤ ꯍꯥꯟꯅꯗꯩ ꯁꯅꯥꯅꯨꯅ ꯐꯨꯅꯩ ꯈꯪꯂꯝꯒꯗ꯭ꯔꯥ ꯈꯜꯂꯒ ꯃꯥꯁꯨ ꯈꯪꯂꯝꯗ꯭ꯔꯦ꯫ ꯉꯔꯥꯡ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯍꯥꯏꯗꯣꯛꯑꯝꯃꯣꯏꯗꯕ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯁꯨꯝ ꯁꯅꯥꯅꯨꯒꯤ ꯈꯜꯂꯒ ꯃꯊꯥ ꯁꯥꯔꯤ꯫ ꯍꯦꯅꯔꯤ ꯃꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯣꯏꯗꯅ ꯁꯥꯟꯅꯔꯝꯒꯅꯤ꯫ ꯅꯨꯡꯁꯤꯅꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯣꯠꯅꯔꯒ ꯀꯩꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯂꯣꯏꯗ, ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯗꯣꯛꯅꯍꯧꯕꯗꯨꯅ ꯍꯦꯟꯅ ꯐꯩ꯫ ꯅꯪꯅ ꯃꯤ ꯐꯨꯅꯔꯨꯔꯦ ꯍꯥꯏꯕꯗ ꯑꯩꯁꯨ ꯍꯔꯥꯎꯒꯗꯕ ꯅꯠꯇꯦ꯫ ꯁꯅꯥꯅꯨꯁꯨ ꯍꯦꯅꯔꯤꯗꯣ ꯃꯤ ꯈꯠꯅꯔꯨꯏ ꯍꯥꯏꯕꯗ ꯀꯩꯁꯨ ꯍꯔꯥꯎꯒꯗꯕ ꯅꯠꯇꯦ꯫ ꯁꯅꯥꯅꯨꯒ ꯍꯦꯅꯔꯤꯒ ꯌꯥꯝ ꯅꯨꯡꯁꯤꯅꯔꯛꯂꯀꯥꯟꯗ ꯃꯥꯏ ꯕꯣꯕꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯔꯛ ꯇꯥꯁꯤꯜꯂꯛꯇꯅ ꯇꯧꯔꯤꯅꯤꯁꯦ꯫ ꯃꯥꯅ ꯇꯨꯃꯤꯟꯅ ꯁꯅꯥꯅꯨꯒꯤꯁꯨ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯂꯩꯈ꯭ꯔꯦꯅ ꯈꯪꯉꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯇꯕ ꯌꯥꯏꯌꯦꯕ꯫ ꯅꯨꯡꯁꯤꯅꯕ ꯂꯩ ꯈꯪꯅ ꯈꯪꯅ ꯁꯅꯥꯅꯨꯒ ꯍꯦꯅꯔꯤꯒ ꯀꯥꯏꯅꯅꯕ ꯁꯤꯜꯂꯒ ꯃꯥꯒ ꯁꯅꯥꯅꯨꯒ ꯑꯃꯨꯛ ꯀꯣꯏꯅꯍꯧꯒꯦ ꯈꯜꯂꯤ ꯃꯥꯜꯂꯤ, ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗꯨꯗ꯫ ꯑꯩꯅ ꯁꯅꯥꯅꯨ ꯍꯣꯏꯗ ꯂꯩꯕꯗꯨꯁꯨ ꯕꯣꯕꯤꯗꯨ ꯂꯥꯛꯏ꯫
Sananuna mahudana thengnadanaba lotpasidi hai kanade. Masu Bobby-do yam thina hainadrabani. Moi anigi khanbada matha sai. Koinarakpa ubaga mina amuk yeksinbire tawrise. Ado nangonda atopa nupanaga propose ka tawradi airoko aisu mi phunaba tamba chalani. Isa se fit oina thamde yadabani. Masak phajaba nupi koibai koidi isa khara fana leitradi mina nupi ekta munbikidoini. Chanulembi noklaga nangna nasaga pharaga miga phunarudurimni ha. Henarina Danaras oina puraga chatminarido nangna sasoli mi phunaba ngamoi khangbagini. Bobby ki body ubada nangni kini yengkibado aisloi khangi bungo. As nang sududi haimale he. Aibu mi phunaba ngamdaba yam pangdaba dawna ubadaso lanida. Aikhoisu mi phunaba khanabadi yam haikrajani. Nangna khangdabai wani. Ado Noren nupi koiraga Dhanarasna single de lehan besidi nungaitene. Moi saisu nupa topa mada chenthokrai. Ado mai sumadi sembi bayabani noini tanaraga. Aina haibani nupi ma sembirege koiron ado mai naninda male talli semakan hoi. Ado status daga di romance ta tawraga leiraba gram tawri. Base Henry khoini khangandana nupi ma lonaga ngausa male. Mai mongse nupi ma pamjabagi koiningbagi mawongne. Ado ma asyengbudi haido yade. Kanhawi zano mana ngaurisina. Aikhoida khangandrasu tinariba noi masendadi masu haidokpa yabani. Mana haingamdrasu noinina tawraga haibirasu Sananu khoini noina haibirasu yai haibani. Hayeng nupido phangaudradi amuk kapaga laidoini heart kairaga. Aisu nangna nasana yai haidringaidadi mathaga se yam sarini. Nangsi atopa nupa koiramgadra nangonda ngauzaba nupaga leiramgadra. Nangna pamjaba nupaga leiramlabadi kamai tawni khanbada ahingase nakhokcharini nang wakhalda hujiktabu nangna koitan tanarakpagi matha saba phabai wani. Is aina nang koitan tanabadawna adumainaga hainune pambana mana pamsilaga aina mu pambaga tahali. Pambu pamdro Henarina Sananu kana tanaringaidagini nang nengonda michibu khachilakpane nokpu noksilakpane tawridudi. Matamduda aina nangi ingit irang khangdabanina tumilaikibai wani. Hujikta nangna tawki mayamdo ningsinglei isu. Matamduda akhoi kayam thengnaradana nangna panghaida haijilaga ainikta thajaradro ha. Nangna phagi tawraga Sananu gi Henarige gi wari tawsena number lawraga kem hairakhidabada aisu khangi ko. Nangdi khumbai amairamedana. Anido muk phagi tathoknaduna noknoktana wari sanai. Sananu du Henariga Bobby ge funi haibaduda masado henna matha hapkatlare. Leikai mina wawa launaraktuna wari sanaraklabadi kamdawni khanbada matha sai. Sananu wakhalda moyanina aigi maramda khatnaribase leikai mina khangnakhiba yawradi kamdawni. Babaga mamagadi as moigi khangdabanina moigi na khong yawrubadi wa khradi soitana ngangnarakani. Bobby do kayam thina so'azano mana laktribase aigi maramna mingonda khatna sainaba wathok yamanbagi machaka mo helari. Wakhal khanna sora sangba hondoktuna kari tawni khali. Tan chan Henry gi kolakpaduda phondo paikhatli. Aiga Bobby gi funari nangi maramna asok apan uhelena nang matha sarga leirabo. Kol hek paikhalakpaga mana khalambu wakhal dumak Henry haireklabadudadi Sananu pukning wakhal pumba pungson son thakrabagum wangang bangamda tumina lei. Chanbi nang adumai tong ai nungaite. Aina maga funagi yauna funakhiba nate. Mana khut yarakpaduda aisu sawningbudu phadaba ngamludabagi khara funarure. Ai nang nuwana batawkri se saurano. Ai nang nuwana leibado leiba ngamte. Sananu konsil tanik launa tapna. Dada aina nang wahalabro. Ai simiyutbi migi waba kangdabi tarabro. Tumay tawnu se nang kasulandi aina lanbani. Nang nasum wakaldo kansilaga leiradi ai kamay sida leyaduino. Ai wahagi muna tao. Bobby se nangi marupni haina adum khalo. Aina sumabu warning thakrabani. Karigumba maana muk nangondi yelaklabadi hairu. Ai nang bungak sengani. Nang namatha sanaba nang nuwanam sinbadi pamte. Nang nahanagum
harau harau nokmi nokmi leibado adumna leyo nangna matha sana wakal phungbangnaраga leibado ai leifam khangde nangna wakal wana leigadabugi saruk aina soklaga chaina khangdu leibana phai chaina khangdu leibana phai aisini madugi chaina mayamdo madudi nangi nokmi maithong ubada phumdama kokpa ngamgani adubu nangi wabadi yengba ngamloi dada na pamdradi ai kanagi wakal dasu waraga leiroigi ai nokna dadaga harau wari saba ngamba oige nangi dabang ai leirisidi nangbu soktanaba aina ngaksendoini nangbu wahaloi nang kaphaloi nungaibu kuding nafamna sinaba ngamba oige ngasi haribu numitsidagi nang aingona walot kano nungaibu oirasu nungaitab oirasu wari pumba aingonda hayo aingonda tamo dadagi sanasabi haibi inbi oige hei dadana haiba kuding inki dada kapke harasu aigi mangda aigi thada bena kapchau ai temke adubu nang ai hundana ai khanghandana aina temba ngamda aigi kutna pirang taithokhanba ngamdana kapadi nang kapkano ai kaisu kapidre ai kaisu tawdre aduni maramuk biyarisi nang nungaina layo nang nungairaga aina hena nungaisai nang nuwaraga aina hena wai haibase nang kaugano hoi kauroi ai matam pumbada harauraga legi noina nang nupigi exam de karam kandaino koirambaroine hangsittagini aduna madi kada lairik pahali nang ni mungi dabak loi tawramanine kaisu kaide mamana su mateng pangjasani ado nang aingona pau parokpa wari sarakpadi kaugano ko mikuk khuding adok ningsinglaga leirasida aina karimu kaudoino ado aidi nangna thongmo insang yam saningi kamai tawni sanano nokfei tawna matang chabamta pisage hausikandi noida lakpasu tale nangna pakhat mandana laklaroi khali ado ikhoini khangnarakpasu khoidi kuiri nong phado de chatpadi yabni sum mafam da satlaga wariga yam sananingba ponda wari sabadudi saksak unaraga wari sabani hena pami college de unari dudi college uniform di adum uredana college dress dana tabi garden kumba madaga phamlaga wariga yam sananingbido college de unaraga wari sanabudu mahawama nogi khungnang khongduda mi lakprana yenglaga sanabu wariduna mahawama ponda onsilaga romance tawbagisu tongan mahawama mayam sigi top mathela moina nangna aigi gari maningdaga tonglaga gechatpado pamlapai wani nongma tanjami yenglaga chatsi chanulembiga victorga zawraga yai muhini yawbana buhena best takre sananun hek wakal khanjinduna masa mathanta wazai haiba henarisu khangbana call tawraktuna sananugi wakal nungaina bu hotnasai sananunasu henarigi mikup khara wari sanabasina mangondasu haifam khangdan nungaibam phausai Ngasidi tum haugalakpaga mamanabi ahomgi semkiba group chat tuda Gracie gi message mayam ama leirambaduda sananu ga sanu lembigadi ngakna masung harauna pau phaunajai matam amagi ekoini semkiba group se amtang hingan sidana nahan kai do hostel da leibagi adapt tawna bu hotnabada phone gamta pairujai noini saunu ko phone di akhoy abongona paibanina call su message so amta receive tawjai Ngasidi di hanagum numidang kudingi wari sana yarani. Sananuna. Good morning sida surprise o silayse kamay to inono. Janu lembina. Ay di nang natupada luhong kraboy ni nguri. Gracie so online layrag to na makoy humdo wari sana rin. Gracie na.
ꯆꯥꯅꯨꯂꯦꯝꯕꯤ ꯅꯪ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯑꯩꯗꯤ ꯅꯣꯏꯒꯤ ꯋꯥꯔꯤ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯁꯅꯥꯅꯨꯅ ꯋꯥꯔꯤꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯅꯪꯒꯤ ꯍꯥꯟꯅ ꯍꯥꯏꯌꯨ ꯇꯥꯁꯦ ꯆꯥꯅꯨꯂꯦꯝꯕꯤꯅ ꯅꯪ ꯆꯠꯈꯤꯕꯗꯒꯤ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯈ꯭ꯔꯦ ꯕꯦꯝꯃ ꯅꯪꯒꯤ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯒ꯭ꯔꯦꯁꯤꯅ ꯑꯍꯥꯟꯕ ꯁꯤꯗ ꯂꯩꯕꯗꯣ ꯕꯕꯥꯒ ꯃꯃꯥꯒꯅ ꯐꯣꯟꯁꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯅꯤ나 ꯌꯥꯝ ꯋꯥꯏ ꯉꯔꯥꯡ ꯕꯕꯥ ꯂꯥꯛꯑꯒ ꯐꯣꯟꯁꯤ ꯄꯤꯔꯝꯕꯒꯤ ꯅꯣꯏꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯉꯦꯅ ꯐꯥꯎꯔꯛꯏꯅꯤ ꯁꯅꯥꯅꯨꯅ ꯐꯣꯟ ꯄꯥꯏꯗꯦ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯅꯪꯁꯨ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝ ꯊꯦꯡꯅꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯀꯥꯎꯈ꯭ꯔꯦ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯤꯟꯅꯕ ꯅꯠꯇꯦ ꯑꯁꯦꯡꯕꯩꯅꯦ ꯊꯥꯖꯗ꯭ꯔꯒ ꯕꯕꯥ ꯄꯥꯏꯍꯜꯂꯛꯎꯔꯣ ꯆꯥꯅꯨꯂꯦꯝꯕꯤꯅ ꯌꯥꯔꯦ ꯃꯔꯩ ꯇꯧꯔꯅꯨ ꯃꯤ ꯗꯣꯛꯇꯔꯒ ꯁꯥꯇ꯭ꯔꯒ ꯌꯥꯝ ꯈꯦꯠꯅꯩꯌꯦ ꯁꯅꯥꯅꯨ ꯅꯪꯁꯨ ꯋꯥꯈꯜ ꯈꯔ ꯈꯟꯊꯔ ꯉꯥꯡꯉꯣ ꯑꯁ ꯅꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯇꯜꯂꯦ ꯑꯩꯅ ꯁꯣꯝꯗ ꯅꯣꯏ ꯑꯅꯤꯗ ꯇꯝꯅꯤꯡꯕ ꯍꯩꯅꯤꯡꯕ ꯋꯥ ꯃꯌꯥꯝ ꯂꯩꯔꯦꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯦꯁꯦꯁꯀ ꯊꯥꯔꯛꯑꯦ ꯑꯗꯨꯒ ꯁꯅꯥꯅꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤꯕ ꯁꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯤꯗꯣ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ ꯆꯥꯅꯨꯂꯦꯝꯕꯤꯅ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯕ ꯃꯥꯜꯂꯤ ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯌꯣ ꯑꯩ ꯅꯨꯄꯥ ꯑꯃ ꯀꯣꯏꯔꯤ ꯑꯩꯅ ꯃꯥꯜꯂꯦ ꯈꯜꯂꯦꯕ ꯌꯥꯝ ꯍꯔꯥꯎꯑꯦꯕ ꯁꯅꯥꯅꯨꯅ ꯀꯩ ꯂꯝꯗꯩꯅꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯊꯥ 2 ꯐꯥꯔꯤ ꯀꯨꯏꯗ꯭ꯔꯤ ꯌꯥꯝꯅ ꯂꯝꯕꯨꯗꯤ ꯆꯥꯅꯨꯂꯦꯝꯕꯤ ꯍꯣꯏꯒꯤ ꯂꯝꯅꯤ ꯑꯗꯨꯏꯁꯨ ꯑꯩ ꯐꯖꯅ ꯈꯪꯗꯦ ꯑꯩꯁꯨ ꯑꯍꯥꯟꯕꯒ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯍꯪꯕ ꯏꯀꯥꯏꯗꯅ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯗꯤꯌꯦ ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯒ ꯃꯤ ꯌꯥꯝ ꯈꯪꯅꯕ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯀꯩꯁꯨ ꯈꯪꯗꯧꯗꯤ ꯃꯥꯟꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯝꯗꯩꯅ ꯍꯥꯏꯕꯅꯤꯅ ꯈꯔꯗꯤ ꯍꯔꯥꯎꯏ ꯅꯪ ꯋꯥꯔꯤꯁꯦ ꯁꯅꯥꯅꯨꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯪꯅꯈ꯭ꯔꯤꯅꯣꯕ ꯅꯪ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤꯁꯦ ꯑꯩꯅ ꯁꯤꯗ ꯂꯩꯕꯒ ꯍꯞꯇꯥ 2ꯃꯨꯛ ꯂꯩꯔꯒꯅꯦ ꯃꯥꯒ ꯊꯦꯡꯅꯔꯤ ꯑꯩꯁꯨ ꯗꯤꯃꯥꯟ ꯁꯥꯗꯅ ꯐꯅ ꯀꯨꯏꯅꯗꯤ ꯌꯥꯖꯗꯕꯅꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯌꯥꯗꯕ ꯉꯝꯂꯛꯇꯕꯗꯒꯤ ꯑꯗꯨꯝ ꯌꯥꯊꯣꯛꯈ꯭ꯔꯤ ꯆꯥꯅꯨꯂꯦꯝꯕꯤꯅ ꯁꯦꯁ ꯋꯥꯔꯤꯗꯤ ꯅꯩꯔꯤꯅꯦ ꯑꯗꯣ ꯅꯪ ꯐꯣꯟ ꯂꯩꯇꯕꯅꯤꯅ ꯅꯣꯏ ꯑꯅꯤꯗꯤ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯩ ꯑꯩꯈꯣꯏ ꯅꯦꯅꯦꯁꯨ ꯈꯪꯉꯤ ꯑꯗꯨꯅ ꯃꯥꯏ ꯐꯣꯟꯗꯩ ꯐꯥꯎꯅꯕꯅꯤ ꯅꯦꯅꯦꯅꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯌꯥꯈ꯭ꯔꯦ ꯁꯅꯥꯅꯨꯅ ꯅꯦꯅꯦ ꯈꯪꯂꯒ ꯀꯣꯏꯔꯤꯗꯣ ꯌꯥꯝ ꯐꯔꯝꯅꯤ ꯅꯨꯄꯥꯗꯨꯁꯨ ꯁꯣꯏꯗꯅ ꯐꯔꯝꯒꯅꯤ ꯑꯗꯨꯅꯅꯦ ꯆꯥꯅꯨꯂꯦꯝꯕꯤꯅ ꯅꯨꯄꯥꯗꯨꯁꯨ ꯗꯣꯛꯇꯔ ꯇꯝꯕ꯭ꯔꯣ ꯅꯪꯒ ꯄꯨꯟꯕ꯭ꯔꯕ ꯄꯨꯟꯗꯦꯗ ꯃꯥꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅꯤ ꯑꯩꯈꯣꯏꯗꯒꯤ ꯆꯍꯤ 2-3 ꯍꯜꯂꯦ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥꯗꯣ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯠꯈ꯭ꯔꯦ ꯄꯥꯎꯗꯤ ꯑꯗꯨꯝ ꯐꯥꯎꯅꯩ ꯁꯅꯥꯅꯨꯅ ꯏꯃꯥꯟꯅꯕꯤꯁꯦ ꯌꯥꯝ ꯑꯣꯜꯂꯝꯃꯤꯀꯣ ꯆꯥꯅꯨꯂꯦꯝꯕꯤꯅ ꯅꯪ ꯊꯣꯛꯂꯛꯂꯀꯥꯟꯗ ꯁꯛ ꯐꯖꯅ ꯈꯪꯅꯕ ꯍꯥꯏꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯨꯡꯁꯤꯅꯧ ꯀꯣꯏꯅꯧꯀꯣ ꯑꯗꯣ ꯁꯅꯥꯅꯨ ꯅꯪꯗꯤ ꯅꯉꯣꯟꯗ ꯉꯥꯎꯖꯕ ꯅꯨꯄꯥꯗꯨꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯣ ꯃꯤ ꯑꯦꯅꯤꯚꯔꯁꯔꯤ ꯀꯨꯏꯗ꯭ꯔꯕꯅꯤ ꯈꯪꯉꯕ ꯇꯧꯗꯣꯔꯝꯅꯤ ꯀꯣꯂꯦꯖꯇꯒ ꯎꯅꯗꯅ ꯃꯣꯏ ꯂꯩꯀꯥꯏꯗꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯐꯣꯟꯗꯒꯤ ꯏꯗꯤꯛ ꯆꯨꯗꯅ ꯃꯤꯗꯤ ꯌꯥꯝ ꯍꯣꯡꯈ꯭ꯔꯦ ꯏꯕꯦꯝꯃ ꯑꯁ ꯆꯥꯅꯨꯂꯦꯝꯕꯤ ꯅꯪꯁꯤꯃ ꯑꯩꯅ ꯈꯜꯂꯦꯕ ꯁꯅꯥꯅꯨꯅꯁꯨ ꯁꯣꯏꯗꯅ ꯄꯥꯝꯂꯛꯀꯅꯤ ꯍꯥꯏꯁꯦ ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯗꯤ ꯐꯕ ꯃꯥꯜꯂꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯗꯨꯒꯤꯕꯨ ꯑꯩꯈꯣꯏꯗꯣ ꯃꯤ ꯀꯥꯏꯗꯅ ꯇꯧꯏ ꯑꯩꯒꯤꯗꯤ ꯑꯁꯦꯡꯕ ꯂꯣꯏ ꯍꯥꯏꯔꯤꯅꯦꯕ ꯆꯥꯅꯨꯂꯦꯝꯕꯤꯅ ꯑꯩꯁꯨ ꯃꯣꯏ ꯃꯃꯥꯟꯅꯕ ꯕꯤꯛꯇꯔꯗꯣ ꯑꯗꯨꯒ ꯀꯣꯏꯅꯔꯤ ꯁꯅꯥꯅꯨꯅ ꯑꯩꯉꯣꯟꯗ ꯏꯟꯁꯤꯟꯕ ꯁꯥꯔꯒ ꯃꯥꯁꯨ ꯅꯨꯄꯥ ꯀꯣꯏꯈ꯭ꯔꯦ ꯏꯕꯦꯝꯃ ꯅꯣꯏ ꯑꯅꯤꯗꯤ ꯑꯩ ꯆꯠꯈ꯭ꯔꯀꯥꯟꯗ ꯌꯥꯝ ꯂꯩꯔꯝꯃꯤ ꯆꯥꯠꯅꯤꯅꯦ ꯐꯩ ꯐꯩ ꯑꯗꯨꯕꯨꯗꯤ ꯑꯩ ꯊꯣꯛꯂꯛꯂꯒ ꯋꯥꯔꯤ ꯂꯣꯏ ꯈꯪꯉꯅꯤꯕ ꯆꯥꯅꯨꯂꯦꯝꯕꯤꯅ ꯐꯣꯟꯗ ꯍꯥꯏ ꯌꯥꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯏꯕꯦꯝꯃ ꯅꯪ ꯁꯤꯗ ꯊꯣꯛꯂꯛꯂꯒ ꯂꯣꯏꯅ ꯂꯤꯕꯤꯒꯦ ꯁꯅꯥꯅꯨꯅ ꯑꯗꯣꯅꯣ ꯅꯪ ꯀ꯭ꯂꯥꯁꯇꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯋꯥꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯔꯦ ꯐꯣꯟꯕꯨꯗꯤ ꯍꯥꯟꯅꯗꯧꯅ ꯇꯣꯏꯅ ꯄꯥꯏꯕ ꯁꯪꯂꯔꯣꯏ ꯉꯁꯤꯗꯤ ꯁꯨꯇꯤ ꯂꯩꯕꯒꯤ ꯅꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕ ꯁꯪꯉꯤꯅꯤ ꯀ꯭ꯂꯥꯁ ꯌꯥꯎꯅꯕ ꯑꯃꯨꯛ ꯍꯣꯠꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯃꯨꯛ ꯇꯧꯅꯕ ꯍꯣꯠꯅ ꯅꯦꯅꯦ ꯍꯣꯏꯒꯁꯨ ꯂꯩꯃꯤꯟꯅꯕꯅꯤꯅ ꯍꯤꯞꯂꯒ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯃꯦꯁꯦꯁ ꯊꯥꯅꯁꯦ ꯍꯥꯏꯔꯤꯁꯤ ꯆꯥꯅꯨꯂꯦꯝꯕꯤꯅ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯆꯥꯠꯁꯤꯗ ꯑꯗꯨꯝ ꯃꯦꯁꯦꯁ ꯊꯥꯔꯛꯑꯣ ꯑꯩꯈꯣꯏꯕꯨꯗꯤ ꯑꯗꯨꯝ ꯍꯟꯕꯤꯔꯛꯀꯦ ꯅꯪꯒꯤ ꯋꯥꯅꯤ ꯁꯅꯥꯅꯨꯅ ꯑꯗꯨꯗ ꯑꯗꯨꯝ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯣ ꯅꯥꯍꯟꯒꯅꯨꯀꯣ ꯅꯣꯏ ꯑꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤꯁꯨꯗꯤ ꯁꯤꯗꯩꯗꯤ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯔꯅꯤ ꯐꯣꯟꯁꯨ ꯂꯩꯔꯕꯅꯤꯅ ꯆꯥꯅꯨꯂꯦꯝꯕꯤꯅ ꯅꯪ ꯀꯩꯁꯨ ꯁꯪꯂꯔꯣꯏꯗ ꯋꯥꯔꯗꯤ ꯑꯗꯨꯝ ꯄꯣꯊꯥꯋꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯠꯁꯤꯟꯕꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯁꯅꯥꯅꯨꯅ ꯅꯨꯡꯇꯤꯒꯤ ꯅꯠꯇ꯭ꯔꯁꯨ ꯅꯪ ꯁꯨꯇꯤ ꯂꯩꯕ ꯀꯥꯟꯗ ꯄꯥꯎ ꯐꯥꯎꯔꯁꯨ ꯌꯥꯏꯗ ꯑꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯩ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤ ꯉꯁꯤꯗꯤ ꯁꯨꯇꯤꯅꯦꯅ ꯈꯔ ꯊꯦꯡꯅ ꯍꯧꯒꯠꯂꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯃꯦꯁꯦꯁ ꯂꯥꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯦꯅ ꯌꯦꯡꯂꯒ ꯅꯣꯏꯅꯤ ꯑꯣꯏꯔꯝꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯆꯥꯅꯨꯂꯦꯝꯕꯤꯅ ꯍꯧꯒꯠꯂꯣ ꯅꯪ ꯇꯧꯗꯣꯏꯗꯣ ꯇꯧꯖꯔꯣ ꯊꯝꯃꯒꯦ
Sananuna. Ado, nang sanglakanda pau phorokpadi kaunuko. Hoi, bye-bye. Hainduna humak offline chatnakiduna masa-masagi mathauda mayon sinakri. Mangoldani. Laibaga Sanathoigadu insang thanaba jarsingdu khandokli. Naubi to exam nina nang na khar yengsilo. Yari kai phone su payaluru no yari. Phone da karino mamanabiga question hangna ni dana amuk phone do ngak ti payhali. Exam ni haise bai wani. Mana nya mathoi sang na pa ba sunatre. Lairik mamang da phamna su lairik param ga do mandrabani. Mangau ti bai sani. Mana tawba khuding yengsindaba yaroi. Usin asina 10 du pass tawkhre. 12 tu ga lanthoklabadi wakhalse khara ni taidana. Mark nembagidi khangde passpati tawrakkanida. Ikhoinasu kanu hotnaraga loire. Zitian ga Anita ga nasu kanu hotnabiri duni. Moyanina naubigi phaigak phaina lepkhibagi aikhoyanimag gyan tana migi paisa mayamsi tapna singma ngamlaini. Khangdida moisu sida aikhoy puna leiminaraga isa singe awat apa hangdok hangjin tawradi phadawni. Aada phamdusu sinadaba yadabanina moyanina aduda laribudusu amuksu yam phaba. Naubi exam loibaga matam kharamuk leizarani. Ikoi sanadi imungi kupnum tawringaida pharaktani. Hoi langlen hoida sathok sasin tawdanaba mai kakagi manakta leiradi pharani. Suti leiba khudingi adum chatlabanina minasu kaino makhalamani. Moinasu thindok thinjin tawridusu thawni do. Aidi khaluraga nasanupina tawrise ibu ikaine. Langlen su aada mathanta leibaduda tawrini. Moinadi naubise adum lakhaningli potnida. Aada mina muk wa mathak thanglakpado pamdi. Yumda leibagi hainabise khara thamandradi aikhoina senaba ngamlaktabasu yai. Gyan tabu mayamgi marakta mangau thiba yawi haiduni. Zitian gaigadi sumai tawrakteni. Baba hoi haktaktasu kaka hoi basa hoi sumai tawba yawba natti. Aduga mana asuk yamna mangau thirisi kana lawrino khangdene. Yumgi baba do naha oiringai mangau yam thi hayi mana. Haujiktabu aikhoi sawraklaba adukandane gyan tarakpani hai. Adudi baba law tawrinidana. Haujik mangau thirasu sawrakanda gyan tarakani hardi phaine. Aidi mai khanbada matha sarabani. Karam thoklagadabanu khangdi tawrisi. Ado aikhoi sida laklamba bobi do madi sanabani na satawra mali. International thak yaure kaina haine mayamnadi. Mamangda sui kui dana Delhi da mana lawba sat mali. As magumba phawba sanaroi leirabadi lekaisa saukhatpa maming sat pelakani. Adubunya masakti phattaba mi yam mali hainadi. Hero mali kaina hainingdiaba. Masakpudi mapa law tawrini hek yengbada afaba mi mandabani. Sathiram daw yam manbani. Angang thembada maningi ta phaisau la ekhaina hainarini. Sanaga tinabanina phattaba malasu isagumna khantabani. Nangine wakhal piksinbidu tawno. Mamangda aikhoida lakiba mawongduga handak moina college karaba kanse lakliba mawongsiga yam sathikna khine. Mana lakpaga aikoi sanana lotpadawna tawi masya maram amadi leifam thoi. Isa ningol ngakta pokpi mama singse nangdu wakhal khanjilamadi isa singse nupa amattaga mama naboiba ngamlaroi. College su pulle subject su pullabanina makhoini question answer hangdok hangjin tawnaribani. Nangsune wakhaldu yamna khanjin mankre. Phana khalo phanabu khalabadi kaishu leiba wanate. Bobi su isani isagumani. Mana mityeng karan chanba hekta yaba natene. Puksel pi haigera wakhal sakthokpa ngamde haigera. Aigidi isa singsia soi ngamdaba mi amamtang oihanningi. Yariba makai ai yumdagi hendoklaroi. Isa singsia kupna senadaba yadabani. Moisu angang natre sauksiledo. Moi matam sida chenakhiba luhongkhiba yam yaurabani. Adunanya makhoi animak kupna senada yadri ai yumdagi mapalgania thoklaroi. Nangne ngang thorakpasima ba nangi haibu phane khara sa ingkhol mana masing singse khara yengsin ising khara sai tawraga loire. Sisu thabak isa ani senabu oina yumge awat apa su yengsilo. Aina mapal thoklaga nakoi awat apa menba ngamnabu hotnagi. Gate ama pansilaga solo laga thamgadra khangde tawrisi.
ꯌꯨꯝꯅꯤꯅ ꯏꯍꯣ ꯍꯣꯅ ꯎꯔꯦ ꯀꯣꯟꯊꯣꯡꯗꯒꯤ ꯑꯃꯔꯣꯝꯗ ꯏꯆꯥꯁꯤꯡ ꯂꯥꯛꯄ ꯌꯦꯡꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯗꯤꯅꯦ ꯒꯦꯠ ꯄꯥꯟꯁꯤꯜꯂꯒ ꯂꯣꯏꯅ ꯈꯥꯖꯤꯟꯈꯤꯕꯅ ꯐꯩ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯈꯟꯕ ꯍꯦꯟꯃꯟꯈ꯭ꯔꯦ ꯇꯣꯛꯑꯣ ꯌꯥꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯈꯜ ꯑꯃ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯈꯜ ꯑꯃ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯠꯂꯣ ꯅꯥꯎꯕꯤꯗꯣ ꯂꯥꯏꯔꯤꯛ ꯄꯥꯕ꯭ꯔꯥ ꯐꯣꯟ ꯃꯦꯠꯄ꯭ꯔꯥꯅ ꯌꯦꯡꯉꯨꯁꯨ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯨꯊꯣꯔꯛꯑꯣ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯝꯃꯣ ꯑꯗꯨꯒ ꯆꯥꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯤ ꯆꯪꯂꯒ ꯑꯝꯇ ꯊꯥꯖꯤꯟꯁꯤ ꯅꯣꯡ ꯆꯨꯔꯛꯇ꯭ꯔꯤꯉꯩ ꯊꯥꯕ ꯌꯥꯕ ꯊꯥꯔꯁꯤ ꯐꯥꯝꯒꯤꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯁꯨ ꯌꯨꯝꯗ ꯊꯥꯕꯁꯤꯅ ꯑꯩꯈꯣꯏꯅ ꯆꯥꯕ ꯌꯥꯏꯗꯅ ꯍꯟꯗꯛꯇꯤ ꯉꯥ ꯏꯁꯤꯠꯂꯕꯗꯤ ꯁꯔꯠ ꯍꯣꯏꯒꯤꯁꯨ ꯈꯔ ꯌꯥꯝꯅ ꯄꯤꯒꯦ ꯃꯃꯥꯡꯒꯤꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯇꯅ ꯉꯥ ꯌꯥꯝꯅ ꯐꯥꯗ꯭ꯔꯕꯅꯤꯅ ꯄꯤꯕ ꯉꯝꯗꯦ ꯁꯅꯥꯊꯣꯏ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯍꯣꯏ ꯍꯣꯏ ꯃꯣꯏꯕꯥꯒꯤ ꯑꯄꯥꯝꯕꯅꯤ ꯂꯣꯏꯅ ꯁꯤꯜꯂꯣ ꯇꯧꯔꯣꯀꯣ ꯍꯥꯏꯗꯨꯅ ꯁꯅꯥꯊꯣꯏꯗꯣ ꯉꯥꯡꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈ꯭ꯔꯦ ꯂꯥꯏꯕꯁꯨ ꯆꯥꯔꯁꯤꯡꯗꯨ ꯄꯥꯏꯗꯨꯅ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯊꯥꯅꯕ ꯇꯧꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯟꯅꯔꯤꯗꯨ ꯁꯅꯥꯅ ꯍꯣꯏꯗ ꯀꯣꯏꯔꯛꯇꯨꯅ ꯁꯅꯥꯅ ꯍꯣꯏꯗꯒꯤ ꯈꯖꯤꯛ ꯍꯥꯏꯊꯔꯛꯇꯨꯅ ꯂꯝꯄꯥꯛ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯅꯠꯇ꯭ꯔꯁꯨ ꯁꯤꯗ ꯁꯤꯛꯅꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯤꯅꯤ ꯊꯥꯖꯗꯅ ꯐꯖꯕ ꯃꯐꯝꯁꯨ ꯌꯥꯝ ꯂꯩꯔꯤ ꯁꯤꯗ ꯁꯨꯃꯥꯏꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯜꯂꯛꯄ ꯅꯨꯡꯁꯤꯠꯁꯤꯅ ꯏꯁꯥꯗ ꯐꯣꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯅꯦ ꯃꯃꯥꯗꯗꯤ ꯗꯨꯀꯥꯟ ꯐꯥꯎ ꯆꯠꯂꯨꯒꯦꯅ ꯍꯥꯏꯔꯝꯃꯒ ꯊꯣꯛꯂꯛꯏꯅꯤ ꯀꯨꯏꯔꯣꯏꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯇꯧꯕꯅꯤ ꯅꯣꯏ ꯂꯩꯀꯥꯏꯗ ꯎꯅꯕꯁꯦ ꯃꯤꯌꯨꯅꯤ ꯇꯜꯂꯦ ꯍꯥꯏꯗꯨꯗ ꯆꯤꯜꯂꯛꯏꯁꯤꯅꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯏ ꯂꯥꯛꯑꯕꯅꯤꯅ ꯎꯅꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯊꯣꯛꯂꯛꯑꯦ ꯌꯦꯡꯉꯣ ꯑꯩꯁꯦ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯂꯩꯔꯝꯕꯅꯤ ꯑꯗ ꯅꯪ ꯈꯪ ꯎꯅꯤꯡꯉꯛꯑꯦꯕ ꯑꯗꯩꯗꯤ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄꯅꯤꯗ ꯈꯪꯗꯦ ꯑꯃꯨꯛ ꯌꯥꯝ ꯎꯅꯤꯡꯉꯛꯑꯦ ꯍꯦꯛꯇ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅ ꯄꯦꯜꯂꯨꯁꯨ ꯌꯥꯗꯦ ꯕꯣꯕꯤꯅ ꯅꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕꯩꯁꯨ ꯑꯣꯏꯔꯝ ꯇꯥꯏ ꯏꯁꯥꯁꯦ ꯈꯝꯃꯟꯕꯒ ꯀꯜꯂꯛꯄꯒꯅ ꯌꯣꯝꯃꯤ ꯌꯥꯗ꯭ꯔꯦ ꯁꯅꯥꯅꯨ ꯃꯁꯤꯟ ꯄꯩꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅ ꯈꯨꯗꯤꯡꯒꯤ ꯕꯣꯕꯤꯅ ꯅꯪꯒ ꯄꯨꯅꯕꯗꯒꯤ ꯇꯜꯂꯕ ꯀꯩꯅꯣ ꯂꯥꯛꯄꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯁꯛ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯑꯃꯨꯛ ꯀꯧꯔꯛꯑꯗꯤ ꯑꯩꯁꯦ ꯅꯣꯏ ꯀꯣꯟꯊꯣꯡꯗ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯂꯦꯞꯅꯤꯡꯂꯛꯑꯗꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯄꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯅꯪꯉꯣꯟꯗ ꯌꯦꯠꯄꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯝꯃꯅꯤꯅꯦ ꯉꯔꯥꯡꯗꯣ ꯑꯅꯨꯗꯣ ꯄꯥꯎ ꯐꯥꯎꯔꯛꯏ ꯌꯥꯝ ꯍꯔꯥꯎꯏ ꯊꯥꯏꯅꯗꯒꯤ ꯆꯅꯨꯂꯦꯝꯕꯤꯒ ꯈꯣꯏꯍꯨꯝ ꯄꯨꯟꯅ ꯇꯤꯟꯅꯔꯛꯂꯒ ꯃꯥꯅ ꯆꯠꯈꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯨꯒ ꯏꯊꯥ ꯊꯥꯖꯗꯅ ꯉꯔꯥꯡꯗꯤ ꯃꯦꯁꯦꯖ ꯂꯩꯔꯝꯕꯒꯤ ꯄꯥꯎ ꯐꯥꯎꯅꯔꯤ ꯑꯣ ꯃꯥꯗꯤ ꯀꯩ ꯂꯝꯗꯅꯣ ꯂꯩꯔꯤꯗꯨꯅ ꯑꯗꯨꯝ ꯖꯦꯅꯔꯦꯜ ꯂꯥꯏꯟꯗ ꯆꯠꯂꯤꯔꯣ ꯅꯠꯇꯦ ꯃꯦꯗꯤꯀꯦꯜ ꯇꯝꯕꯅꯤ ꯃꯨꯝꯕꯥꯏꯗ ꯃꯥꯗꯤ ꯅꯍꯥꯟꯈꯩ ꯐꯣꯟ ꯄꯥꯏ ꯐꯪꯗꯖꯥꯠꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯃꯌꯥꯝ ꯍꯥꯏꯔꯛꯏ ꯊꯥꯖꯗꯕ ꯀꯌా ꯑꯃꯁꯨ ꯈꯪꯂꯦ ꯃꯇꯝꯅ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯄꯨꯔꯛꯄꯗ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯤꯁꯨ ꯃꯥꯒꯤ ꯑꯍꯣꯡꯕ ꯑꯃ ꯂꯣꯏꯅ ꯅꯥꯏꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅꯤ ꯈꯪꯅꯩ ꯍꯥꯏꯕꯁꯨ ꯈꯪꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯑꯩꯈꯣꯏꯅꯤ ꯈꯪꯅꯧ ꯍꯥꯏꯗꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯔꯝꯕꯅꯤ ꯑꯩꯅꯒ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯥꯅꯒ ꯍꯥꯏꯖꯤꯜꯂꯛꯏ ꯃꯥꯅꯁꯨ ꯑꯩꯈꯣꯏꯅꯤ ꯈꯪꯅꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏ ꯅꯪꯅ ꯉꯝꯂꯤꯕꯨ ꯑꯩꯅ ꯆꯍꯤ 2 ꯇꯥꯟꯅꯔꯐꯥꯎ ꯊꯋꯥ ꯁꯥꯗꯕꯤ ꯇꯨꯃꯤꯟ ꯂꯩ ꯉꯝꯕꯅꯦꯕ ꯑꯗꯩꯗꯤ ꯏꯃꯥꯟꯅꯕ ꯅꯃꯥꯟꯅꯕꯤ ꯂꯣꯏ ꯊꯥꯗꯣꯔꯒ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯀꯥꯟꯗꯅꯦꯕ ꯅꯪꯅ ꯌꯥꯔꯛꯏꯁꯦ ꯁꯅꯥꯅꯨ ꯃꯀꯣꯛ ꯅꯣꯝꯂꯒ ꯑꯗꯨꯃꯛꯁꯨ ꯍꯥꯏꯕ ꯌꯥꯏ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯪꯒ ꯈꯪꯅꯅꯅꯕ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯅꯥꯊꯩꯔꯒ ꯆꯠꯄ ꯉꯝꯗꯕꯒꯤ ꯈꯪꯅꯈꯤꯕꯩ ꯋꯥꯅꯤ ꯑꯗꯣ ꯑꯅꯨꯗꯤ ꯃꯥꯏ ꯈꯪꯅꯕ ꯂꯩꯔꯦ ꯍꯥꯏꯕ꯭ꯔꯣ ꯆꯅꯨꯂꯦꯝꯕꯤ ꯍꯣꯏ ꯂꯝꯗꯩꯅꯦ ꯍꯥꯏ ꯅꯨꯄꯥꯗꯣ ꯈꯪꯅꯕ ꯆꯍꯤꯗꯤ ꯐꯥꯗ꯭ꯔꯤ ꯊꯥ 2 ꯁꯨꯔꯦ ꯍꯥꯏ ꯆꯥꯟꯁꯦ ꯈꯖꯤꯛꯇꯪꯗ ꯃꯥꯡꯉꯦ ꯍꯥꯏꯗꯨꯅꯤ ꯑꯩꯅꯗꯤ ꯅꯪꯒꯩꯒꯁꯨ ꯈꯪꯅꯔꯦ ꯕꯤꯛꯇꯔꯒ ꯆꯅꯨꯂꯦꯝꯕꯤꯒꯁꯨ ꯀꯣꯏꯅꯔꯕꯅꯤꯅ ꯙꯅꯔꯥꯖꯀ ꯑꯅꯨꯒꯁꯨ ꯈꯪꯅꯍꯟꯒꯦꯅ ꯈꯟꯕꯅꯤ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯈ꯭ꯔꯗꯨꯕꯨ ꯈꯜꯂꯨꯔꯅꯨ ꯌꯥꯔꯦ ꯑꯩꯗꯤ ꯙꯅꯔꯥꯖꯇꯣ ꯁꯤꯡꯒꯜ ꯑꯣꯏ ꯀꯥꯏꯅꯒ ꯚꯥꯞꯀ ꯑꯣꯏꯔꯨꯗꯦꯅꯦ ꯃꯥꯕꯨ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯗ꯭ꯔꯕꯣ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯤ ꯑꯃ ꯆꯦꯟꯈꯤꯕꯗꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯅꯨꯡꯁꯤꯗꯕꯒꯤ ꯍꯔꯥꯎꯔꯤꯔꯥ ꯀꯩꯅꯣ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯗ꯭ꯔꯤ ꯑꯗꯣ ꯈꯪꯗꯦꯅꯦ ꯃꯥꯏ ꯃꯑꯣꯡꯁꯦ ꯐꯣꯟꯗꯒꯗꯤ ꯌꯥꯝ ꯔꯣꯃꯦꯟꯇꯤꯛ ꯑꯣꯏ ꯑꯩꯈꯣꯏ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯝꯖꯕ꯭ꯔꯥ ꯑꯃ ꯇꯧꯔꯝꯒꯗꯧ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯃꯥꯒꯤꯁꯨ ꯑꯃ ꯊꯤꯕꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯣ ꯃꯁꯥꯒꯤ ꯃꯣꯠ ꯍꯥꯟꯅ ꯈꯪꯗꯣꯛꯈꯣ ꯃꯥꯅ ꯈꯟꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯒ ꯂꯩꯔꯝꯃꯗꯤ ꯆꯣꯞꯅꯅꯤ ꯁꯅꯥꯅꯨꯗꯨ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯒ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯃꯪꯗꯨꯅ ꯂꯩ ꯍꯦꯟꯅꯔꯤ ꯁꯅꯥꯅꯨꯒꯤ ꯃꯆꯥ ꯅꯣꯝꯂꯒ ꯀꯩꯅꯣ ꯅꯪꯅ ꯑꯩꯅ ꯀꯧꯕ ꯇꯥꯗ꯭ꯔꯤꯁꯤꯅ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ
sum bhap ama nang nasa nungaidrabo pungsu tengzile halasi nangsu dukan chani hairambani na hoi Henry na gari start tawraga Sananu na gari maningda naptuna Sananu ki mayum phawba thinbirai sidagi pot leiraga sensingkro ko ai changlagi nangim yobaga call taruktasu yore haina message ti tharo hoi nangsu phajana chakro bye change ko Henry na gari thaukibaga Sananu su pot sat leisinduna mayum de senset tawduna lai Sananu na dumna senset chatkibaga Bobby du Sananu gi konthong marumdagi tumina yenglei Bobby wakalda aiga thengnadana bu hotnaba lotlodan leiba mana Henry gi gari maningda naplaga wari sanaruini ne fai nangi sumatam lakini dana madam duda ai kananu haiba igul sabsana khanglakini Bobby sauningna Sananu na imung sanghibado yenglamlaga mayumlomda satkri Ayuktani tangbaga pramugadu masanupa ahalgi kada sangduna asokpa anabado kamdaurage haidana hangli tangba chair da phamduna doctor na nang kamay tawrage nakuk sikpa khotpa yawbra haidana hanglaine nate nangbu asadu bu kaisu tawjabro Henry phamungdi hipoi phamboi tawduna tawjreda kaisu nadre gari du matam khare thawaningdabani nangna tawrise lambi lamkhang satpada nak yet yenglaga niyom sumna asoka panthoktanaba phajana satlo soiba haibase tamba ngamba nate soidanaba su hotnagadabani naraba matamdadi nangi saina khodo aikoina phangmu nate ni ai wakal na kaino ibunga soba nangi na maidu khamtek padong na tawi nate nangbo amuk miga phunarabro Henry mamaidu nalaga sidi hana gidagni yumdaki mapal pakthoktrakansidda karamkanda mimu phunarudoino mi phunabada thongna yam phagrab oirisani nate nangbu kari siga koisa satana numit sup ama lairage hariro ha yumda kari tahori namana kanaga lehori khangda makhai tumin chatli na karaidano as Victor oiga Dhanaraj oiga natridi aibu ade kari satoino Doine se thazada bisangse college phau karaidano na hangmungami mi ga phunaba mi ga khanaba asa sok pallaga halakpa natana nangbu kari tawrake ha tate nangbu nupi ka koirabro maram sadana mi phunaba khanabadi oithoktabani hayo asengmuda hayo Henry makok haipet hotlaga baba ga ima ga se pakhang laisabi oirakta wayam ngangi mi khana phuna bai sidi nupi ga dina tedana akoi su mini mangsida lalakpado yadi khangan bani nupi ga di kai phunarania nupi ga kanda namai namit puma makhai khanari banatro noi wari do kolaw ai lere dine noi wari makata nanga maroi khage bunga soba nangi gari do maningda khele dan haibado semna ba hagi tawbani Oi, aisu agi kalamani maning khra kaibado yengbadi yam phajachai adugane nangi phone paina gari thobadu tawranu accident thokpagi maramse aduna yambani gari ga na sa khara ga khaksoklambaini kaisum tawjise khangaba narai baktudi tak adum leirani nupi gi damak mai kopa ha nang saina ga sikanim khangdre ne nang ha tangba phamlambada gyawgatlaga phare namana sa wari tahoko adugane ibungo yari khai yumdane pung mari phawda hanjilakna bu hono ayukta gi thokraga yasanglakpada hanjilakpagi hainabido kharasu thado nasagi ka sisu yari khai luna nana phajana thamna bu hono nafi narolga do nasana suruk samthokpada kaisu kaide namase thabak sumandana wazarabani khara su namagi mating panguko tangbadu ngangang tana thokibaga pramona
Nang babana haigumdananya nangsu imungi thabai khang mateng pangdrasu nasagi oiba potsai di phasana thamba pai ai ithantana yumjau sigi amuk adagi noyani gi muk hotnabadadi waine sumang masisida ikhol koirinega lei tharinega ising saibaga napi phoibada waramani sifau aina uwasawdi tharoisi haimanbadagi thadramni insang sara mathabagini nya noina haw haw sari do lei sing sidi phajadro nangsu nusi nongolda ngaurakpaduga leida ekoina ngau usap manai nupiga lega jangdamnarisa yamana zabaini ado aina nupi nungsibaga leida noina nungsibaga manai de harakanuda nungsiba makhal yam nungsi makhal tungali ko namai di yam thakre isase ko adunani namai duda green karaga leidi sisuidi tumi leizagi tawni moina horokweni ado aina nupi koibe warise asa nupa phajatonduga managa pautam poiramnine madi kem khangsinadaba kem lanjadaba sarga leramdoini masu ada doctor nupi ma kana koirimni pakhang pharakladi koi tare dana nang nupi koi dana phuru yari bro koi ge dum koina jam phuna saina bu yauraga sok palaga lakpadudi ekoi su isa ko buni nungai tine he apang nupi koi baga nupi na ai pam na koirakpagadi khara khenarani aina ma pamjarubagi khana saina khara yauda yachre masak phajaba isidi mayamna pamnai do aisu nungsi kaunina atopana koidanaba gunna khara onda yachre imai pema wa khasik tanga hangu ya ponti man hekti henjilainya yare ainya kumsa khrage nangi nakta leiraga hena matha sai oi khoi dum matha sajage noi dum tumleyo mina tawbu thabakta yam yengsinaroi ko oi yare hairu baina lalabane pothauro imanya kumkhrage taba ngamta matang yorokchingai kumsa khrage ai hairaga promodu kumkhre henerisu mamagi mataududa nokmi mangak to haipet induna lehori sanu lembi ki mama lembi do ngasidi sanai ai maga punna moirangda lembi ki mama nabi ama lekhidre haiduna pau lakpadagi satkre sanu lembi so ngasidi tan chari Victor ga unaba yarani khanna yumdagi thoklaktuna makoi ani do guardian amada lai Victor gari thauna ꯑꯩꯈꯣꯏꯅꯤ ꯈꯪꯅꯔꯛꯄꯗꯒꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯁꯨꯃꯥꯏꯅ ꯃꯇꯝꯒ ꯊꯥꯅꯔꯒ ꯎꯅꯗꯅ ꯗꯦꯠꯀ ꯆꯠꯂꯤꯁꯦ ꯆꯅꯨ ꯂꯦꯝꯕꯤ ꯃꯅꯤꯡꯗ ꯇꯣꯡꯅ ꯇꯥꯟ ꯆꯥꯅꯕꯩꯅꯤ ꯃꯃꯥꯅ ꯌꯨꯝꯗ ꯂꯩꯇꯕꯩ ꯈꯔ ꯐꯔꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯀꯥꯏꯗꯒꯤ ꯆꯠꯊꯣꯛꯄꯒ ꯌꯥꯕ ꯑꯩ ꯑꯅꯤꯗꯨ ꯒꯥꯔꯗꯦꯟ ꯑꯃꯗ ꯒꯥꯔꯤꯗꯨ ꯄꯥꯛ ꯇꯧꯁꯤꯜꯂꯝꯂꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯚꯤꯛꯇꯔꯅ ꯃꯃꯥꯗꯣ ꯀꯩ ꯂꯝꯗꯅꯦꯕ ꯆꯠꯈ꯭ꯔꯤꯗꯣ ꯃꯣꯏꯔꯥꯡꯗꯅꯤ ꯑꯁꯇꯤ ꯌꯧꯗ꯭ꯔꯤꯉꯩ ꯆꯠꯂꯨꯒꯦꯅ ꯕꯕꯥꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯃꯥꯟꯅꯕꯤꯅꯦꯕ ꯊꯥꯏꯅ ꯃꯃꯥꯒ ꯌꯥꯝ ꯄꯨꯜꯂꯛꯄ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏ ꯃꯧ ꯑꯣꯏꯈꯤꯕꯗꯒꯤ ꯄꯥꯎ ꯄꯥꯛꯅ ꯐꯥꯎꯅꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯃꯃꯥꯗꯣ ꯄꯥꯎ ꯇꯥꯕ ꯅꯨꯃꯤꯠꯇꯨꯗ ꯋꯥꯔꯤ ꯌꯥꯝ ꯂꯤꯔꯒ ꯀꯞꯄꯦ ꯁꯦꯡꯅ ꯃꯃꯥꯒꯤ ꯃꯑꯣꯡꯗꯣ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯃꯥꯟꯅꯕꯤꯗꯣ ꯈꯔꯁꯨ ꯂꯥꯏꯔ ꯃꯥꯜꯂꯦ ꯅꯨꯄꯥ ꯃꯌꯨꯝ ꯄꯩꯁꯥ ꯄꯥꯏꯔꯝꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕꯅꯤ ꯍꯥꯏ ꯃꯥꯏꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒꯅꯦ ꯃꯆꯥꯅꯨꯄꯤꯅ ꯑꯍꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨ ꯂꯩꯈꯤꯗꯕ ꯆꯍꯤ ꯐꯥꯗ꯭ꯔꯤ ꯍꯥꯏꯌꯦ ꯃꯥꯁꯨ ꯃꯃꯥꯗꯨꯁꯨ ꯋꯥꯈꯜ ꯂꯩꯅꯥꯅ ꯑꯗꯨꯝ ꯁꯤꯔꯕꯖꯥꯠꯅꯤ ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯉꯝꯗꯦ ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯅꯤ ꯁꯤꯕꯗꯤ ꯂꯣꯏ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯖꯥꯠꯅꯣ ꯑꯩꯈꯣꯏ ꯕꯦꯠꯁꯅꯦ ꯍꯥꯏ ꯃꯣꯏ ꯕꯕꯥꯅ ꯍꯥꯏꯕꯗ ꯁꯨꯃꯥꯡ ꯑꯃꯗ ꯆꯍꯤ ꯑꯣꯟꯗ꯭ꯔꯤꯉꯩꯗ ꯊꯧꯗꯣꯛ ꯑꯅꯤ ꯊꯣꯛꯂꯛꯑꯗꯤ ꯑꯍꯨꯝ ꯁꯨꯗꯕ ꯐꯠꯇꯦ ꯍꯥꯏ ꯑꯗꯨꯅ ꯃꯣꯏ ꯃꯃꯥꯒꯤ ꯁꯣꯔꯥꯠꯀ ꯂꯣꯏꯈ꯭ꯔ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥꯗꯣ ꯂꯨꯍꯣꯡꯊꯣꯛꯂꯅꯤ ꯍꯥꯏ ꯁꯨꯝ ꯐꯠꯇꯕꯗ ꯇꯥꯍꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯐꯕ ꯊꯧꯗꯣꯛꯅ ꯂꯣꯏꯍꯟꯈꯤꯕꯅ ꯐꯩꯌꯦꯅ ꯍꯥꯏꯅꯕꯅꯤ ꯄꯥꯎꯁꯤ ꯇꯥꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯕꯕꯥꯗꯨꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯀꯥꯏꯅꯈꯤꯕꯒꯤ ꯃꯩꯁꯥ ꯀꯣꯛꯇ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯁꯤꯒꯨꯝꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨꯀꯣ ꯄꯥꯎꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯨ ꯑꯩꯈꯣꯏꯅꯤ ꯎꯅ ꯐꯪꯕꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏ ꯑꯩꯗꯤ ꯁꯅꯥꯅꯨꯒ ꯇꯧꯔꯒ ꯍꯥꯏꯅꯔꯒ ꯀꯔꯝ ꯀꯥꯟꯗ ꯎꯅꯕ ꯌꯥꯅꯤꯅ ꯈꯜꯂꯒ ꯂꯩꯔꯝꯃꯤꯅꯦ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯥꯎ ꯄꯦꯟꯗꯃꯈꯩ ꯑꯃꯨꯛꯁꯨ ꯎꯅꯤꯡꯂꯤꯕꯅꯤꯅꯦ ꯍꯣ ꯅꯁꯛꯇꯣ ꯊꯤꯖꯔꯁꯨ ꯌꯥꯝ ꯎꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯗꯦꯠꯀ ꯆꯠꯂꯒ ꯋꯥꯔꯤꯒ ꯁꯥꯟꯅꯕꯗꯣ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯗꯤ ꯑꯩꯁꯨ ꯉꯔꯥꯡꯗꯩꯅꯤ ꯀꯩꯅꯣ ꯒꯥꯔꯤꯒꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯥꯝꯊꯣꯛꯇꯨꯅ ꯗ꯭ꯔꯦꯁꯀꯁꯦ ꯀꯔꯝꯕ ꯁꯦꯠꯅꯤ ꯀꯩꯅ ꯈꯟꯗꯣꯛꯂꯒ ꯊꯝꯃꯤꯁꯦ
ꯍꯣ ꯑꯗꯨꯅꯤ ꯑꯩ ꯈꯛꯇꯅ ꯅꯪ ꯎꯅꯤꯡꯕ ꯇꯥꯍꯟꯒꯅꯨ ꯅꯪꯁꯨ ꯑꯩ ꯌꯥꯝ ꯎꯅꯤꯡꯉꯤꯗꯨꯅꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯅꯪꯅ ꯕꯥꯔꯗꯤ ꯆꯨꯝꯃꯦ ꯑꯗꯣ ꯁꯅꯥꯅꯨꯅ ꯍꯦꯅꯔꯤꯗ ꯗꯗꯥ ꯀꯧ ꯃꯥꯜꯂꯤ ꯍꯦꯅꯔꯤꯅ ꯃꯣꯏꯅꯤ ꯀꯣꯏꯅꯔꯕꯅꯤꯅ ꯁꯨꯝ ꯃꯤꯡ ꯀꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯌꯦ ꯑꯗꯨꯅ ꯗꯗꯥꯔ ꯇꯥꯃꯣꯔ ꯀꯧ ꯍꯥꯏꯗꯅ ꯗꯗꯥ ꯀꯧꯔꯤꯅꯤ ꯁꯨꯝ ꯊꯤꯒꯠꯂꯨꯔꯀꯥꯟꯗ ꯍꯦꯅꯔꯤꯁꯨ ꯑꯩꯈꯣꯏꯗꯒꯤ ꯆꯍꯤ 2 ꯍꯜꯂꯝꯃꯤ ꯑꯗꯨꯅꯁꯨ ꯗꯗꯥ ꯀꯧꯈ꯭ꯔꯕ ꯃꯣꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯦꯡꯉꯦ ꯍꯥꯏꯕꯅꯤ ꯀ꯭ꯂꯥꯁ ꯃꯥꯟꯅꯁꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯆꯍꯤꯗꯤ ꯑꯗꯨꯝ ꯈꯦꯠꯅꯔꯅꯤꯗ ꯊꯥꯗ ꯈꯔ ꯈꯦꯠꯅ ꯆꯍꯤꯗꯈꯔ ꯈꯦꯠꯅ ꯅꯨꯃꯤꯠꯇꯈꯔ ꯈꯦꯠꯅ ꯄꯨꯡꯗ ꯈꯔ ꯈꯦꯠꯅ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯃꯤꯡꯒꯧ ꯑꯃꯗꯤ ꯀꯧ ꯌꯥꯕꯅꯤ ꯍꯦꯅꯔꯤ ꯍꯣꯏꯁꯨ ꯗꯗꯥ ꯀꯧꯅꯔꯕꯅꯤꯅ ꯅꯪꯅ ꯈꯔ ꯇꯣꯉꯥꯟꯅ ꯗꯗꯥꯔ ꯀꯩꯅꯣꯝ ꯀꯧ ꯌꯥꯕꯅꯤ ꯑꯩꯈꯣꯏꯅꯤꯁꯦ ꯍꯦꯛꯇ ꯊꯨꯡꯅꯔꯗꯣꯏꯁꯤ ꯃꯉꯥꯏꯔꯦꯅꯦ ꯉꯝꯃꯔꯣꯏ ꯀꯩꯁꯨ ꯇꯥꯃꯣ ꯀꯥꯏꯅ ꯇꯥꯕꯗ ꯌꯥꯝ ꯍꯩꯅꯗꯦ ꯕꯤꯛꯇꯔ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯀꯔꯤ ꯊꯨꯡꯅꯅꯤ ꯊꯨꯡꯅꯔꯣꯏ ꯈꯪꯗꯦ ꯀꯥꯏꯅ ꯅꯠꯇꯦ ꯅꯪ ꯑꯩ ꯊꯥꯗꯣꯛꯑꯝꯃꯒ ꯑꯇꯣꯞꯄ ꯀꯅꯥꯃꯨꯛ ꯀꯣꯏꯒꯦ ꯍꯥꯏꯅꯣ ꯍꯥ ꯅꯪ ꯅꯔꯣꯜ ꯑꯃ ꯏꯁꯨꯝ ꯆꯨꯝꯗ꯭ꯔꯤ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪ ꯑꯩꯅꯗꯕ ꯀꯅꯥ ꯀꯣꯏ ꯍꯥ ꯑꯁ ꯋꯥꯍꯩꯒꯤ ꯋꯥꯅꯤ ꯑꯣꯏꯗ ꯑꯣꯏꯔꯣꯏꯗꯧꯗꯧꯗꯅ ꯍꯦꯛ ꯉꯥꯡꯉꯗꯅ ꯑꯣꯏꯕ ꯑꯣꯏꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯊꯨꯡꯅꯔꯣꯏꯅ ꯈꯜꯂꯕꯅꯤ나 ꯅꯪ ꯀꯅꯥꯃꯨꯛ ꯀꯣꯏꯒꯦ ꯍꯥꯏꯅꯣ ꯑꯩꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯗꯤ ꯅꯃꯤꯠ ꯈꯔ ꯌꯥꯝꯕꯅꯤꯅ ꯑꯇꯣꯞꯄ ꯑꯃ ꯈꯪꯅꯈꯤꯗꯧ ꯃꯥꯟꯕ ꯍꯦꯅꯔꯤꯅ ꯁꯅꯥꯅꯨ ꯇꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯅꯪ ꯅꯨꯄꯤ ꯑꯃ ꯀꯣꯏ ꯍꯥꯏꯗꯥꯏꯅꯦ ꯃꯇꯝꯗꯨ ꯀꯣꯏꯔꯝꯕ ꯅꯨꯄꯤꯗꯣ ꯁꯠ ꯇꯣꯛꯅꯔꯒ ꯑꯩ ꯑꯃꯨꯛ ꯀꯣꯏꯔꯤ ꯅꯠꯇ꯭ꯔꯣ ꯍꯦꯅꯔꯤꯅ ꯅꯨꯄꯤ ꯑꯃ ꯀꯥꯏꯅꯔꯒ ꯂꯩꯕꯗꯨꯗ ꯍꯦꯅꯔꯤꯅꯁꯨ ꯅꯨꯄꯤ ꯑꯃ ꯀꯣꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯀꯩꯅꯣꯝꯃ ꯁꯨꯝ ꯁꯥꯟꯅꯈꯤꯕꯅꯤ ꯆꯍꯤ 2ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯅꯨꯄꯤꯗꯨꯗ ꯄ꯭ꯔꯄꯣꯁ ꯇꯧꯁꯤ ꯍꯥꯏꯗꯅ ꯆꯍꯤ 1 ꯑꯣꯏꯒꯦꯔꯥ ꯊꯥ 1 ꯑꯣꯏꯒꯦꯔꯥ ꯀꯣꯏꯔꯝꯃꯒ ꯀꯥꯏꯅꯔꯁꯨ ꯀꯥꯏꯅꯁꯦꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯩꯗꯤ ꯑꯩꯁꯨ ꯃꯁꯛ ꯈꯔ ꯐꯖ ꯃꯥꯜꯂꯦ ꯈꯜꯂꯒ ꯍꯥꯏꯖꯤꯜꯂꯤ ꯑꯗꯩ ꯌꯥꯁꯤꯜꯂꯤ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯀꯣꯏꯅꯔꯦꯗꯅ ꯑꯗꯨꯒꯗꯤ ꯃꯥꯁꯨ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯣꯏꯅꯈꯤꯕ ꯅꯠꯇꯕꯅꯤꯅ ꯀꯥꯏꯅꯈ꯭ꯔꯦ ꯑꯩꯅꯁꯨ ꯃꯥ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯕꯅꯤꯅ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯑꯗꯨꯗꯩꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯒ ꯀꯣꯏꯅꯔꯤꯁꯦ ꯋꯥꯔꯤꯒꯗꯤ ꯉꯝꯅꯕ ꯍꯦꯛꯇ ꯂꯤꯁꯤꯜꯂꯤꯅꯦ ꯁꯅꯥꯅꯨꯗꯨꯁꯨ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯀꯣꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯍꯦꯅꯔꯤꯅ ꯁꯅꯥꯅꯨꯁꯤ ꯁꯥꯟꯅꯕꯒꯤ ꯀꯣꯏꯈꯤꯕꯗꯤ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯁꯥꯟꯅꯕꯅꯦꯅ ꯈꯟꯅꯈ꯭ꯔꯁꯨ ꯍꯦꯅꯔꯤꯒꯤ ꯑꯦꯛꯁꯇꯣ ꯀꯥꯎꯊꯣꯛꯂꯒ ꯁꯅꯥꯅꯨꯒꯤ ꯋꯥꯈꯜꯗ ꯂꯨꯞꯈꯤꯕꯅꯤ ꯑꯗꯣ ꯁꯅꯥꯅꯨꯅꯗꯤ ꯃꯇꯝ ꯈꯔꯒꯤꯅꯤ ꯈꯜꯂꯒ ꯌꯥꯁꯤꯟꯅꯔꯤꯕ ꯖꯥꯠꯂꯣ ꯍꯧꯖꯤꯛꯄꯨꯗꯤ ꯃꯣꯏꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯦ ꯑꯗꯣ ꯀꯣꯟꯅꯒꯤꯗꯤ ꯈꯪꯗꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯣꯏꯅꯤꯁꯦ ꯀꯥꯏꯅꯒꯗꯧꯕ ꯌꯥꯝ ꯃꯥꯜꯂꯦ ꯅꯨꯡꯁꯤꯕꯕꯨ ꯃꯇꯝ ꯈꯔꯒꯤꯅꯤꯅ ꯈꯜꯂꯒ ꯀꯅꯥ ꯅꯨꯡꯁꯤꯅꯒꯦ ꯁꯅꯥꯅꯨꯗꯣ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯋꯥꯏ ꯍꯦꯅꯔꯤꯅꯗꯤ ꯁꯅꯥꯅꯨꯗ ꯂꯦꯞꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯄꯨ ꯃꯣꯏꯅꯤꯃꯨꯛ ꯀꯥꯏꯅꯕ ꯑꯗꯨꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯑꯗꯨꯗꯤ ꯁꯅꯥꯅꯨꯒꯤ ꯋꯥꯅꯤ ꯁꯅꯥꯅꯨꯒꯤꯁꯨ ꯈꯟꯖꯕ ꯅꯤꯡꯖꯕ ꯑꯃ ꯃꯥꯏ ꯂꯩꯖꯔꯝꯁꯅꯤ ꯀ꯭ꯔꯁꯇꯤ ꯀ꯭ꯔꯁ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯣ ꯀꯥꯎꯕ ꯇꯝꯈ꯭ꯔꯣ ꯍꯥꯏꯌꯣ ꯀꯣꯏꯅꯕ ꯂꯩꯅ ꯂꯩꯅ ꯈꯪꯅꯕ ꯂꯩꯅ ꯂꯩꯅ ꯃꯤ ꯑꯇꯩꯁꯨ ꯀ꯭ꯔꯁ ꯇꯝꯕ ꯌꯥꯝ ꯌꯥꯎꯅꯩ ꯀꯩꯅꯣ ꯑꯗꯨꯕꯨ ꯄꯥꯝꯖꯩ ꯈꯟꯖꯩ ꯍꯥꯏꯗꯅ ꯀ꯭ꯔꯁꯇꯨꯒ ꯈꯪꯅꯕꯗꯤ ꯊꯨꯡꯅꯕꯗꯤ ꯌꯥꯎꯗ꯭ꯔꯤ ꯀꯩꯁꯨ ꯊꯨꯡꯅꯔꯣꯏꯗ ꯑꯍꯜꯁꯤꯡ ꯈꯪꯕꯁꯨ ꯅꯠꯇꯗꯨꯗ ꯃꯥꯅꯅꯦ ꯅꯨꯄꯥ ꯑꯃ ꯀ꯭ꯔꯁ ꯇꯝꯃꯦ ꯍꯥꯏꯗꯨꯗꯤ ꯑꯗꯨꯝ ꯀ꯭ꯔꯁ ꯑꯣꯏꯅ ꯂꯩꯖꯁꯅꯨ ꯑꯗꯨꯕꯨꯅꯦ ꯍꯦꯅꯔꯤꯒ ꯀꯥꯏꯅꯍꯟꯕꯗꯤ ꯌꯥꯔꯣꯏꯀꯣ ꯕꯤꯛꯇꯔꯒꯤ ꯋꯥꯗꯨꯗ ꯆꯅꯨꯂꯦꯝꯕꯤ ꯋꯥꯈꯜꯗꯨ ꯈꯟꯊꯩ ꯑꯗꯨ ꯃꯤꯀꯨꯞꯇꯨꯗ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗꯅ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯁꯅꯤ ꯈꯟꯗꯣꯛꯂꯤ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯛꯁꯤꯗ ꯑꯩꯈꯣꯏꯒ ꯊꯨꯡꯅꯗꯧꯔꯤꯕ ꯃꯤꯗꯣ ꯁꯤꯟ ꯅꯝꯂꯒ ꯊꯥꯈ꯭ꯔꯕꯅꯦ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕ ꯅꯠꯇꯦ ꯀꯅꯥꯅ ꯈꯪꯅꯤ ꯅꯪꯅ ꯑꯩꯁꯦ ꯊꯥꯗꯣꯛꯂꯔꯣꯏ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯔꯒꯦꯅ ꯈꯜꯂꯁꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯗꯤ ꯑꯗꯨꯝ ꯑꯇꯣꯞꯄꯒ ꯊꯨꯡꯅꯈ꯭ꯔꯦ ꯅꯪꯒꯤ ꯑꯗꯨꯏ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨ ꯇꯥꯕꯗ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯑꯅꯤꯗꯨ ꯃꯐꯝꯗꯨꯒꯤ ꯐꯖꯕ ꯃꯐꯝꯁꯤꯡꯗꯨꯗ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯂꯂꯩꯕꯤꯅ ꯑꯦꯛꯖꯥꯝꯁꯤꯗ ꯄ꯭ꯔꯞ ꯂꯣꯏꯈ꯭ꯔꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯃꯈꯩ ꯌꯥꯡꯒꯗꯕꯅꯤ ꯁꯅꯥꯅꯨꯅ ꯅꯣꯌꯦꯜ ꯕꯦꯟꯒꯤ ꯑꯦꯛꯖꯥꯝꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ 12 ꯀꯥꯈ꯭ꯔꯗꯕꯅꯤ ꯃꯇꯝꯒꯁꯦ ꯀꯩꯁꯨ ꯈꯪꯍꯧꯕꯖꯥꯠ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯀꯣꯂꯦꯖ ꯀꯥꯔꯝꯃꯤꯁꯤꯅꯤ ꯅꯣꯏ ꯃꯇꯝꯗꯗꯤ 11ꯒꯤ ꯀꯣꯏꯁꯟꯁꯦ ꯌꯥꯝ ꯂꯨꯕ꯭ꯔꯣꯁꯦ ꯍꯩꯔꯗꯤ ꯂꯥꯏꯔꯦ ꯍꯩꯇ꯭ꯔꯗꯤ ꯂꯨꯔꯦ ꯅꯪꯁꯨ ꯂꯥꯏꯔꯤꯛꯇꯣ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯎ ꯁꯅꯥꯊꯣꯏ ꯆꯪꯉꯛꯇꯨꯅ ꯅꯥꯎꯕꯤꯌꯥ ꯅꯪ ꯆꯥꯛꯈꯨꯝꯒꯤꯁꯤꯗꯅꯦ ꯂꯥꯏꯔꯤꯛꯇꯣ ꯑꯣꯏꯅ ꯄꯥꯔꯣ ꯑꯁꯤꯗꯅ ꯍꯦꯟꯅꯁꯨ ꯃꯩ ꯉꯥꯜꯂꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜꯁꯨ ꯀꯌꯥ ꯇꯥꯔꯔꯣꯏ ꯉꯁꯤꯁꯨ ꯀꯣꯂꯦꯖ ꯑꯃꯨꯛ ꯆꯠ ꯇꯨꯏꯁꯟ ꯑꯃꯨꯛ ꯇꯧꯕꯗ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯖꯔꯁꯅꯨ ꯑꯩꯁꯨ ꯐꯤ ꯁꯥꯗꯣꯏꯅꯤꯅ ꯃꯈꯣꯜ ꯊꯣꯛꯂꯛꯄꯗꯣ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯣꯏ ꯑꯩꯁꯨ ꯆꯠꯂꯒꯦꯅ ꯇꯧꯔꯝꯃꯤꯅꯦ ꯑꯦꯛꯖꯥꯝꯗꯨ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯎꯀꯣ ꯐꯣꯟꯗꯨꯁꯨ ꯍꯣꯔꯦꯟ ꯀꯣꯟꯅ ꯄꯤꯒꯦ ꯂꯥꯏꯔꯤꯛ ꯍꯥꯟꯅ ꯄꯥꯔꯣ
ꯍꯥꯏꯔꯝꯂꯒ ꯁꯅꯥꯊꯣꯏꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯐꯣꯟ ꯄꯥꯏꯔꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯁꯪꯗ꯭ꯔꯀꯥꯟꯁꯤꯗ ꯐꯣꯟ ꯄꯥꯏꯍꯜꯂꯣꯏꯅ꯫ ꯑꯩ ꯑꯦꯛꯖꯥꯝꯁꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯍꯟꯅꯤꯡꯉꯤ꯫ ꯑꯩꯅ ꯍꯥꯏꯗꯤ ꯁꯕꯖꯦꯛ 6ꯁꯦ ꯃꯟꯗꯦꯗꯩꯅ ꯁꯦꯇꯔꯗꯦ ꯐꯥꯎ ꯇꯧꯔꯒ ꯂꯣꯏꯁꯤꯟ ꯌꯥꯕꯅꯦꯕ꯫ ꯀꯩꯗꯧꯔꯨꯅꯤ ꯁꯕꯖꯦꯛ ꯑꯃꯃꯝꯒꯤ ꯑꯣꯐꯤꯁ ꯁꯤꯜꯂꯒ ꯄꯥꯁꯨ ꯄꯥꯗꯦ꯫ ꯅꯪꯁꯨ ꯁꯨꯝ ꯉꯥꯡ ꯂꯩꯔꯅꯨ꯫ ꯀꯩꯅꯣ ꯄꯥꯕ ꯌꯥꯕꯁꯤꯡꯗꯣ ꯄꯥꯁꯤꯜꯂꯨ꯫ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯈꯛ ꯈꯟꯒꯅꯨ, ꯍꯥꯏꯗꯣꯔꯛꯄꯩꯁꯨ ꯈꯔ ꯈꯜꯂꯨ꯫ ꯂꯂꯩꯕꯤꯗꯨ ꯕꯤꯠ ꯂꯩꯇꯅ ꯕꯣꯏ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯄꯨꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯅꯥꯅꯨꯁꯨ ꯍꯦꯅꯔꯤꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯤ꯫ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ? ꯍꯦꯅꯔꯤꯁꯨ ꯍꯥꯟꯅꯅ ꯉꯥꯏꯔꯝꯕꯒꯨꯝ ꯃꯦꯁꯦꯖꯇꯨ ꯄ꯭ꯔꯞ ꯊꯥꯈꯤꯕꯒ ꯁꯤꯟ ꯇꯧꯔꯛꯇꯨꯅ ꯔꯤꯄ꯭ꯂꯥꯏ ꯁꯠꯍꯜꯂꯛꯏ꯫ ꯏꯔꯣꯝꯕꯅꯦ, ꯀꯥꯡꯍꯧꯅꯦ, ꯉꯥ ꯊꯣꯡꯕꯒ꯫ ꯃꯊꯦꯜ ꯌꯥꯝꯃꯤꯅ꯫ ꯃꯃꯥꯗꯤ ꯁꯪ ꯃꯊꯦꯜꯁꯦ 3ꯗꯩ ꯇꯥꯗꯅ ꯊꯣꯡꯏ꯫ ꯃꯊꯦꯜ ꯂꯣꯡꯕ ꯌꯥꯝ ꯄꯥꯝꯖꯩ꯫ ꯆꯩꯔꯥꯎꯕꯗꯒꯗꯤ ꯃꯊꯦꯜ 8ꯇꯒꯤ ꯇꯥꯕ ꯅꯠꯇꯦ꯫ ꯅꯪꯁꯨ ꯍꯧꯖꯤꯛꯇꯒꯤ ꯇꯝꯁꯤꯜꯂꯨ, ꯃꯊꯦꯜ ꯌꯥꯝꯅ ꯂꯣꯡꯕ ꯉꯝꯅꯕ꯫ ꯍꯣꯏ꯫ ꯍꯣꯏ ꯈꯛ ꯍꯥꯏꯔꯤꯗꯨꯕꯨ ꯑꯩꯈꯣꯏꯗꯒ ꯂꯩꯅꯤꯡꯗ꯭ꯔꯖꯥꯠꯂꯅꯦ? ꯅꯁꯥꯗꯨꯗ ꯍꯩꯅꯤꯡꯕꯒꯤ ꯄꯣꯛꯇ꯭ꯔꯕꯣ? ꯍꯣꯏ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯕꯨ ꯀꯩꯃꯨꯛ ꯃꯈꯥ ꯁꯝꯊꯒꯣ ꯍꯥꯏꯅꯣ? ꯁꯨꯝ ꯂꯩꯗꯅ ꯑꯩꯁꯨ ꯃꯊꯦꯜ ꯂꯣꯡꯕ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯕ ꯑꯃ, ꯃꯊꯦꯜ ꯂꯣꯡꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯑꯃ ꯁꯨꯝ ꯍꯥꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯍꯣꯏ ꯍꯥꯏꯕꯁꯤꯗ ꯁꯨꯞꯆꯤꯟꯈ꯭ꯔꯕꯅꯤ꯫ ꯍꯣꯏꯅꯦ, ꯅꯪ ꯉꯝꯖꯔꯣ, ꯑꯩ ꯀꯩꯁꯨ ꯃꯔꯩ ꯌꯦꯠꯅꯤꯡꯗ꯭ꯔꯦ꯫ ꯍꯥꯏꯅꯗꯥꯏꯅꯦ ꯅꯨꯄꯤꯒꯤ ꯃꯔꯩ ꯌꯦꯠꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯩ ꯃꯃꯥꯏ ꯅꯟꯖꯔꯨꯒꯦꯅ, ꯍꯥ? ꯃꯔꯩ ꯅꯠꯇꯦ, ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ꯫ ꯁꯤꯈꯛ ꯍꯥꯏꯕꯩꯕꯨ ꯅꯨꯄꯤ ꯃꯌꯥꯝ ꯄꯨꯟꯅ ꯄ꯭ꯔꯃꯥꯟꯒ ꯇꯧꯔꯗꯅ꯫ ꯑꯗꯨꯁꯨ ꯅꯪ ꯆꯨꯝꯖꯔꯣ ꯌꯥꯔꯤ, ꯑꯩ ꯀꯩꯝ ꯍꯩꯖꯗ꯭ꯔꯦ꯫ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯔꯩ ꯌꯥꯝ ꯇꯧꯋꯦ, ꯇꯜꯂꯦ, ꯋꯥꯒꯁꯦ ꯀꯩꯝ ꯉꯥꯡ ꯌꯥꯗ꯭ꯔꯕꯗꯧꯅ꯫ ꯍꯌꯦꯡꯁꯦ ꯅꯣꯏꯔꯣꯝꯗ ꯂꯥꯛꯀꯦ, ꯅꯪ ꯊꯣꯛꯂꯛꯄ ꯇꯟꯕ꯭ꯔꯣ? ꯀꯣꯂꯦꯖꯇꯁꯨ ꯎꯅꯔꯤ ꯑꯗꯨꯗ ꯁꯤꯗ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯀꯩꯗꯧꯔꯒꯦ? ꯂꯥꯛꯑꯅꯨ, ꯇꯣꯏꯅ ꯂꯥꯛꯃꯜꯂꯁꯨ ꯃꯤꯃꯥꯡꯗ ꯐꯖꯗꯦꯌꯦ, ꯇꯥꯡꯅ ꯃꯔꯛꯇ ꯂꯥꯛꯑꯣ꯫ ꯀꯣꯂꯦꯖꯇꯁꯨ ꯅꯠꯇꯕꯤ, ꯅꯣꯏ ꯂꯩꯀꯥꯏꯗꯁꯨ ꯅꯠꯇꯕꯤ, ꯑꯃꯨꯛꯇꯪꯗꯤ ꯗꯦꯠ ꯆꯠꯄ ꯌꯥꯕꯅꯤ꯫ ꯃꯤꯒꯤꯗꯤ ꯃꯥꯏ ꯅꯨꯄꯤꯅ ꯐꯅꯦꯛ ꯁꯦꯠꯄꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ꯫ ꯑꯗꯣ ꯑꯩꯗꯤ ꯅꯪꯅ ꯈꯣꯡꯒ꯭ꯔꯥꯎ ꯖꯤꯟꯁꯀꯨꯝꯕ ꯐ꯭ꯔꯣꯛꯀꯨꯝꯕꯒ ꯁꯦꯠꯄꯗꯣ ꯌꯦꯡꯅꯤꯡꯉꯤ꯫ ꯀꯣꯂꯦꯖꯇꯁꯨ ꯐꯅꯦꯛ, ꯌꯨꯝꯗꯁꯨ ꯐꯅꯦꯛ, ꯂꯩꯀꯥꯏꯗ ꯎꯅꯕꯗꯁꯨ ꯐꯅꯦꯛ꯫ ꯐꯅꯦꯛꯇꯤ ꯍꯌꯦꯡꯋꯥꯏ ꯐꯥꯎ ꯑꯗꯨꯝ ꯁꯦꯠꯂꯒ ꯂꯩꯔꯗꯧꯅꯦꯕ꯫ ꯑꯗꯨꯅ ꯁꯨꯝ ꯑꯍꯣꯡꯕ ꯑꯃ, ꯍꯥꯏꯗꯤ ꯐꯅꯦꯛ ꯅꯠꯇꯕ ꯖꯤꯟꯁꯀꯨꯝꯕ, ꯈꯣꯡꯒ꯭ꯔꯥꯎ, ꯐ꯭ꯔꯣꯛ ꯁꯦꯠꯄ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ꯫ ꯕꯕꯥꯗꯤ ꯐꯅꯦꯛ ꯁꯦꯠꯄ ꯌꯥꯝ ꯄꯥꯝꯖꯩ, ꯑꯗꯨꯅ ꯐꯅꯦꯛꯅ ꯌꯥꯝꯅ ꯂꯣꯏ ꯁꯦꯠꯂꯤ꯫ ꯑꯇꯩꯁꯨ ꯁꯦꯠꯄꯨꯗꯤ ꯁꯦꯠꯂꯤ, ꯑꯗꯣ ꯌꯥꯝ ꯇꯣꯏꯅ ꯁꯦꯠꯇꯕ꯫ ꯐ꯭ꯔꯣꯛꯁꯨ ꯇꯣꯏꯅꯗꯤ ꯁꯦꯠꯇꯦ꯫ ꯀꯣꯏꯕ ꯆꯠꯄꯒꯨꯝꯕ, ꯏꯃꯥꯟꯅꯕꯤ ꯄꯨꯟꯕꯒꯨꯝꯕꯗ ꯐꯅꯦꯛ ꯁꯦꯠꯇꯤꯌꯦ꯫ ꯑꯩꯁꯨ ꯑꯦꯛꯁꯤꯗꯦꯟꯒ ꯊꯣꯛꯂꯨꯕꯗꯨꯗ ꯕꯕꯥꯍꯣꯏꯅ ꯑꯩꯁꯦ ꯆꯠꯊꯣꯛꯍꯟꯅꯤꯡꯗꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯄꯥꯛꯇꯤ ꯆꯠꯊꯣꯔꯛꯑꯔꯣꯏ꯫ ꯑꯗꯣ ꯇꯥꯟꯖꯥ ꯐꯪꯉꯗꯤ ꯃꯇꯝ ꯊꯥꯅꯔꯒ ꯑꯝꯇꯪ ꯁꯤꯕꯜꯗ ꯎꯅꯁꯦ, ꯀꯣꯏꯕ ꯆꯠꯁꯦꯕ꯫ ꯍꯣꯏ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯁꯅꯥꯅꯨꯒꯤ ꯇꯨꯝꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯦ ꯈꯪꯉꯗꯨꯅ ꯍꯦꯟꯅꯔꯤꯅ, ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯅꯪ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯔꯣꯗꯅ꯫ ꯒꯦꯝ ꯁꯥꯟꯅꯔꯅꯨꯀꯣ, ꯊꯦꯡꯅ ꯇꯨꯝꯒꯅꯨ꯫ ꯅꯪꯁꯨ ꯉꯟꯅ ꯍꯧꯒꯠꯄ ꯇꯝꯃꯣ, ꯅꯁꯥ ꯐꯅꯕ꯫ ꯍꯣꯏ, ꯒꯨꯗ ꯅꯥꯏꯠ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯗꯨꯅ ꯇꯨꯝꯊꯅꯈ꯭ꯔꯦ꯫ ꯒ꯭ꯔꯨꯞ ꯆꯥꯠꯇꯨꯗꯅꯤ ꯒ꯭ꯔꯦꯁꯤꯅ꯫ ꯅꯣꯏ ꯑꯅꯤꯗꯤ ꯀꯣꯂꯦꯖ ꯄꯨꯟꯈꯤꯕꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯃꯥꯟꯅꯕ ꯑꯅꯤ ꯀꯣꯏꯁꯤꯜꯂꯒ ꯅꯣꯏ ꯑꯅꯤ ꯂꯩꯔꯒ ꯂꯩꯔꯦꯕ ꯍꯥ? ꯆꯅꯨꯂꯦꯝꯕꯤꯅ꯫ ꯕꯦꯝꯃ, ꯑꯩꯈꯣꯏꯕꯨꯗꯤ ꯑꯃ ꯍꯥꯟꯅꯒꯤ ꯍꯥꯃꯨꯅꯤ꯫ ꯁꯅꯥꯅꯨ ꯍꯣꯏꯗꯤ ꯊꯥꯖꯗꯕ ꯉꯥꯛꯇꯅꯤ꯫ ꯀꯩꯗꯧꯔꯤꯅꯣ? ꯋꯥꯔꯤ ꯂꯤꯌꯨ ꯇꯥꯁꯦ꯫ ꯁꯅꯥꯅꯨꯁꯦ ꯅꯨꯄꯥ ꯀꯣꯏꯈꯤꯕꯗꯒꯤ ꯌꯥꯝ ꯍꯣꯡꯈ꯭ꯔꯦ꯫ ꯁꯅꯥꯅꯨꯅ ꯀꯣꯏꯅꯧ ꯍꯥꯏꯗꯅ ꯅꯣꯏ ꯃꯌꯥꯝꯅꯁꯨ ꯏꯟꯁꯤꯟꯕꯤꯕ, ꯑꯗꯨꯒ ꯀꯣꯏꯅꯔꯒꯅ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯌꯥꯝ ꯍꯣꯡꯉꯦ ꯍꯥꯏꯕ꯫ ꯒ꯭ꯔꯦꯁꯤꯅ ꯑꯗꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯂꯒ ꯁꯨꯡꯌꯥ ꯌꯥꯗꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯥꯗꯨꯗ ꯅꯨꯡꯁꯤꯔꯛꯏꯅꯣ ꯀꯥꯏꯗꯣ ꯇꯥꯕꯗ ꯌꯥꯝ ꯉꯛꯏ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯑꯗꯨꯕꯨꯗꯤ ꯍꯦꯅꯔꯤꯅ ꯀꯨꯞꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅ ꯂꯩꯔꯕꯅꯤꯅ ꯃꯅꯤꯡ ꯃꯃꯥꯡ ꯄꯨꯟꯅ ꯁꯞꯈ꯭ꯔꯦ, ꯑꯗꯨꯅꯅꯤ꯫
ꯁꯅꯥꯅꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯌꯣ꯫ ꯒ꯭ꯔꯦꯁꯤꯅ ꯑꯁ ꯁꯅꯥꯅꯨꯒꯤ ꯑꯅꯧꯕ ꯋꯥꯔꯤ ꯈꯪꯍꯧꯗꯕꯁꯦ ꯆꯥꯛꯈ꯭ꯔꯦꯗ꯫ ꯃꯥ ꯁꯦꯟꯅꯕꯗꯅꯤ ꯑꯩꯁꯨ ꯃꯃꯥꯟꯅꯕ ꯕꯤꯛꯇꯔꯅ ꯆꯥꯟꯁ ꯂꯧꯈꯤꯗꯅ ꯈꯣꯏꯅꯔꯝꯃꯤꯁꯤ꯫ ꯑꯩꯒ ꯍꯦꯅꯔꯤꯒ ꯈꯪꯅꯍꯟꯗꯣꯏꯅꯦ ꯍꯥꯏꯗꯅ ꯃꯣꯏ ꯑꯅꯤꯗꯤ ꯅꯝꯕꯔ ꯂꯧꯅꯔꯒ ꯀꯨꯏꯅ ꯂꯩꯔꯝꯃꯦꯗꯅ꯫ ꯆꯥꯅꯨꯂꯦꯝꯕꯤꯗꯤ ꯍꯥꯟꯅꯗꯤ ꯍꯧꯅ ꯉꯥꯎꯔꯒ ꯂꯩꯍꯧꯔꯝꯅꯤ ꯀꯩꯅꯣ꯫ ꯑꯩꯅ ꯕꯤꯛꯇꯔꯅ ꯌꯥꯝ ꯄꯥꯝꯖꯕ ꯁꯥꯔꯒ ꯅꯪꯅ ꯑꯁꯦꯡꯕ ꯂꯣꯏ ꯍꯥꯏꯗꯣꯔꯛꯏ꯫ ꯁꯅꯥꯅꯨꯅ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯏ ꯍꯥꯏꯅꯕꯗꯣ ꯆꯨꯝꯃꯕꯅꯤ꯫ ꯃꯁꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯠꯁꯤꯜꯂꯒ ꯊꯝ ꯌꯥꯗ꯭ꯔꯦꯗꯅ꯫ ꯒ꯭ꯔꯦꯁꯤꯅ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯛꯇ꯭ꯔꯤꯁꯦ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯑꯦ ꯈꯟꯕꯗ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯆꯥꯅꯨꯂꯦꯝꯕꯤꯅ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨꯕꯨ ꯈꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯣ ꯅꯪ ꯊꯣꯛꯂꯛꯄꯒ ꯍꯥꯟꯅꯗꯧꯅ ꯄꯨꯟꯁꯤꯀꯣ꯫ ꯁꯅꯥꯅꯨꯅ ꯅꯪꯅ ꯊꯣꯔꯛꯂꯒ ꯇꯝꯕꯤꯗꯧꯕ ꯍꯥꯏꯗꯧꯕ ꯋꯥ ꯃꯌꯥꯝ ꯂꯩ꯫ ꯑꯩ ꯅꯣꯡꯃ ꯆꯥꯅꯨꯂꯦꯝꯕꯤꯗ ꯀꯣꯜ ꯇꯧꯔꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯗ ꯌꯥꯗ꯭ꯔꯦ꯫ ꯆꯥꯅꯨꯂꯦꯝꯕꯤ ꯑꯩ ꯅꯣꯡꯃ ꯀꯣꯜ ꯇꯧꯔꯛꯀꯦ꯫ ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯁꯅꯥꯅꯨꯅ ꯀꯩꯁꯨ ꯍꯥꯏꯔꯛꯑꯔꯣꯏ꯫ ꯑꯩꯈꯣꯏꯗꯤ ꯑꯦꯚꯥꯏꯂꯦꯕꯜ ꯑꯗꯨꯝ ꯑꯣꯏꯌꯦ ꯑꯦꯅꯤꯇꯥꯏꯝ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯔꯛꯑꯣ A to Z ꯋꯥꯔꯤ ꯂꯣꯏ ꯂꯤꯕꯤꯒꯦ꯫ ꯅꯪꯅ ꯊꯥꯖꯗꯕ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯔꯣꯏꯗꯕ ꯋꯥꯔꯤ ꯃꯌꯥꯝꯒ ꯂꯤꯕꯤꯗꯣꯏꯅꯤ꯫ ꯂꯤꯅꯔꯣ ꯑꯗꯨꯅ ꯐꯔꯅꯤ꯫ ꯆꯥꯅꯨꯂꯦꯝꯕꯤꯗꯤ ꯃꯌꯥꯝꯒꯤ ꯗꯥꯏꯔꯤꯅꯤ ꯂꯣꯏ ꯈꯪꯗꯧꯒꯗꯕ ꯂꯩꯇꯕꯅꯤ꯫ ꯒ꯭ꯔꯦꯁꯤꯅ ꯑꯗꯣ ꯁꯅꯥꯅꯣ ꯅꯥꯎꯕꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ? ꯎꯗ ꯀꯨꯏꯔꯦꯅꯦ꯫ ꯃꯣꯏ L1 ꯑꯦꯛꯖꯥꯝ ꯀꯟꯅ ꯊꯥꯔꯤ ꯂꯣꯏꯔꯛꯀꯗꯧꯔꯤ꯫ ꯆꯥꯅꯨꯂꯦꯝꯕꯤꯅ ꯑꯉꯥꯡ ꯐꯥꯎ ꯀ꯭ꯂꯥꯁ 12 ꯀꯥꯈꯤꯗꯧꯔꯤ ꯑꯩꯈꯣꯏꯁꯦ ꯂꯤꯕꯁꯤꯡꯁꯤ ꯂꯩ ꯏꯕꯦꯝꯃ꯫ ꯒ꯭ꯔꯦꯁꯤꯅ ꯆꯥꯅꯨꯂꯦꯝꯕꯤ ꯍꯣꯏꯗꯗꯤ ꯆꯠꯄ ꯐꯔꯛ ꯇꯥꯏꯌꯦꯅ ꯑꯩꯈꯣꯏꯒ ꯁꯅꯥꯅꯨ ꯍꯣꯏꯒꯗꯅ ꯑꯌꯥꯝꯕ ꯂꯩꯔꯝꯕꯅꯤꯅ ꯅꯥꯎꯕꯤꯗꯤ ꯐꯖꯅ ꯈꯪꯅꯔꯦ꯫ ꯁꯅꯥꯅꯨꯅ ꯃꯥꯗꯤ ꯍꯥꯟꯅꯒꯤ ꯍꯥꯃꯨꯅꯤ ꯑꯍꯣꯡꯕ ꯂꯩꯇꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯉꯥꯡꯅꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯕꯅꯤ꯫ ꯆꯥꯅꯨꯂꯦꯝꯕꯤꯅ ꯑꯗꯨ ꯒ꯭ꯔꯦꯁꯤ ꯅꯪꯗꯤ ꯅꯣꯏ ꯁꯥꯏꯒ ꯄꯥꯎꯗꯤ ꯑꯗꯨꯝ ꯐꯥꯎꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥꯁꯨ ꯑꯩꯁꯨ ꯁꯪꯅꯗꯕꯅꯤꯅ ꯌꯥꯝ ꯇꯣꯏꯅ ꯋꯥꯔꯤꯗꯤ ꯁꯥꯟꯅꯗꯦ꯫ ꯃꯦꯁꯦꯖ ꯊꯥꯅꯗꯕꯤ ꯀꯣꯜ ꯄꯨꯡꯈꯥꯏꯃꯨꯛ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯊꯝꯅꯔꯦ꯫ ꯁꯅꯥꯅꯨꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯑꯣꯏꯕꯩꯅꯤ ꯃꯇꯝꯒꯤ ꯃꯃꯜ ꯈꯪꯅ ꯆꯠꯅꯔꯤꯗꯣ꯫ ꯏꯕꯦꯝꯃ ꯐꯖꯅ ꯈꯪꯅꯧ꯫ ꯅꯦꯅꯦ ꯍꯣꯏꯅꯁꯨ ꯈꯪꯕꯅꯤꯅ ꯑꯦꯗꯚꯥꯏꯁꯄꯨꯗꯤ ꯌꯥꯝ ꯄꯤꯔꯝꯒꯅꯤ꯫ ꯆꯥꯅꯨꯂꯦꯝꯕꯤꯅ ꯐꯦꯃꯤꯂꯤ ꯈꯪꯅ ꯁꯥꯟꯅꯕꯁꯤꯅ ꯍꯦꯟꯅ ꯐꯕꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯍꯌꯦꯡꯋꯥꯏ ꯒꯥꯔꯤꯕꯨ ꯊꯣꯛꯂꯛꯀꯅꯤ ꯈꯪꯗꯦ꯫ ꯕꯤꯛꯇꯔꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯗ꯫ ꯍꯦꯅꯔꯤꯗꯤ ꯁꯅꯥꯅꯨ ꯇꯥꯟꯅꯔꯤꯉꯩ ꯋꯥꯔꯤ ꯁꯥꯟꯅ ꯐꯪꯗꯕꯅꯤꯅ ꯈꯪꯗꯦ꯫ ꯁꯅꯥꯅꯨꯅ ꯅꯪ ꯁꯨꯝ ꯁꯥꯟꯅꯈꯤꯗꯕꯩꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯆꯥꯅꯨꯂꯦꯝꯕꯤꯒꯁꯨ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯔꯕꯅꯤ꯫ ꯆꯥꯅꯨꯂꯦꯝꯕꯤꯅ ꯀꯣꯂꯦꯖꯇ ꯑꯗꯨꯝ ꯎꯅꯔꯕꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅ ꯇꯥꯕꯅꯤ꯫ ꯕꯤꯛꯇꯔꯒ ꯍꯦꯅꯔꯤꯒꯁꯨ ꯇꯤꯟꯅꯔꯕꯅꯤꯅ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯁꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯔꯦꯗꯅ꯫ ꯀꯣꯂꯦꯖꯇꯒ ꯗꯦꯠꯀꯁꯦ ꯄꯨꯟꯅ ꯍꯦꯛꯇ ꯇꯧꯊꯠꯄꯤꯅꯤꯅꯦ꯫ ꯅꯣꯏꯅꯤꯗꯤ ꯑꯩꯅ ꯈꯪꯗꯕ ꯌꯥꯝ ꯇꯧꯔꯝꯃꯤ ꯆꯥꯠꯅꯦꯕ ꯌꯥꯝ ꯊꯤ ꯅꯩꯔꯦꯀꯣ ꯅꯣꯏ ꯑꯅꯤ꯫ ꯁꯅꯥꯅꯨꯅ ꯅꯪꯁꯨ ꯅꯩꯔꯝꯃꯤꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯕ ꯅꯠꯇꯦ꯫ ꯆꯥꯅꯨꯂꯦꯝꯕꯤꯅ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖꯇ ꯅꯩꯕ ꯑꯗꯨꯒ ꯅꯪꯅ ꯑꯐꯕ ꯊꯕꯛ ꯇꯧꯗꯣꯔꯕ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯕ꯫ ꯅꯪꯁꯨ ꯈꯔ ꯂꯩꯔꯗꯤ ꯗꯣꯛꯇꯔ ꯑꯣꯏꯔꯛꯑꯅꯤ ꯑꯗꯩ ꯅꯣꯏ ꯍꯦꯔꯣꯗꯨꯁꯨ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯌꯥꯔꯦ꯫ ꯑꯩꯈꯣꯏꯅ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯈꯟꯕꯗ ꯃꯊꯥ ꯁꯥꯏ ꯏꯕꯦꯝꯃ ꯁꯤꯟꯐꯝ ꯑꯃꯁꯨ ꯍꯧꯕ ꯅꯠꯇ꯫ ꯅꯪꯅ ꯄꯪꯈꯠꯅ ꯈꯟꯖꯤꯜꯂꯤ ꯑꯗꯨꯝ ꯂꯥꯏꯕꯛꯇ ꯇꯝꯕ ꯑꯃ ꯃꯥꯏ ꯂꯥꯛꯆꯅꯤ ꯀꯩꯗꯧꯔꯒꯦ꯫ ꯁꯅꯥꯅꯨꯅ ꯂꯥꯏꯕꯛꯀꯤ ꯋꯥꯔꯤꯁꯤꯗꯤ ꯇꯣꯛꯑꯁꯤꯗ ꯅꯪꯕꯨ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯉꯥꯏꯕꯩ ꯋꯥꯗꯤ ꯑꯗꯨ ꯋꯥꯗꯤ ꯋꯥꯏꯍꯦ ꯀ꯭ꯂꯥꯁ ꯌꯥꯎꯅꯕ ꯑꯃꯨꯛ ꯍꯣꯠꯅ ꯅꯦꯅꯦ ꯍꯣꯏꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕꯒ꯫ ꯆꯥꯅꯨꯂꯦꯝꯕꯤꯅ ꯋꯥꯔꯒꯅꯤ ꯅꯨꯡꯉꯥꯏꯔꯛꯇꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯈꯠꯇꯅ ꯂꯩꯔꯤꯁꯦ ꯍꯌꯦꯡꯋꯥꯏ ꯅꯪꯉꯣꯟꯗ ꯗꯥꯛꯇꯔꯅ ꯀꯧꯔꯛꯇꯣꯔꯝꯅꯤ꯫ ꯁꯅꯥꯅꯨꯅ ꯅꯪꯗꯤ ꯆꯍꯤ ꯀꯌꯥ ꯂꯩꯔꯒꯅꯣ ꯊꯣꯛꯂꯛꯇꯣꯏꯁꯦ? 3ꯗꯣ ꯁꯤꯗ ꯂꯩꯔꯅꯤ ꯑꯗꯨꯅ ꯑꯀꯣꯟꯕꯒꯤ 2ꯗꯨꯃꯗꯤ ꯖꯦꯅꯤꯝꯁꯇ ꯂꯩꯕꯒꯤ ꯋꯥꯔꯤ ꯇꯧꯈ꯭ꯔꯕꯅꯤ ꯈꯪꯗꯦ ꯌꯥꯗ꯭ꯔꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯕꯁꯨ ꯌꯥꯏꯌꯦ꯫ ꯆꯥꯅꯨꯂꯦꯝꯕꯤꯅ ꯊꯣꯛꯂꯛꯂꯒ ꯄꯨꯟꯁꯤ ꯍꯥꯏꯒꯦꯒ ꯅꯪꯍꯧꯗꯧ ꯃꯥꯟꯗꯦ ꯅꯪꯒꯤ ꯋꯥꯔꯤꯁꯦ꯫ ꯁꯅꯥꯅꯨꯅ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯌꯥꯎꯗꯕꯁꯦ꯫ ꯆꯥꯅꯨꯂꯦꯝꯕꯤ ꯑꯩꯈꯣꯏꯅꯤ ꯅꯪꯒ ꯄꯥꯎ ꯐꯥꯎꯅ ꯐꯪꯕꯁꯦ ꯌꯥꯝ ꯍꯔꯥꯎꯏ꯫ ꯃꯇꯥꯡꯅ ꯌꯥꯗ꯭ꯔꯗꯤ ꯅꯨꯡꯁꯤꯅ ꯂꯥꯞꯅꯈꯤꯕ ꯀꯌꯥꯅꯤ ꯀꯥꯏꯅꯅꯤ ꯈꯪꯅ ꯂꯣꯏꯅꯈ꯭ꯔꯁꯨ ꯆꯩꯅꯥꯗꯤ ꯆꯞ ꯃꯥꯟꯅꯩ꯫
ꯅꯣꯏꯗꯤ ꯅꯣꯏ ꯑꯅꯤꯕꯨ ꯁꯨꯔꯤ ꯑꯩꯗꯤ ꯏꯊꯟꯇ ꯇꯣꯉꯥꯟꯅꯒ ꯇꯥꯔꯒ ꯁꯤꯗ ꯅꯤꯅꯤ ꯍꯣꯏꯒꯁꯨ ꯂꯩꯔꯤ ꯑꯁ ꯑꯦꯗꯥꯞ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯀꯌꯥꯝ ꯆꯪꯉꯤ ꯆꯅꯨꯂꯦꯝꯕꯤꯅ ꯌꯥꯔꯤꯁꯦ ꯅꯣꯏ ꯋꯥꯔꯤꯁꯦ ꯀꯥꯏꯅꯕꯩ ꯋꯥꯔꯤ ꯉꯥꯛꯇ ꯁꯣꯝꯗ ꯅꯨꯄꯥ ꯀꯣꯏꯔꯛꯄꯒꯤ ꯅꯩꯕ ꯁꯥꯔꯤꯁꯤꯗꯤ ꯅꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯆꯅꯨꯂꯦꯝꯕꯤꯒ ꯒ꯭ꯔꯦꯁꯤꯒꯗꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ ꯑꯗꯨꯕꯨ ꯁꯅꯥꯅꯨꯗꯤ ꯒ꯭ꯔꯦꯁꯤꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨꯗ ꯊꯃꯣꯏ ꯃꯅꯨꯡꯗ ꯍꯛꯆꯤꯟꯅ ꯆꯪꯈ꯭ꯔꯕꯒꯨꯝ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯂꯂꯩꯕꯤꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯇꯅꯤ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯙꯅꯔꯥꯖꯇꯨ ꯃꯊꯟꯇ ꯒꯥꯔꯤꯗ ꯂꯥꯛꯇꯨꯅ ꯂꯂꯩꯕꯤꯒ ꯂꯥꯡꯂꯦꯟꯒ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯁꯣꯝꯗꯁꯨ ꯂꯂꯩꯕꯤꯒ ꯂꯥꯡꯂꯦꯟꯒꯗꯨ ꯑꯦꯛꯖꯥꯝ ꯍꯣꯜ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯂꯂꯩꯕꯤꯅ ꯑꯦꯜꯕꯦꯟꯗꯤ ꯄ꯭ꯔꯣꯃꯣꯁꯟꯅꯤ ꯀꯥꯏꯅ ꯌꯥꯝ ꯂꯥꯏꯗꯧ ꯃꯥꯟꯗ꯭ꯔꯣ ꯀꯣꯏꯁꯟꯁꯤꯡꯁꯦ ꯌꯦꯡꯕꯗ ꯑꯩꯗꯤ ꯕꯤꯠꯀ ꯄꯨꯡꯇꯦꯛ ꯇꯦꯛꯏ ꯂꯥꯡꯂꯦꯟꯅ ꯐꯦꯜ ꯑꯣꯏꯔꯗꯤ ꯑꯦꯜꯕꯦꯟꯗꯣ ꯑꯃꯨꯛꯀ ꯍꯟꯖꯤꯜꯂꯒ ꯇꯝꯍꯟꯅꯤꯅ ꯁꯥꯔꯅ ꯍꯥꯏꯌꯦ ꯑꯁ ꯁꯤꯒꯤ ꯑꯦꯛꯖꯥꯝ ꯈꯨꯊꯥꯁꯤꯗꯤ ꯕꯤꯠꯀ ꯄꯨꯡꯇꯦꯛ ꯐꯥꯏꯟ ꯊꯤꯅꯕ ꯄꯩꯁꯥ ꯇꯥꯟꯕ ꯆꯠꯅꯗ꯭ꯔꯥ ꯈꯪꯗꯦ ꯕꯕꯥꯅꯒ ꯇꯥꯔꯗꯤ ꯍꯥꯠꯀꯦꯒ ꯍꯥꯏꯔꯅꯤ ꯐꯣꯟꯁꯨ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12ꯗꯒꯤꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯐꯥꯎ ꯃꯣꯏꯅ ꯂꯧꯁꯤꯟꯈ꯭ꯔꯅꯤ ꯑꯗꯩꯗꯤ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛꯀ ꯄꯤꯔꯛꯑꯅꯤ ꯑꯇꯩ ꯃꯇꯝꯗꯅ ꯂꯥꯏꯔꯤꯛ ꯃꯥꯡꯗꯒ ꯐꯝꯃꯤꯅꯤ ꯍꯥꯏꯕ ꯂꯥꯡꯂꯦꯟꯅ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕ ꯃꯥꯜꯍꯟꯕꯕꯨꯗꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯄꯥꯕꯅ ꯐꯩꯗ ꯑꯁ ꯑꯩꯗꯤ ꯕꯕꯥꯒꯤ ꯂꯤꯆꯩ ꯆꯥꯔꯅꯤ ꯈꯟꯕꯗ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯍꯥꯏꯕ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯀꯥꯏꯅ ꯍꯔꯥꯎꯐꯝꯒ ꯂꯩꯇꯦ ꯑꯩ ꯃꯌꯥꯝꯅ ꯋꯥ ꯍꯪꯅꯔꯛꯇ꯭ꯔꯤꯉꯩꯗ ꯀꯀꯥ ꯍꯣꯏꯗ ꯂꯩꯍꯧꯕꯅ ꯐꯔꯅꯤ ꯂꯥꯡꯂꯦꯟꯅ ꯒꯦꯠ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯀꯩꯅꯣ ꯑꯁꯤ ꯂꯩꯁꯦ ꯗꯥ ꯙꯅꯔꯥꯖ ꯃꯥꯜꯂꯤ ꯂꯂꯩꯕꯤꯁꯨ ꯌꯦꯡꯊꯣꯛꯂꯨꯕꯗ ꯙꯅꯔꯥꯖꯇꯨ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯖꯥꯠꯅꯣ ꯅꯠꯇꯦ ꯑꯁ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯉꯩ ꯙꯅꯔꯥꯖꯇꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯣ ꯂꯥꯡꯂꯦꯟꯅ ꯗꯥ ꯙꯅꯔꯥꯖ ꯅꯪꯗꯤ ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯅꯣꯏ ꯕꯁꯇ ꯄꯨꯟꯅ ꯆꯠꯇꯣꯏꯔꯣ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯈꯤꯕ ꯌꯥꯕ꯭ꯔꯕ ꯂꯂꯩꯕꯤꯅ ꯃꯤꯅꯠ 10ꯗꯤ ꯂꯩꯔꯤ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯑꯩ ꯕꯁꯇ ꯈꯔꯃꯒꯦ ꯂꯂꯩꯕꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯗꯤ ꯋꯥ ꯈꯪꯕꯤ ꯑꯃꯒꯨꯝ ꯑꯅꯤꯗꯨꯗ ꯆꯥꯟꯁ ꯄꯤꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯙꯅꯔꯥꯖ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯐꯣꯟ ꯑꯝꯇ ꯄꯥꯏꯔꯛꯇ꯭ꯔꯤꯁꯤꯕꯣ ꯅꯪ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯉꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯔꯕ ꯑꯦꯛꯖꯥꯝꯁꯤꯗ ꯀꯥꯏꯗꯒꯤ ꯐꯣꯟꯅꯣ ꯑꯝꯇ ꯄꯥꯏ ꯁꯪꯕ ꯖꯥꯠ ꯅꯠꯇꯦ ꯗꯥ ꯙꯅꯔꯥꯖꯇꯤ ꯂꯩꯊꯣꯛꯈ꯭ꯔꯣ ꯅꯨꯡꯇꯤꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯂꯥꯡꯂꯦꯟ ꯐꯥꯎ ꯋꯥꯔꯤ ꯁꯥꯟꯅ ꯉꯝꯗꯦ ꯍꯥꯏꯕ ꯌꯥꯔꯅꯤꯅ ꯅꯪꯁꯨ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯒꯅꯨ ꯑꯩꯁꯨ ꯅꯪꯒꯤ ꯅꯑꯣꯡꯁꯦ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯤ ꯗꯥ ꯙꯅꯔꯥꯖꯇꯤ ꯑꯩꯒ ꯀꯩ ꯃꯔꯝꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯄꯥꯝꯃꯤꯅꯣ ꯑꯩꯅ ꯐꯣꯟ ꯄꯥꯏꯗꯕ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯅꯠꯇꯦ ꯅꯪꯁꯤ ꯈꯪꯗ꯭ꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯈꯪꯁꯤꯟꯅꯗ꯭ꯔꯤꯔꯣ ꯀꯩ ꯋꯥꯅꯣꯗꯤ ꯍꯥꯏꯗꯦ ꯃꯀꯣꯛ ꯃꯩ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯂꯂꯩꯕꯤ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯑꯣꯠꯄ ꯑꯃ ꯌꯥꯎꯔꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯇꯩ ꯀꯩ ꯄꯥꯎ ꯐꯥꯎꯅꯗꯕ ꯃꯈꯩ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯔꯤꯕꯒꯤ ꯅꯪꯒꯤ ꯃꯔꯝ ꯍꯪꯕꯤꯕꯒꯤ ꯃꯔꯝꯇ ꯅꯪ ꯈꯪꯗꯦ ꯂꯂꯩꯕꯤ ꯙꯅꯔꯥꯖꯇ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯙꯅꯔꯥꯖ ꯅꯥꯛ ꯌꯦꯠꯇ ꯍꯥꯏꯔꯞ ꯌꯦꯡꯊꯣꯛꯂꯒ ꯂꯂꯩꯕꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯁꯦ ꯏꯆꯜꯅꯤ ꯈꯟꯒꯦ ꯈꯟꯕꯅꯤ ꯉꯝꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯁꯦ ꯅꯪꯅ ꯆꯤꯡꯁꯤꯟꯈ꯭ꯔꯕꯒꯨꯝ ꯇꯧꯐꯝ ꯈꯪꯗ ꯅꯪꯒꯤ ꯄꯥꯎ ꯑꯝꯇꯕꯨ ꯇꯥꯔꯗꯤ ꯍꯥꯏꯗꯅ ꯋꯥꯅ ꯉꯥꯏꯕꯅꯤ ꯗꯥ ꯙꯅꯔꯥꯖ ꯑꯩꯅ ꯏꯀꯥꯏꯒꯤ ꯋꯥꯡꯃꯨꯂꯥꯅ ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯉꯥꯏꯔꯤꯁꯦ ꯅꯪꯁꯨ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯑꯩꯅ ꯁꯤꯟ ꯈꯪꯊꯣꯛꯇ꯭ꯔꯤꯉꯩ ꯅꯪꯅ ꯈꯪꯁꯤꯟꯅꯗꯅ ꯂꯩꯕ ꯃꯑꯣꯡꯗꯨꯅ ꯍꯦꯟꯅ ꯋꯥꯍꯜꯂꯤ ꯍꯥꯏꯌꯣ ꯅꯪꯒꯤꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯣ ꯑꯩꯅ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯂꯤꯕ ꯅꯪꯕꯨ ꯎꯅꯅꯤꯡꯂꯤꯕ ꯑꯁꯤꯒꯨꯝ ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯣ ꯎꯅꯤꯡꯗꯕ꯭ꯔꯣ ꯗꯥ ꯙꯅꯔꯥꯖ ꯁꯤ ꯁ꯭ꯀꯨꯜ ꯒꯦꯠ ꯃꯃꯥꯡꯅꯤ ꯑꯦꯛꯖꯥꯝ ꯂꯣꯏꯅꯕꯒꯤ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒꯅ ꯌꯨꯝꯅꯔꯕ ꯃꯔꯛꯁꯤꯗ ꯅꯪꯒꯤ ꯋꯥꯗꯣ ꯀꯟꯅ ꯉꯥꯡꯒꯅꯨ ꯑꯩ ꯅꯪꯅ ꯇꯞꯅ ꯉꯥꯡꯕ ꯇꯥꯏ ꯑꯩꯅ ꯇꯞꯅ ꯉꯥꯡꯕ ꯀꯟꯅ ꯉꯥꯡꯕ ꯇꯥꯎ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯗꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯥꯝꯃꯤ ꯉꯁꯤꯁꯦ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯃꯌꯥꯝꯁꯨ ꯂꯥꯡꯅꯔꯛꯑꯅꯤ ꯃꯔꯛꯁꯤꯗꯗꯤ ꯑꯩ ꯋꯥꯔꯤ ꯁꯥꯅꯤꯡꯗ꯭ꯔꯦ ꯙꯅꯔꯥꯖ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯇꯞꯅ ꯍꯣꯔꯦꯟꯗꯤ ꯐꯣꯟ ꯄꯥꯏꯔꯛꯀꯗ꯭ꯔꯣ ꯈꯪꯗꯦ ꯐꯔꯦ ꯑꯩ ꯍꯞꯇꯥ ꯑꯃꯇ ꯉꯥꯏꯔꯒꯦ ꯑꯩ ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯒꯦ ꯑꯗꯨꯕꯨ ꯂꯂꯩꯕꯤ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯄꯥꯎꯈꯨꯝꯗꯨ ꯄꯤꯔꯛꯀꯅꯨ ꯑꯩꯒꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯅꯁꯨ ꯈꯟꯒꯅꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝꯗꯣ ꯑꯩ ꯇꯥꯒꯦ ꯑꯩ ꯉꯥꯏꯒꯦ
ꯍꯥꯏꯔꯝꯗꯨꯅ ꯙꯅꯔꯥꯖꯇꯨ ꯂꯂꯩꯕꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯗꯨꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯈ꯭ꯔꯦ꯫ ꯂꯂꯩꯕꯤꯗꯤ ꯃꯁꯥꯗꯨ ꯁꯣꯛ ꯆꯠꯈ꯭ꯔꯕꯒꯨꯝ ꯇꯔꯪ ꯑꯃꯗ ꯙꯅꯔꯥꯖꯅ ꯒꯥꯔꯤ ꯊꯧꯈꯤꯕꯗꯨ ꯌꯦꯡꯂꯤ꯫ ꯅꯥꯀꯟꯗꯒꯤ ꯂꯥꯡꯂꯦꯟꯅ "ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ?" ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯗ꯭ꯔꯗꯨꯅ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯍꯪꯂꯛꯏ꯫ ꯂꯂꯩꯕꯤ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ "ꯉꯁꯤꯁꯦ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯂꯥꯡꯂꯦꯟ꯫ ꯗꯥ ꯙꯅꯔꯥꯖꯅ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯁꯤ ꯍꯥꯏꯌꯣꯕ, ꯑꯩꯁꯨ ꯌꯥꯝ ꯇꯥꯅꯤꯡꯉꯤ, ꯁꯤ ꯍꯥꯏꯌꯨ ꯂꯂꯩꯕꯤ." ꯂꯥꯡꯂꯦꯟꯅ ꯒꯤꯔꯤ ꯒꯤꯔꯤ ꯍꯦꯛ ꯇꯛꯃꯟꯕꯗꯨꯗ ꯂꯂꯩꯕꯤ ꯃꯁꯥꯗꯨ ꯆꯔꯥꯡꯅꯔꯤꯕꯗꯨ ꯐꯥꯊꯗꯨꯅ "ꯍꯣ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯑꯝꯃꯤꯗꯅ, ꯀꯩꯅꯣ ꯑꯁꯦꯡꯕꯩꯔꯥ ꯍꯥꯏꯁꯦ?" "ꯑꯁꯦꯡꯕꯩꯅꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯑꯁ ꯂꯥꯡꯂꯦꯟ, ꯑꯩꯗꯤ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯇꯕꯒ ꯀꯩꯝ ꯆꯪꯗ꯭ꯔꯦ, ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯕ." "ꯏꯁ, ꯑꯦꯛꯇꯤꯡꯒꯗꯤ ꯌꯥꯝ ꯍꯦꯟꯖꯤꯟ ꯆꯠꯇ꯭ꯔꯥ? ꯃꯦꯝꯃ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗ ꯑꯗꯨꯛ ꯌꯥꯝ ꯁꯣꯛ ꯆꯠꯂꯗꯤ ꯅꯪꯁꯨ ꯊꯃꯣꯏꯒꯤ ꯄꯥꯎꯈꯨꯝꯗꯣ ꯁꯠ ꯑꯝꯇꯪ ꯂꯥꯟꯁꯤꯟꯈꯣꯗꯅ, ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯁꯨ ꯈꯪꯍꯧꯅꯅꯕ." ꯂꯂꯩꯕꯤ ꯂꯥꯡꯂꯦꯟꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯒ "ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯕ, ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯁꯤꯟꯕꯤꯕꯅꯤ ꯂꯥꯡꯂꯦꯟ꯫ ꯑꯩ ꯃꯥꯏ ꯃꯔꯝꯗ ꯍꯥꯟꯅ ꯊꯤꯒꯠꯂꯒ ꯄꯥꯎꯈꯨꯝ ꯄꯤꯒꯦ, ꯑꯩꯈꯣꯏꯅꯤ ꯈꯟꯅꯔꯁꯤ, ꯑꯩ ꯅꯪꯒꯤ ꯇ꯭ꯔꯤꯠ ꯇꯧꯒꯦ, ꯅꯪꯅꯕꯨ ꯄꯤꯖꯒꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯏꯗ." ꯑꯅꯤꯗꯨ ꯄꯨꯟꯅ ꯑꯣꯟꯁꯤꯟꯃꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯕꯁꯀꯤ ꯍꯣꯔꯣꯟꯗꯨ ꯈꯣꯡꯂꯛꯏ꯫ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯕꯁꯇꯨꯗ ꯌꯦꯡꯂꯒ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯉꯁꯤꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯀ ꯑꯣꯏꯕꯗꯨꯗ ꯑꯅꯤꯗꯨ ꯌꯥꯝꯅ ꯆꯔꯥꯡꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯂꯂꯩꯕꯤꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯖꯤꯇꯦꯟ ꯍꯣꯏꯗ ꯂꯩꯕ ꯆꯠꯈ꯭ꯔꯦ꯫ ꯍꯦꯟꯅꯔꯤꯅ "ꯅꯊꯟꯗ ꯇꯨꯝꯃꯕꯅꯤꯅ ꯍꯔꯥꯎꯔꯦꯅꯦ ꯍꯥ? ꯅꯣꯏ ꯅꯅꯥꯎꯄꯤꯒꯤ ꯑꯦꯛꯖꯥꯝꯗꯤ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ?" "ꯂꯣꯏꯈ꯭ꯔꯦꯗ, ꯃꯥ ꯂꯩꯇꯕꯅꯦꯕ ꯅꯪꯅ ꯋꯥꯏ ꯁꯪꯅ ꯀꯣꯜꯒ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯅꯠꯇ꯭ꯔꯣ?" "ꯃꯥ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯅꯥꯝꯇꯅ ꯇꯥꯗ꯭ꯔꯦꯗꯅ, ꯃꯥ ꯂꯩꯔꯗꯤ ꯃꯦꯁꯦꯖ ꯊꯥꯅꯔꯐꯥꯎ ꯊꯥꯅꯐꯝ ꯈꯪꯗꯦ." "ꯑꯗꯣ ꯃꯥꯅ ꯂꯩꯈ꯭ꯔꯤꯁꯦ ꯀꯥꯏꯗꯅꯦꯕ, ꯃꯃꯥꯟꯅꯕꯤ ꯍꯣꯏꯗꯔꯣ?" "ꯅꯠꯇꯦꯍꯦ, ꯀꯀꯥꯒꯤ ꯃꯅꯥꯛꯇꯅꯤ, ꯑꯩꯕꯨ ꯍꯥꯏꯗ꯭ꯔꯤꯕꯣ?" "ꯑꯩꯅꯗꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯙꯅꯔꯥꯖ ꯍꯣꯏ ꯃꯅꯥꯛꯇ ꯂꯩꯕꯗꯣ ꯑꯗꯨꯗ ꯆꯠꯈꯤꯕ ꯃꯥꯟꯕ꯫ ꯑꯗꯣ ꯅꯣꯏ ꯀꯀꯥꯁꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ?" "ꯂꯩ, ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯑꯅꯤꯅꯤ, ꯀꯀꯥꯒ ꯕꯕꯥꯒ, ꯑꯗꯣ ꯀꯀꯥꯗꯤ ꯃꯆꯥ ꯌꯥꯎꯗꯦ, ꯑꯗꯨꯅ ꯅꯥꯎꯕꯤ ꯑꯩꯈꯣꯏꯅꯤ ꯌꯥꯝ ꯂꯨꯅ ꯇꯧꯏ꯫ ꯑꯗꯨꯒ ꯀꯀꯥꯗꯤ ꯁꯥꯁꯨ ꯌꯥꯝ ꯁꯥꯊꯤ, ꯃꯉꯣꯟꯗꯩꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯃꯥꯟꯕ ꯕꯕꯥꯅ ꯍꯦꯟꯅ ꯁꯥꯊꯤ꯫ ꯑꯩꯈꯣꯏ ꯐꯥꯝꯗꯣ ꯊꯥꯏꯅ ꯕꯕꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯊꯕꯛ ꯋꯥꯅꯣꯝꯕꯒꯤ ꯏꯕꯣꯛ ꯅꯥꯈꯤꯕꯒꯤ ꯃꯔꯤ ꯌꯣꯟꯊꯣꯛꯈꯤꯕꯗ ꯂꯩꯅꯔꯤꯕ ꯌꯨꯝꯁꯤ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯑꯗꯣ ꯕꯕꯥꯒ ꯀꯀꯥꯒ ꯆꯪꯂꯒ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯉꯝꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯕꯕꯥꯗꯣ ꯄꯩꯁా ꯈꯔ ꯄꯨꯊꯔꯤ, ꯑꯗꯨꯅ ꯑꯩꯁꯨ ꯇꯨꯏꯁꯟ ꯈꯔ ꯇꯧ, ꯐꯤ ꯈꯔ ꯁꯥ ꯇꯧꯔꯒ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯇꯥꯟꯖꯔꯤꯅꯤ." "ꯕꯕꯥꯁꯨ ꯊꯥꯏꯅ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯨꯕ꯭ꯔꯣ?" "ꯑꯒ꯭ꯔꯥꯗ ꯃꯥꯁꯇꯔ ꯇꯧꯔꯒ ꯗꯦꯜꯂꯤꯗ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯀꯣꯆꯤꯡ ꯌꯥꯎꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯕꯕꯥꯅ ꯀꯟꯅ ꯍꯣꯠꯅꯔꯁꯨ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ꯫ ꯁꯤꯗ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯊꯕꯛ ꯇꯧꯅꯕ ꯄꯩꯁా ꯅꯝꯕꯗꯁꯨ ꯈꯜꯂꯛꯇ꯭ꯔꯦ ꯍꯥꯏ꯫ ꯑꯗꯩꯗꯤ ꯕꯨꯕꯣꯛꯇꯣ ꯄꯩꯁꯥ ꯃꯥꯡꯉꯦꯅ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯅ ꯐꯅ ꯀꯨꯏꯅ ꯅꯥꯏ꯫ ꯕꯨꯕꯣꯛ ꯅꯥꯕꯗꯁꯨ ꯕꯕꯥꯒ ꯀꯀꯥꯒꯁꯦ ꯌꯥꯝ ꯋꯥꯈꯤ꯫ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯃꯌꯨꯝ ꯊꯦꯡꯅ ꯄꯥꯜꯂꯤ, ꯆꯅꯨꯂꯦꯝꯕꯤ ꯍꯣꯏ ꯕꯕꯥꯒ ꯑꯩꯈꯣꯏ ꯕꯕꯥꯒ ꯃꯃꯥꯟꯅꯕꯅꯤ꯫ ꯕꯕꯥꯒꯤ ꯍꯥꯛꯇꯛꯇ ꯅꯤꯡꯕ ꯀꯥꯏꯈ꯭ꯔꯁꯨ ꯅꯣꯏꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯔꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤ꯫ ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯕ, ꯁꯨꯕ ꯅꯣꯝꯕꯕꯨ ꯂꯦꯞꯇ꯭ꯔꯕ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯂꯗꯧꯅꯤ꯫ ꯕꯕꯥꯒ ꯀꯀꯥꯒꯒꯤ ꯍꯣꯠꯅꯖꯃꯅ ꯉꯁꯤꯗꯤ ꯅꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯃꯤꯅꯤ." ꯑꯃꯨꯛꯇꯤ ꯈꯜꯂꯤ, ꯆꯅꯨꯂꯦꯝꯕꯤ ꯍꯣꯏ ꯕꯕꯥꯅ ꯒꯕꯔꯃꯦꯟꯠꯀꯤ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ, ꯑꯗꯨꯒ ꯕꯕꯥꯅ ꯐꯅ ꯍꯣꯠꯅꯔꯨꯔꯁꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯕ ꯂꯥꯟꯃꯤ ꯑꯃꯒꯨꯝ ꯊꯕꯛ ꯁꯨꯔꯒ ꯂꯩ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯕꯕꯥꯁꯦ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝ ꯍꯩ, ꯍꯣꯠꯅꯕꯁꯨ ꯌꯥꯝ ꯀꯜꯂꯤ, ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯂꯩꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯅꯤ ꯈꯪꯗꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯕꯕꯥꯗꯤ ꯀꯩꯁꯨ ꯈꯪꯗꯅ ꯃꯆꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯔꯥꯎꯅ ꯂꯩꯍꯟꯕ ꯉꯝꯅꯕ ꯍꯣꯠꯅꯩ꯫ ꯃꯃꯥꯁꯨ ꯕꯕꯥꯒꯤ ꯁꯞꯄꯣꯔꯠꯇꯤ ꯌꯥꯝ ꯇꯧꯏ, ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯝꯇ ꯂꯩꯇꯦ꯫ ꯍꯣꯠꯅꯕ ꯉꯥꯛꯇꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯠꯇꯦ, ꯂꯛꯇꯁꯨ ꯂꯩ ꯍꯥꯏꯗꯨꯅꯤ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯕꯕꯥ ꯍꯥꯛꯇꯛꯇ ꯀꯩꯝꯇꯧ ꯉꯝꯈꯤꯗ꯭ꯔꯁꯨ ꯅꯣꯏꯒꯤ ꯍꯥꯛꯇꯛꯇ ꯅꯨꯡꯉꯥꯏꯔꯛꯄꯁꯨ꯫ ꯃꯗꯨꯗꯤ ꯌꯥꯝ ꯈꯟꯕ, ꯂꯥꯏꯔꯤꯛꯀꯁꯦ ꯋꯥꯅ ꯇꯝꯂꯨꯔꯒ ꯀꯩꯝ ꯑꯣꯏꯍꯧꯗꯅ ꯂꯩꯈ꯭ꯔꯗꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯉꯝꯅꯤꯗ, ꯅꯁꯥꯅ ꯅꯁꯥꯗ ꯊꯥꯖꯕ ꯊꯝ, ꯅꯪ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ꯫ ꯁꯅꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ "ꯍꯣꯠꯅꯔꯒ ꯌꯦꯡꯕ ꯇꯥꯔꯦꯗꯅ,
ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯄꯨꯄꯨꯗꯣ ꯌꯥꯝ ꯍꯣꯠꯅꯕ ꯀꯜꯂꯤ ꯃꯥꯅ ꯇꯧꯔꯒ ꯏꯪꯈꯣꯜ ꯂꯦꯞꯁꯤꯟꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯉꯝꯍꯧꯔꯤꯅꯤ ꯕꯕꯥꯁꯨ ꯄꯨꯄꯨꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯌꯥꯝ ꯐꯖꯅ ꯄꯥꯡꯊꯣꯛꯏ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯁꯨ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯕ ꯂꯝꯕꯤ ꯌꯥꯠꯂꯤ ꯂꯥꯏꯔꯤꯛ ꯍꯩꯕꯅ ꯍꯩꯕ ꯍꯣꯠꯅꯔꯒ ꯇꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯂꯩꯇ꯭ꯔꯒ ꯀꯔꯤꯅꯣ ꯁꯨ ꯅꯣꯝꯃꯒ ꯇꯧꯕ ꯌꯥꯕ ꯍꯥꯏꯗꯅ ꯄ꯭ꯂꯥꯟ ꯌꯥꯝ ꯇꯧꯏ ꯁꯅꯥꯅꯨꯅ ꯍꯪꯂꯨꯗ꯭ꯔꯕ ꯑꯃꯗꯤ ꯈꯪꯁꯨ ꯈꯪꯗ꯭ꯔꯕ ꯋꯥ ꯑꯃ ꯍꯦꯅꯔꯤꯅ ꯄꯜꯂꯛꯄꯗꯨꯗ ꯁꯅꯥꯅꯨꯁꯨ ꯚꯥꯞ ꯂꯥꯛꯏ ꯅꯍꯥꯟ ꯃꯈꯩ ꯍꯦꯅꯔꯤꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯅꯣꯡꯃꯇ ꯍꯦꯅꯔꯤ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯍꯪꯗꯦ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥ ꯁꯨꯏ ꯍꯥꯏꯕ ꯐꯥꯎ ꯈꯪꯗꯕꯅꯤ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯤ ꯀꯌꯥꯅꯣ ꯁꯅꯥꯅꯨꯅ ꯋꯥꯍꯪꯗꯨ ꯍꯪꯂꯛꯄꯗ ꯍꯦꯅꯔꯤ ꯅꯣꯛꯅꯤꯡꯂꯛꯏ ꯑꯁꯨꯛ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯐꯥꯎ ꯁꯅꯥꯅꯨꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯪꯂꯝꯗꯕꯁꯤꯅꯤ ꯑꯩꯈꯣꯏꯁꯨ ꯑꯅꯤ ꯈꯛꯇꯅꯤ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒ ꯈꯛꯇꯅꯤ ꯑꯇꯩ ꯑꯍꯦꯟꯕꯒ ꯌꯥꯎꯗ꯭ꯔꯤ ꯅꯣꯏꯅ ꯅꯨꯄꯤ ꯉꯥꯛꯇ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯉꯥꯛꯇ ꯑꯣ ꯃꯥꯗꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤ ꯑꯩꯈꯣꯏꯅꯤꯁꯦ ꯇ꯭ꯋꯤꯟꯁꯅꯤ ꯄꯣꯛꯂꯛꯄꯗ ꯑꯩꯅ ꯀꯣꯟꯅ ꯄꯣꯛꯑꯦꯅ ꯑꯩꯅ ꯍꯜꯂꯦꯅ ꯇꯥꯃꯣ ꯀꯧꯍꯟꯕꯅꯤ ꯃꯥꯗꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯀꯣꯂꯦꯖ ꯀꯥꯔꯤ ꯁꯤ ꯂꯣꯏꯕꯒ ꯃꯥꯁꯨ ꯕꯤꯖꯤꯅꯦꯁ ꯇꯧꯅꯕ ꯄ꯭ꯂꯥꯟ ꯌꯥꯠꯄ ꯂꯣꯏꯈ꯭ꯔꯕꯅꯤ ꯕꯦꯡꯒ꯭ꯂꯣꯔ ꯄꯜꯂꯛꯄꯗꯨꯗ ꯁꯅꯥꯅꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗ ꯃꯥꯅ ꯈꯜꯂꯛꯂꯤꯕ ꯋꯥꯈꯜꯗꯨ ꯁꯥꯟꯅꯔꯤꯕ ꯋꯥꯗꯨꯅ ꯈꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯥꯗꯤ ꯈꯔ ꯃꯉꯥꯎꯊꯤ ꯅꯣꯏ ꯅꯥꯎꯕꯤꯗꯒꯤ ꯃꯥꯅ ꯈꯔ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯃꯑꯣꯡꯗꯤ ꯌꯥꯝ ꯃꯥꯟꯅꯕꯅꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯃꯤꯔꯛ ꯇꯤꯜꯍꯟꯁꯦꯅ ꯑꯥꯗ ꯊꯝꯈ꯭ꯔꯕ ꯑꯩꯁꯨ ꯕꯕꯥꯅ ꯆꯠꯅꯕ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯇꯜꯂꯦꯅ ꯁꯨꯝ ꯇꯝꯍꯧꯔꯦ ꯃꯃꯥꯅꯁꯨ ꯑꯩꯈꯣꯏꯅꯤꯈꯛ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯅꯤꯃꯨꯛ ꯑꯥꯗ ꯂꯩꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯅ ꯍꯥꯏꯌꯦ ꯅꯪꯁꯨ ꯁꯤꯗ ꯀꯣꯂꯦꯖ ꯂꯣꯏꯁꯤꯜꯂꯒ ꯀꯩꯅꯣ ꯇꯝꯕ ꯌꯥꯕ ꯑꯗꯨꯝ ꯇꯝꯊꯔꯒ ꯂꯥꯏꯟ ꯑꯃꯗ ꯆꯠꯅꯕ ꯍꯣꯠꯅꯧ ꯅꯪꯅ ꯍꯣꯠꯅꯗ꯭ꯔꯁꯨ ꯕꯕꯥꯅ ꯁꯣꯏꯗꯅ ꯄ꯭ꯂꯥꯟ ꯌꯥꯠꯂꯝꯒꯅꯤ ꯑꯩꯒꯤꯁꯨ ꯀꯀꯥꯒ ꯕꯕꯥꯒꯅ ꯋꯥ ꯀꯟꯅ ꯈꯟꯅꯔꯤꯕꯅꯤ ꯑꯅꯤꯗꯨ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯩ ꯊꯝꯅꯈ꯭ꯔꯒ ꯁꯅꯥꯅꯨꯗꯤ ꯇꯨꯝꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯦꯅꯔꯤꯗꯤ ꯃꯃꯥꯟꯅꯕꯒ ꯋꯥꯔꯤ ꯇꯧꯔꯒ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯔꯤ ꯀꯣꯂꯦꯖꯇꯅꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯀ꯭ꯂꯥꯁ ꯃꯅꯨꯡꯗꯨꯗ ꯑꯣꯖꯥ ꯆꯪꯂꯛꯄ ꯉꯥꯏꯅ ꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯙꯅꯔꯥꯖꯅ ꯄꯤꯇꯔ ꯅꯪꯗꯤ ꯑꯩꯈꯣꯏꯗꯒ ꯈꯪꯍꯟꯗꯅ ꯗꯦꯠ ꯀꯌꯥꯝ ꯆꯠꯊꯔꯝꯃꯤꯅꯦ ꯍꯥ ꯗꯦꯠ ꯆꯠꯄꯕꯨ ꯅꯣꯏ ꯍꯧꯔ ꯆꯠꯀꯗ꯭ꯔꯣ ꯀꯩꯅꯣꯅꯦ ꯍꯦꯅꯔꯤꯅ ꯅꯣꯡꯃ ꯒꯥꯔꯤꯒ ꯇꯧꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯃꯤꯟꯅꯕꯗꯤ ꯌꯥꯕꯅꯤ ꯑꯩꯁꯤ ꯁꯨꯝ ꯀꯣꯂꯦꯖꯀ ꯃꯣꯏ ꯂꯩꯀꯥꯏꯒꯗꯒ ꯎꯅꯕꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯙꯅꯔꯥꯖꯅ ꯁꯤꯡꯒꯜꯗ ꯂꯩꯕ ꯑꯩꯅ ꯅꯣꯏ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯊꯣꯛ ꯃꯦꯟꯁꯤꯟ ꯇꯧꯔꯣ ꯍꯥꯏꯔꯕ ꯚꯤꯛꯇꯔꯅ ꯅꯉꯣꯟꯗ ꯀꯅꯥꯅ ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯔꯣꯏ ꯀꯥꯏꯅꯒ ꯍꯥꯏꯈꯤꯕ ꯂꯩꯒꯦ ꯅꯨꯄꯤ ꯑꯃ ꯃꯌꯥꯝ ꯆꯪꯅ ꯍꯥꯏꯅꯔꯒ ꯁꯤꯟꯕꯤꯔꯒꯦꯁꯨ ꯌꯥꯗ꯭ꯔꯦ ꯃꯤ ꯆꯅꯨꯂꯤꯕꯤꯒ ꯁꯅꯥꯅꯨꯒꯤ ꯃꯃꯥꯟꯅꯕꯤ ꯒ꯭ꯔꯦꯁꯤꯗꯨꯁꯨ ꯃꯥꯏ ꯈꯪꯅꯕ ꯂꯩ ꯍꯥꯏꯔꯦ ꯑꯗꯨꯅ ꯅꯪꯒꯤ ꯁꯤꯟꯕꯤꯗꯧꯁꯨ ꯐꯔꯛ ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯍꯦꯅꯔꯤꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯙꯅꯔꯥꯖ ꯅꯪ ꯅꯨꯄꯤ ꯑꯃꯗꯤ ꯈꯪꯅ ꯁꯤꯟꯕ ꯌꯥꯕꯅꯤ ꯅꯣꯏꯒꯤꯗꯨꯗ ꯀꯥꯏꯅꯗꯅꯕ ꯁꯤꯜꯂꯨ ꯑꯩꯒꯤꯗꯤ ꯀꯌꯥꯝ ꯈꯟꯕꯤꯔꯨꯅꯨ ꯂꯥꯏꯕꯛꯁꯤꯗ ꯇꯝꯂꯝꯕꯤ ꯑꯃ ꯃꯥꯏ ꯂꯥꯛꯆꯅꯤ ꯚꯤꯛꯇꯔꯅ ꯁ꯭ꯇꯦꯇꯁꯇꯒꯗꯤ ꯃꯥꯏ ꯄꯔꯃꯤꯅꯦꯟ ꯒꯔꯜꯐ꯭ꯔꯦꯟ ꯏꯁ ꯑꯣꯟ ꯗ ꯋꯦ ꯀꯥꯏꯅ ꯏꯁꯩꯒꯁꯤꯅ ꯔꯣꯃꯦꯟꯇꯤꯛ ꯉꯥꯛꯇ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯍꯩꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯉꯝꯗꯦ ꯀꯥꯏꯅ ꯍꯥ ꯑꯗꯒꯤ ꯀꯔꯤ ꯐꯣꯡꯗꯣꯛꯅꯗꯅ ꯅꯨꯡꯁꯤꯅꯈ꯭ꯔꯕ ꯅꯪꯒꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯗꯩ ꯀꯩ ꯌꯥꯝ ꯂꯩꯕꯅꯤꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯅꯨꯄꯤꯒ ꯀꯣꯏꯔꯕ ꯍꯦꯅꯔꯤꯅ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯂꯒ ꯋꯥ ꯂꯣꯠꯅꯔꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅꯔꯣꯏꯀꯣ ꯑꯁꯦꯡꯕ ꯑꯁꯨꯝ ꯍꯥꯏꯅꯁꯤ ꯑꯁꯦꯡꯕ ꯍꯥꯏꯌꯣ ꯅꯪ ꯅꯨꯄꯤ ꯂꯣꯟꯅ ꯀꯣꯏꯔꯤꯔꯣ ꯀꯣꯏꯔꯤ ꯂꯣꯏꯅꯕꯅ ꯃꯣꯏꯒ ꯑꯌꯥꯝꯕ ꯂꯣꯏꯅꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯂꯣꯟꯅ ꯀꯣꯏꯕ꯭ꯔꯥ ꯌꯦꯡꯉꯣꯟꯗ ꯚꯤꯛꯇꯔꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯁꯨ ꯀꯥꯏꯗꯅꯣꯃ ꯆꯤꯃꯥꯡ ꯃꯥꯡꯕ ꯑꯃ ꯌꯥꯎꯔꯤꯅꯤ ꯅꯪꯁꯦ ꯍꯦꯅꯔꯤꯒ ꯁꯅꯥꯅꯨ ꯍꯣꯏ ꯆꯠꯃꯤꯟꯅꯕꯁꯨ ꯅꯪ ꯌꯥꯎꯕ ꯅꯠꯇꯦ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯜ ꯇꯧꯕꯗ ꯕꯤꯖꯤꯒ ꯌꯥꯝ ꯂꯩ ꯅꯨꯄꯤ ꯀꯣꯏꯅꯗ꯭ꯔꯁꯨ ꯅꯪꯅ ꯈꯟꯖꯕ ꯅꯪꯅ ꯅꯤꯡꯖꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯗ ꯅꯪ ꯅꯑꯣꯡꯁꯦ ꯑꯩꯗꯤ ꯏꯁꯤꯡ ꯆꯤꯡꯅꯩꯕꯣ ꯑꯁ ꯅꯣꯏ ꯋꯥꯔꯤꯁꯤꯗꯤ ꯇꯟꯕꯨ ꯇꯜꯂꯦ ꯑꯣꯏꯕ ꯅꯠꯇꯦ ꯑꯩꯅ ꯂꯣꯟꯅ ꯊꯨꯞꯅ ꯀꯩ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ
ꯅꯣꯏꯗ ꯍꯥꯏꯗꯣꯛꯇꯅ ꯇꯨꯃꯤꯟꯅ ꯇꯧꯗꯧ ꯃꯤ ꯅꯠꯇꯦꯀꯣ ꯑꯩ ꯍꯦꯅꯔꯤꯅ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯏꯇꯥꯎꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯅꯤꯅ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯔꯝꯃꯣꯏꯕ ꯕꯤꯛꯇꯔꯅ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯇ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯍꯥꯏꯅꯔꯒ ꯀꯣꯏꯁꯤꯜꯂꯣꯗꯅ ꯍꯥꯏꯔꯒ ꯕꯤꯛꯇꯔꯅ ꯅꯨꯄꯤꯗꯨꯗ ꯃꯉꯛ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯃꯁꯛ ꯇꯥꯛꯏ ꯍꯦꯅꯔꯤꯒ ꯙꯅꯔꯥꯖꯀꯁꯨ ꯅꯨꯄꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ ꯅꯨꯄꯤꯗꯨ ꯑꯗꯨꯝ ꯏꯁꯝ ꯁꯝꯅ ꯌꯥꯝꯅ ꯏꯪꯅ ꯐꯖꯩ ꯍꯦꯅꯔꯤꯅ ꯑꯁꯤꯁꯨ ꯑꯗꯨꯝ ꯌꯥꯏꯅꯦ ꯙꯅꯔꯥꯖ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯩ ꯀꯩꯅꯣ ꯊꯣꯛꯇꯧꯅꯗ ꯅꯣꯏꯅꯤꯁꯨ ꯇꯜꯂꯤ ꯅꯨꯄꯤ ꯀꯣꯏꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩ ꯕꯤꯛꯇꯔꯅ ꯅꯪꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯑꯁꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ ꯃꯤꯅꯒ ꯃꯥꯏ ꯈꯪꯅꯕ ꯂꯩꯔꯝꯃꯅꯤ ꯀꯥꯏꯅꯒ ꯈꯟꯅꯔꯒ ꯂꯩꯔꯝꯂꯣꯏꯗꯕ ꯅꯨꯄꯤꯗꯣ ꯑꯁꯤꯒꯨꯝꯕꯁꯤꯅꯤ ꯅꯪꯁꯨ ꯆꯥꯟꯁ ꯌꯦꯡꯁꯤꯟꯕ ꯌꯥꯏ ꯀꯣꯏꯒꯦ ꯈꯜꯂꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯅꯪꯅꯕꯨ ꯄꯥꯝꯂꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯅꯕ ꯑꯗꯨꯝ ꯁꯤꯟꯕ ꯌꯥꯎꯕꯤꯔꯛꯀꯦ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯕ ꯙꯅꯔꯥꯖꯅ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯦ ꯀꯌꯥ ꯏꯟꯇꯔꯦꯁ ꯂꯩꯇꯦꯗ ꯅꯣꯏ ꯈꯪꯅꯗꯧꯗꯣ ꯅꯨꯡꯁꯤꯅꯗꯧꯕꯗꯣ ꯑꯗꯨꯝ ꯅꯨꯡꯁꯤꯅꯁꯧ ꯀꯣꯏꯅꯁꯧ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯒꯦ ꯍꯦꯅꯔꯤꯅ ꯃꯅꯨꯡꯗ ꯋꯥ ꯑꯃꯗꯤ ꯂꯣꯠꯂꯤ ꯅꯪꯒꯤꯁꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯅꯥꯏ ꯅꯨꯄꯤ ꯂꯣꯟꯅ ꯅꯨꯡꯁꯤꯅꯔꯒꯦ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦ ꯕꯤꯛꯇꯔ ꯑꯩꯈꯣꯏꯅ ꯀꯣꯏꯕ ꯅꯨꯄꯤꯔꯒꯗꯤ ꯌꯦꯡꯁꯤꯜꯂꯝꯒꯅꯨꯀꯣ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯂꯣꯏꯗꯕ ꯇꯥꯕꯗ ꯌꯥꯝ ꯑꯀꯣꯏꯕ ꯊꯕꯛꯇꯣ ꯑꯩꯅ ꯇꯧꯗꯧ ꯅꯠꯇꯦ ꯑꯩꯅ ꯁꯤꯡꯒꯜ ꯂꯩꯕꯁꯤꯗ ꯑꯗꯨꯃꯥꯏꯅ ꯆꯤꯡꯅꯕꯗꯨꯁꯨ ꯌꯥꯝ ꯐꯖꯃꯟꯗꯦꯀꯣ ꯑꯗꯣ ꯍꯦꯅꯔꯤ ꯅꯪꯒ ꯕꯣꯕꯤꯒ ꯈꯠꯅꯔꯨꯕꯒꯤ ꯕꯣꯕꯤꯗꯣ ꯀꯣꯂꯦꯖ ꯀꯥꯔꯛꯄꯁꯨ ꯎꯈꯤꯗ꯭ꯔꯦꯅꯦ ꯃꯥ ꯂꯥꯛꯇꯕꯅ ꯍꯦꯟꯅ ꯐꯔꯦ ꯃꯊꯥꯁꯦ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯗꯨꯝ ꯍꯦꯛ ꯁꯥꯍꯟꯕꯅꯤ ꯑꯗꯣ ꯑꯦꯛꯖꯥꯝ ꯑꯃ ꯂꯥꯛꯇꯧꯔꯕꯅꯤꯅ ꯃꯗꯨꯗ ꯊꯦꯡꯅꯕꯁꯨ ꯌꯥꯏ ꯙꯅꯔꯥꯖꯅ ꯁꯅꯥꯅꯨꯗꯗꯤ ꯀꯩꯝ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯕꯤꯛꯇꯔꯅ ꯀꯩꯝ ꯇꯧꯔꯛꯇꯕꯩ ꯑꯃꯁꯤꯅ ꯋꯥꯏ ꯁꯪꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇ ꯁꯅꯥꯅꯨ ꯃꯅꯥꯛꯇ ꯆꯠꯇꯅ ꯁꯦꯟꯅꯔꯤꯕꯅꯤ ꯁꯦꯟꯅꯃꯟꯕꯩꯁꯨ ꯑꯩꯈꯣꯏꯅꯤꯁꯦ ꯈꯪꯅꯕ ꯉꯝꯍꯧꯔꯤꯅꯤ ꯈꯪꯉꯕꯣ ꯙꯅꯔꯥꯖꯅ ꯍꯣꯏꯗ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯖꯔꯝꯃꯅꯤ ꯀꯩꯅꯣ ꯂꯩꯀꯥꯏ ꯅꯨꯄꯤ ꯀꯣꯏꯒꯦ ꯑꯗꯨꯁꯨ ꯌꯥꯔꯦꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯅꯨꯡꯁꯤꯕ ꯒꯥꯏꯁꯤꯗꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯁꯅꯥꯅꯨꯅ ꯃꯥꯒꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯔꯗꯤ ꯀꯣꯛ ꯃꯃꯥꯏ ꯂꯩꯔꯒ ꯆꯠꯈꯤꯕ ꯀꯩꯗꯧꯒꯦ ꯁꯤꯅꯤꯗ ꯕꯤꯛꯇꯔꯅ ꯃꯀꯣꯛ ꯆꯥꯛꯄ ꯑꯉꯥꯎꯃꯤ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯖꯗꯕꯅꯤ ꯍꯦꯅꯔꯤꯅ ꯉꯥꯎꯕꯨꯗꯤ ꯊꯥꯏꯅꯗꯒꯤ ꯉꯥꯎꯖꯔꯛꯄꯖꯥꯠꯅꯤ ꯃꯥꯅ ꯍꯥꯏꯗꯣꯛꯇꯅ ꯐꯣꯡꯗꯣꯛꯇꯅ ꯂꯣꯟꯅ ꯅꯨꯡꯁꯤꯖꯕ ꯑꯗꯩꯗꯤ ꯑꯩꯅ ꯃꯣꯏ ꯂꯩꯀꯥꯏꯗ ꯉꯥꯏꯔꯒ ꯂꯩꯕꯗꯒꯤ ꯈꯝꯕꯜ ꯃꯟꯈꯤꯗꯅ ꯃꯁꯥꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯕ ꯑꯗꯨꯅꯅꯤ ꯁꯅꯥꯅꯨꯅ ꯌꯥꯕꯁꯨ ꯅꯠꯇꯁꯤꯗ ꯃꯃꯥꯏꯗꯨꯝ ꯏꯀꯥꯏ ꯈꯪꯗꯦꯅꯦ ꯙꯅꯔꯥꯖꯅ ꯏꯀꯥꯏ ꯈꯪꯗꯕꯩ ꯋꯥꯗꯨꯗꯤ ꯃꯤꯉꯣꯟꯗ ꯌꯥꯝ ꯍꯥꯏꯔꯨꯅꯨ ꯏꯕꯨꯡꯉꯣ ꯅꯍꯥꯟꯋꯥꯏ ꯅꯪꯅ ꯁꯅꯥꯅꯨ ꯀꯣꯏꯅꯕ ꯍꯣꯠꯅꯕꯗ ꯈꯪꯗ꯭ꯔꯤꯕ ꯏꯀꯥꯏ ꯈꯨꯈꯪꯗꯗꯨꯗꯤ ꯆꯠꯃꯤꯟꯅꯕ ꯑꯩꯈꯣꯏ ꯐꯥꯎ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯀꯣ ꯕꯤꯛꯇꯔꯅ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯔꯀꯥꯟꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯖꯅꯤꯡꯕꯁꯤꯅ ꯁꯅꯥꯅꯨꯁꯨ ꯑꯉꯛꯄ ꯃꯤꯅꯤ ꯌꯥꯗꯕ ꯉꯝꯃꯦꯕ ꯀꯣꯟꯅ ꯊꯪꯗ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯅꯍꯟꯕꯗꯒꯤ ꯌꯥꯅꯤꯡꯗ ꯌꯥꯔꯛꯈꯤꯕꯅꯤ ꯆꯅꯨ ꯂꯦꯝꯕꯤ ꯇꯥꯟꯅꯕꯗ ꯃꯤꯉꯣꯟꯗꯁꯨ ꯌꯥꯝ ꯏꯁꯤꯜꯂꯨꯅꯨ ꯅꯪꯁꯨ ꯌꯥꯔꯦ ꯅꯒꯨꯜ ꯈꯪꯉꯤ ꯍꯦꯅꯔꯤꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯝ ꯁꯥꯟꯅꯔꯅꯨ ꯌꯥꯔꯦ ꯅꯣꯏ ꯑꯁꯣꯏꯕꯁꯨ ꯌꯥꯝ ꯂꯩꯀꯣ ꯕꯤꯛꯇꯔꯅ ꯍꯥꯏꯗꯣꯛꯅꯔꯣꯏꯁꯤ ꯌꯥꯔꯤꯁꯦ ꯀ꯭ꯂꯥꯁ ꯃꯅꯨꯡꯁꯤꯗ ꯃꯤꯅ ꯇꯥꯔꯒ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕꯣꯏ ꯅꯤꯡꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨꯅ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯥꯟꯖꯥꯗꯨꯗ ꯀ꯭ꯂꯥꯁꯇ ꯑꯣꯖꯥ ꯆꯪꯂꯛꯄꯗꯨꯗ ꯑꯍꯨꯝꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯔꯒ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯁꯣꯝꯗ ꯁꯪꯗꯅꯤ ꯖꯤꯇꯦꯟꯅ ꯇꯧꯕꯤꯔ ꯅꯣꯏ ꯃꯦꯗꯒꯤ ꯑꯃꯨꯛ ꯀꯥꯗꯣꯏꯅꯦꯕ ꯀꯥꯗꯣꯏꯅꯤ ꯍꯧꯖꯤꯛ 10, 11, 12 ꯂꯣꯏꯅ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ 12 ꯀꯥꯅꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯔꯛꯑꯕꯅꯤ 10ꯒꯤꯗꯤ ꯃꯦꯗ ꯍꯥꯏꯗꯣꯛꯀꯗꯣꯏ ꯑꯣꯏꯔꯝꯒꯅꯤꯅꯦ ꯅꯣꯏꯒꯤꯗꯤ ꯖꯨꯟ ꯁ꯭ꯋꯥꯏꯗ ꯇꯥꯕꯅꯤ ꯃꯇꯝꯒ ꯀꯔꯤꯁꯨ ꯈꯪꯍꯧꯗꯕꯅꯤꯗ ꯅꯣꯏꯅ 11 ꯊꯥꯈ꯭ꯔꯤꯗꯣ ꯉꯔꯥꯡ ꯅꯍꯥꯟꯇꯅꯤ ꯈꯜꯂꯤꯅꯦ ꯑꯗꯣ ꯀꯀꯥ 12ꯁꯦ ꯀꯣꯆꯤꯡ ꯆꯠꯀꯦꯀꯣ ꯀꯀꯥꯅ ꯐꯔꯛ ꯇꯥꯔꯁꯨ ꯕꯕꯥꯒ ꯑꯗꯨꯝ ꯇꯥꯟꯅꯔꯣꯕ ꯕꯕꯥꯁꯨ ꯀꯀꯥꯅ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯌꯥꯕꯅꯤ ꯃꯗꯨꯒꯤꯗꯤ ꯅꯗꯣꯝꯆꯥꯒ ꯑꯩꯒꯅ ꯂꯣꯏ ꯍꯣꯠꯅꯅꯤꯅꯦ ꯅꯪꯒꯤꯗꯤꯅꯦ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯁꯦ ꯅꯣꯡꯁꯦ ꯃꯪꯁꯤꯜꯂꯛꯑꯦꯅꯤ ꯃꯣꯏ ꯀꯀꯥ ꯐꯥꯝ ꯂꯣꯝꯗ ꯑꯝꯇ ꯆꯠꯂꯨꯁꯦ ꯅꯣꯡ ꯆꯨꯔꯛꯂꯕꯗꯤ ꯎ ꯃꯣꯔꯣꯛꯀꯥꯗꯣ ꯌꯥꯗꯧ ꯃꯥꯟꯗꯦ ꯏꯁꯤꯡ ꯆꯦꯟꯊꯅꯕ ꯑꯝꯇ ꯇꯧꯁꯦꯕ ꯍꯣꯏꯅꯦ ꯑꯩꯁꯨ ꯀꯥꯎꯏ ꯅꯥꯎꯕꯤ ꯅꯪ ꯂꯩꯔꯝꯃꯨ ꯑꯩꯈꯣꯏ ꯃꯅꯤꯡꯂꯣꯝ ꯆꯠꯂꯨꯒꯦ ꯊꯣꯡꯁꯦ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯨꯀꯣ ꯍꯣꯏ ꯀꯀꯥ ꯖꯤꯇꯦꯟꯒ ꯑꯅꯤꯇꯥꯒꯗꯣ ꯆꯠꯈꯤꯕꯒ ꯂꯂꯩꯕꯤ ꯐꯃꯨꯡꯗꯨꯗ ꯐꯝꯊꯗꯨꯅ ꯂꯥꯡꯂꯦꯟꯅ ꯀꯣꯜ ꯇꯧꯏ ꯂꯂꯩꯕꯤ ꯅꯨꯡꯉꯥꯏꯔꯤꯕ ꯅꯪꯕꯣ
exam loikibadagi kem khairakkidrene aise noide lakena khanbani ado idom sado masa kuina ngamludadana aisu sida sum kakagi manakta leiraba phone phangi incoming call leikre message thabasu chati satlaga halakti nang tawriba ainadi nang saukra zatlana khaluri kaigi sautuino he aisu nanga pau phongna ningina call tawraisini ado dadana rasto aikhoida yam lai handakti nanga pau phongnabrana yam hangi aisu maga pau ta phongnadrabani asu kuibase masu paude amu phaure aduisu aine kem haidaba nangna khanjaraga sulai aduga hausikna masapangna hairakla kansida nangna tawiduna kaino exam loikibadagi phone balance ga amta hapije khangaba idom sadagi hotspot samaga pairakpanina kanamtaga pau phongnaba ngamdi ado dadana rasto nanga pau phongnadabagi mathoi khara nungai tamale ai mangonda kai hayo haino noida la ame haidudi nang kai haikige ainadi kuire pau phongnadaba phone su incoming laikhrena haibani adagi masu masana khangjaraba kaino wam thairakte noini pau phongnade dudi aisu khangbanate dadana rasto su nahane la amido aina yumda leirakanda pau phongna tabani natradi upai leite aina wakibado masu khra wasasano ai mangonda yam sauninglibani kaidorage nang aingondadi walot kan nang nungaitrido kaino hayoba dadana rasta kai haireino mana di kem hairakte aina pau tabani dadana rasto moi college-tagi nupi amaga koini hai aduna kaidi pauno koidabani he dadana raska tinaba Victor haiba mamanaba malaitana aina mangonda isam samna message thabani mana college-tagi nupi ma koi hairi lalaibigi waduda nanglen su haifam khangdana adudi aisu khangdeda ado mana mainung sinaba leina nangona propose tawrakadro amabu oiro nangsu dadana raska amtang oirasu pau phongnaba phai maga pau phongnaraga aidi kai kana doino thamoi kaidu saru kem hainadana sumaina sumtumi leibana phai nangsu soidana sauninglamgani khangi adubu aikhoida phau phajana sangaktaba dadana rasna nangidamak aikhoida sangaise nang khradi khanthaba yabani phare nangna yam hairabani na ai maga muktang unaraga wari sanarage aduni sanaraga singbodo khangdo koinarasu koinadrasu wari amadi chamthoknabana phaidana kayam kuira aikhoina exam loikhrise siphau nangna kem haidama khai tumi leisin mabu ngamine ai phone phauba amta painingdrabani kaka hoida leibagi moida haidok tamthokpa yabana tena phumnama khangdu laklibani thanglen sengna ai yamna wai mana topa koiramadi kamai tawni asengmadu khangdana nangsu wakhal yam khanjingkhinu adamai tawramadi phuba sangu sisu yai maga tinaba mamanaba hairakla du phau kaidobagi asengma oiramoidoino khangdilang ai yamna su pakhali mai wakhal khandanaba maga pau phaunadanaba ai yam wana honaribani aisu khanbani nangna exam loikibaga chekmok lawhandana tumi leikhrise maramama leiramnina aisu sab wari khangdabanina dadana rastasu kem haikidre ado nangnadi karam kanda da Victor da hanguino exam loiba numittudagi aise mai maramda khara hangina tum khanba akoi se dadi hangluba yaba natena khanba yaba khallaga da Victor da hangbani adeidi isu nonganbaga kakagi manakta dum chali phone balance ka yautubaga adum incoming takre ado aiwadi wari hana sana thoko sidani aduga sengmado khangdo nang kaka hoida kayam kuina leidoino aikhoida satki hairaga lakpa yaroidro handakti thazade mathang thada laage hapta ani muktangsu ngairabanina ado nang dadana raski number su block torena haibra kinom haibani manadi nang namase haina tramali ne khan tramali ado pau phongnaro isam sambida hoi ai mong yenglaga unarage da Victor ga wari sanabadagi isase sauningbaga pendabaga punsingkhidana block pikhibani mi ot pehen bali ko nagso aidi dadana rasna atopa koiramni kaisidi thazade aduna khanba khaktani khanbaga khangbaga khenabani phare ai thamage nongsure phimta lawsiluge hairamaga langlen koldu kakre lalaibi wakal amada tauduna danaraski wakal khalauri somda sananuna
ꯃꯃꯥ ꯏꯟꯗꯣꯝꯆꯥꯗꯣ ꯅꯥꯕ ꯐꯔꯦ ꯍꯥꯏꯕ꯭ꯔꯣ? ꯀꯨꯏꯔꯦꯗ ꯐꯕ. ꯃꯥꯗꯤ ꯃꯣꯔꯣꯛ ꯑꯁꯥꯕ ꯆꯥ ꯌꯥꯗꯖꯥꯠꯅꯤ, ꯃꯈꯣꯡ ꯍꯥꯝꯊꯩꯗꯅ ꯇꯧꯕꯅꯤ. ꯅꯥꯎꯕꯤꯗꯨꯅ ꯀꯃꯥꯏꯅꯕꯨ ꯂꯩꯔꯝꯗꯣꯏꯅꯣ ꯈꯪꯗꯦ. ꯃꯔꯤꯅꯤ ꯄꯥꯟꯕꯗꯔ ꯀꯔꯤꯅꯣ ꯌꯨꯝꯗ ꯂꯥꯛꯑꯅꯤꯕ ꯍꯥꯏꯕꯅꯤ. ꯃꯣꯏꯁꯨ ꯁ꯭ꯀꯨꯜ ꯀꯥꯅꯕ ꯍꯥꯏꯔꯛꯂ ꯃꯥꯜꯂꯦ. ꯑꯦꯗꯃꯤꯁꯟ ꯇꯧꯅꯕ ꯁꯤꯗ ꯂꯥꯛꯂꯒꯦꯅ ꯍꯥꯏꯕꯅꯤ. ꯍꯟꯗꯛꯁꯨ ꯅꯣꯏ ꯀꯀꯥꯅ ꯃꯥ ꯇꯧꯕꯤꯒꯦꯅ ꯍꯥꯏ. ꯀꯣꯆꯤꯡꯁꯨ ꯆꯠꯅꯤꯡ ꯃꯥꯜꯂꯦ. 12 ꯀꯣꯆꯤꯡ ꯆꯠꯄꯅ ꯐꯩꯗ. ꯂꯥꯏꯔꯤꯛꯇꯤ ꯑꯩꯒꯤ ꯂꯩꯕꯅꯤꯅ ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯃꯥꯏꯗꯣ. ꯅꯣꯏ ꯀꯀꯥꯅ ꯅꯥꯎꯕꯤꯒꯤ ꯆꯪꯒꯗꯧ ꯃꯌꯥꯝ ꯑꯃ ꯃꯇꯦꯡ ꯄꯥꯡꯈꯤꯕꯒꯤ ꯐꯔꯤꯅꯤ. ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯒꯗꯧ ꯃꯥꯜꯂꯤ. ꯆꯔꯥ ꯍꯦꯟꯕꯁꯨ ꯅꯠꯇꯁꯤꯗ ꯃꯃꯥꯅ ꯌꯥꯝ ꯈꯟꯖꯤꯜꯂꯤ. ꯀꯀꯥꯒ ꯏꯗꯣꯝꯆꯥꯒꯅꯁꯨ ꯍꯣꯠꯅꯕꯤꯔꯤ ꯃꯌꯥꯝꯁꯤꯗꯤ. ꯍꯣꯏꯗ, ꯑꯗꯨꯝꯅ ꯋꯥꯈꯜ ꯆꯥꯎꯊꯣꯛꯀꯗꯕꯅꯤ ꯏꯆꯥꯁꯤꯗꯤ. ꯑꯗꯣ ꯅꯪ ꯄꯣꯊꯥꯖꯔꯨꯔꯣ, ꯋꯥꯔꯝꯃꯅꯤ. ꯁꯤ ꯃꯇꯦꯛꯁꯤꯃ ꯂꯣꯏꯁꯤꯜꯂꯝꯃꯒ ꯑꯩꯁꯨ ꯆꯪꯉꯛꯑꯒꯦ. ꯅꯣꯏ ꯕꯕꯥꯁꯨ ꯇꯨꯝꯂꯝꯃꯅꯤ. ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯝꯃꯒꯦꯀꯣ. ꯍꯣꯏ. ꯁꯅꯥꯊꯣꯏꯗꯨ ꯕꯜꯕꯀꯤ ꯃꯩꯉꯥꯜꯗꯨꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯍꯧꯔꯤ. ꯁꯅꯥꯅꯨꯁꯨ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯐꯃꯨꯡꯗ ꯐꯝꯊꯩ. ꯍꯦꯅꯔꯤꯁꯨ ꯇꯥꯟ ꯆꯥꯅꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏ. ꯉꯁꯤꯗꯤ ꯋꯥꯔꯕꯣ? ꯐꯣꯟꯒ ꯑꯝꯇ ꯄꯥꯏꯔꯛꯇꯦꯅꯦ. ꯁꯅꯥꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯤ. ꯀꯩꯝ ꯇꯧꯗꯦꯗ. ꯊꯕꯛ ꯂꯣꯏꯔꯒ ꯐꯖꯅ ꯄꯥꯏꯔꯒꯦꯅ ꯐꯣꯟ ꯆꯥꯔꯖ ꯇꯧꯔꯝꯕ, ꯑꯗꯨꯅꯅꯤ. ꯑꯩꯁꯨ ꯉꯁꯤꯗꯤ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯀꯣꯟꯒ ꯐꯦꯡꯕꯅꯤ. ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯐꯩ, ꯑꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯁꯤꯅ ꯀꯩꯅꯣ? ꯅꯪꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗꯒꯤ ꯋꯥꯅ ꯍꯣꯠꯅꯔꯤꯕ, ꯇꯧꯖꯔꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯃꯃꯥꯅꯁꯨ ꯈꯔꯗꯪ ꯃꯇꯦꯡ ꯄꯥꯡꯕꯗ ꯅꯪꯉꯣꯟꯗ ꯋꯥꯕ ꯈꯔ ꯐꯔꯤꯅꯤ. ꯑꯗꯨꯅ ꯁꯨꯝ ꯅꯨꯄꯤꯅ ꯊꯕꯛ ꯑꯗꯨꯝ ꯇꯧꯅꯤꯅ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯉꯝ ꯃꯇꯦꯡ ꯄꯥꯡ ꯌꯥꯏꯗꯅ. ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯅꯤꯅ ꯍꯌꯦꯡ ꯅꯪꯒꯤꯗꯁꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯗ ꯀꯩꯁꯨ ꯋꯥ ꯉꯥꯡꯅꯔꯔꯣꯏꯗꯅ. ꯁꯅꯥꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯔꯤꯗꯤ. ꯏꯃꯨꯡ ꯊꯕꯛꯁꯤꯡꯁꯦ ꯅꯨꯄꯤꯅ ꯇꯧꯗ꯭ꯔꯗꯤ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯅꯨꯄꯥꯅ ꯋꯥꯅ ꯍꯜꯂꯛꯑꯒ ꯐꯃꯨꯡꯗ ꯄꯣꯊꯥꯗꯨ ꯂꯩꯊꯣꯛꯄ. ꯑꯗꯨꯒ ꯅꯨꯄꯤꯅꯁꯨ ꯋꯥꯅ ꯌꯨꯝꯗ ꯍꯜꯂꯛꯑꯁꯨ ꯃꯊꯧꯅꯤ ꯈꯟꯅ ꯊꯕꯛ ꯇꯧꯖꯔꯤꯅꯤꯗꯅ. ꯑꯩꯁꯨ ꯌꯦꯡꯉꯨ, ꯀꯣꯂꯦꯖ ꯍꯜꯂꯛꯄꯒ ꯐꯃꯨꯡꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ. ꯑꯗ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦꯅ ꯀꯧꯔꯛꯄꯒ ꯆꯥꯛ ꯆꯥꯔꯒ ꯑꯃꯨꯛ ꯑꯩ ꯀꯥꯗ ꯆꯪꯉꯛꯑꯅꯤ. ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ. ꯑꯗꯨꯅ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯅꯅꯕ ꯃꯇꯦꯡ ꯄꯥꯡꯍꯧꯔꯕꯅꯤ. ꯑꯩꯈꯣꯏꯁꯨ ꯊꯥꯏꯅ ꯕꯕꯥꯅ ꯆꯥꯛ ꯌꯥꯝ ꯊꯣꯡꯂꯝꯃꯤ. ꯃꯃꯥ ꯃꯣꯏꯅꯤ ꯊꯕꯛ ꯍꯜꯂꯛꯑꯒ ꯃꯃꯥꯅ ꯗꯨꯛ ꯊꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯕꯕꯥꯅ ꯆꯥꯛ ꯊꯣꯡꯉꯛꯑꯅꯤ. ꯑꯗꯨꯒ ꯀꯀꯥꯅ ꯏꯟꯁꯥꯡꯒ ꯁꯦꯝꯃꯛꯇꯣꯏꯅꯤ. ꯇꯧꯕꯗꯤ ꯕꯕꯥꯒ ꯀꯀꯥꯒ ꯅꯨꯄꯥ ꯃꯣꯏꯅꯤ ꯈꯛꯇ ꯁꯨꯝ ꯂꯩꯔꯛꯄꯅꯤꯅ ꯊꯕꯛ ꯇꯧꯕꯒꯤ ꯍꯩꯅꯕꯤꯁꯦ ꯌꯥꯝ ꯂꯩ. ꯑꯩꯈꯣꯏꯁꯨ ꯅꯨꯄꯥ ꯑꯅꯤꯅꯤ ꯍꯥꯏꯕꯩ ꯋꯥꯅꯤ. ꯃꯃꯥꯅ ꯊꯕꯛ ꯑꯝꯇ ꯇꯧꯍꯜꯂꯛꯇꯦ. ꯍꯣꯏ, ꯑꯩꯈꯣꯏꯁꯨ ꯏꯃꯥꯅ ꯆꯥꯛꯈꯨꯝ ꯆꯪ ꯌꯥꯗ꯭ꯔꯀꯥꯟꯗ ꯕꯕꯥꯅ ꯆꯥꯛ ꯌꯥꯝ ꯊꯣꯡꯂꯝꯃꯤ. ꯃꯔꯛ ꯑꯃ ꯑꯩꯁꯨ ꯏꯟꯁꯥꯡꯒ ꯌꯥꯝ ꯊꯣꯡꯉꯝꯕꯅꯤ. ꯀꯩꯀꯩ ꯊꯣꯡꯉꯩ ꯍꯥꯏꯁꯦ? ꯆꯥ ꯂꯣꯟꯕ ꯑꯃ ꯐꯖꯅ ꯍꯩꯔꯦ. ꯏꯟꯁꯥꯡ ꯑꯍꯥꯎꯕꯗꯤ ꯑꯩꯅ ꯑꯌꯥꯝꯕ ꯊꯣꯡꯕꯅꯤ. ꯌꯦꯟ ꯊꯣꯡꯕ, ꯉꯥꯅꯨ ꯊꯣꯡꯕ ꯃꯌꯥꯝꯗꯣ. ꯑꯇꯩꯗꯤ ꯄꯥꯛ ꯍꯩꯇꯦꯗ. ꯏꯃꯥꯅ ꯇꯥꯛꯂꯒ ꯏꯔꯣꯝꯕꯒ ꯀꯥꯡꯁꯣꯏꯒꯗꯤ ꯈꯔ ꯍꯩ, ꯑꯇꯩꯗꯤ ꯍꯩꯇꯦ. ꯈꯥꯕꯩ ꯄꯥꯏꯕ ꯍꯩꯔꯕꯅꯤꯅ ꯌꯥꯔꯦꯗ. ꯑꯇꯩꯁꯨ ꯁꯨꯝ ꯊꯣꯡꯂꯗꯤ ꯍꯩꯔꯛꯄꯁꯨ ꯌꯥꯏ. ꯍꯧꯖꯤꯛꯇꯒꯤ ꯑꯩ ꯇ꯭ꯔꯦꯅꯤꯡ ꯈꯔ ꯇꯧꯍꯧ ꯌꯥꯔꯦ. ꯃꯃꯥꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡ ꯊꯥꯛꯄ ꯌꯥꯝ ꯍꯩ. ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯧ ꯇꯝꯂꯒ ꯈꯔ ꯍꯩꯁꯤꯟꯗ ꯌꯥꯗꯕꯅꯤ. ꯙꯅꯔꯥꯖ ꯃꯆꯟꯅꯨꯄꯤ ꯂꯩꯔꯁꯨ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯕꯅꯤ. ꯍꯩꯁꯤꯟꯕ, ꯈꯪꯖꯤꯟꯕ ꯇꯝꯁꯤꯟꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯌꯥꯝ ꯐꯩ. ꯃꯃꯥꯗꯤ ꯊꯕꯛꯁꯦ ꯃꯁꯥꯅ ꯇꯧꯔꯤꯈꯩ ꯄꯦꯟꯖꯕ ꯃꯤꯅꯤ. ꯑꯗꯨꯅ ꯃꯥꯅ ꯑꯌꯥꯝꯕ ꯊꯕꯛꯁꯤꯡꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯅ ꯀꯩꯝ ꯍꯩꯇ꯭ꯔꯤꯅꯤ. ꯌꯥꯝ ꯐꯩ. ꯑꯗꯨꯏꯁꯨ ꯅꯪꯅ ꯍꯩꯁꯤꯟꯒꯦ ꯇꯝꯁꯤꯟꯒꯦ ꯍꯥꯏꯔꯗꯤ ꯇꯝꯃꯣ. ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤꯁꯤꯗꯤ. ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯅꯪꯒꯤ ꯅꯇꯦꯡꯒ ꯌꯥꯝ ꯄꯥꯡꯗꯣꯏꯖꯥꯠꯅꯤ. ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯁꯦ ꯋꯥꯍꯜꯂꯔꯣꯏꯗ ꯂꯩ. ꯍꯣꯏ, ꯌꯥꯝ ꯐꯩꯌꯦ. ꯃꯗꯨꯃꯛ ꯉꯝꯕ ꯑꯣꯏꯌꯨ. ꯁꯅꯥꯅꯨꯒꯤ ꯋꯥꯗꯨꯗ ꯍꯦꯅꯔꯤ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯅꯣꯛꯏ, ꯑꯗꯨꯒ ꯃꯦꯁꯦꯖꯇꯨ ꯇꯥꯏꯞ ꯇꯧꯗꯨꯅ ꯊꯥꯏ. ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯁꯦ ꯊꯥꯖꯗ ꯃꯥꯜꯂꯦ ꯅꯪ. ꯑꯩꯅ ꯄꯥꯡꯂꯅꯤꯗꯤ ꯄꯥꯡꯉꯅꯤꯗꯅ. ꯍꯣꯏ ꯍꯥꯏꯕꯅꯤ, ꯑꯩꯕꯨ ꯀꯩ ꯑꯍꯦꯟꯕ ꯍꯥꯏꯌꯣ ꯍꯥꯏꯅꯣ? ꯑꯗꯣ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯦ. ꯋꯥ ꯉꯥꯡꯉꯛꯇ꯭ꯔꯁꯨ ꯁꯨꯝ ꯀꯣꯜ パイꯅꯔꯒ ꯇꯨꯝꯁꯦ, ꯌꯥꯕ꯭ꯔꯣ? ꯍꯣꯏ, ꯇꯧꯔꯛꯑꯣ. ꯍꯦꯅꯔꯤꯅ ꯀꯣꯜ ꯇꯧꯔꯛꯄꯒ ꯁꯅꯥꯅꯨꯁꯨ ꯄꯥꯏꯈꯠꯂꯤ. ꯉꯥꯏꯍꯥꯛꯇꯤ ꯁꯅꯥꯅꯨ ꯃꯃꯥꯍꯣꯏꯅ ꯇꯥꯈꯤꯅꯤ ꯈꯟꯅ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯀꯣꯜ ꯄꯥꯏꯅꯗꯨꯅ ꯇꯨꯝꯊꯅꯈ꯭ꯔꯦ꯫
ꯂꯂꯩꯕꯤ ꯍꯣꯏꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔ ꯃꯇꯨꯡ ꯊꯥ ꯑꯃ ꯂꯩꯕꯒꯅꯤ ꯙꯅꯔꯥꯖꯅ ꯂꯥꯡꯂꯦꯟꯗ ꯀꯟꯅ ꯍꯥꯏꯖꯗꯨꯅ ꯂꯂꯩꯕꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯍꯥꯏꯅꯗꯨꯅ ꯎꯅꯔꯤ. ꯂꯂꯩꯕꯤ, ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯑꯝꯇ ꯍꯥꯏꯔꯛꯑꯣ. ꯂꯂꯩꯕꯤ ꯀꯦꯝ ꯈꯪꯁꯤꯟꯅꯗꯅ, ꯑꯩ ꯀꯩꯗꯧꯈ꯭ꯔꯒꯦ? ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯪ ꯌꯥꯝꯅ ꯍꯣꯡꯈ꯭ꯔꯦ. ꯑꯩꯒꯤ ꯅꯝꯕꯔꯁꯨ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯦ. ꯄꯥꯎ ꯁꯨꯛꯇ ꯐꯥꯎꯅꯕ ꯉꯝꯗꯦ. ꯂꯥꯡꯂꯦꯟꯗ ꯍꯪꯂꯨꯔꯁꯨ ꯅꯪꯗꯤ ꯏꯟꯀꯃꯤꯡ ꯀꯣꯜ ꯂꯩ, ꯌꯥꯗꯦꯅ ꯄꯥꯎ ꯐꯥꯎꯅꯗꯦ ꯍꯥꯏ. ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯂꯦ, ꯅꯣꯏ ꯂꯩꯀꯥꯏꯗꯁꯨ ꯐꯅ ꯀꯨꯏꯅ ꯂꯩ, ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯦ. ꯂꯂꯩꯕꯤ, ꯅꯪ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯌꯨ. ꯅꯪ ꯅꯁꯥꯅ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯒ ꯆꯠꯈꯤꯒꯦ. ꯂꯂꯩꯕꯤ ꯙꯅꯔꯥꯖꯇ ꯌꯦꯡꯂꯒ, ꯑꯩꯅ ꯄꯥꯎ ꯐꯥꯎꯔꯛꯇꯕꯒꯤ ꯃꯔꯝ ꯅꯪ ꯅꯁꯥꯅ ꯑꯗꯨꯝ ꯈꯪꯖꯔꯝꯒꯅꯤ ꯈꯜꯂꯤ. ꯙꯅꯔꯥꯖ, ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤ. ꯑꯩꯈꯣꯏ ꯁꯦꯒ ꯗꯥ ꯍꯦꯅꯔꯒꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯅꯝꯕꯔ ꯂꯧꯍꯧꯗꯨꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯈꯤꯕꯅꯤ. ꯑꯩꯅ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯇꯣꯏꯅ ꯂꯥꯛꯈꯤꯕꯁꯨ ꯙꯅꯔꯥꯖꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯅꯕ ꯅꯛꯁꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯗꯕꯅꯤ. ꯑꯗꯨ ꯄꯨꯝꯕ ꯑꯣꯏꯔꯒ ꯅꯪꯅ ꯉꯁꯤ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯎꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ. ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯪꯒꯤ ꯅꯃꯨꯡꯗꯨꯗ ꯅꯨꯡꯁꯤꯕ ꯄꯣꯛꯈꯤꯕꯅꯤ. ꯑꯩꯁꯨ ꯅꯪꯕꯨ ꯏꯆꯟꯒꯨꯝꯕꯅꯤ ꯈꯪꯉꯤ. ꯃꯗꯨ ꯈꯜꯂꯒ ꯑꯩꯅ ꯈꯟꯕ ꯉꯝꯍꯟꯈꯤꯗꯕꯅꯤ. ꯅꯪꯅ ꯌꯥꯔꯛꯀꯅꯤ ꯈꯟꯅ ꯍꯥꯏꯔꯕꯁꯤꯗ ꯉꯁꯤꯅ ꯀꯔꯤꯒꯤ ꯌꯥꯅꯤꯡꯗꯕ ꯎꯠꯂꯤꯕꯅꯣ? ꯅꯪ ꯁꯣꯏꯗꯅ ꯋꯥ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ. ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯗ꯭ꯔꯤꯕ, ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ. ꯍꯥꯏꯌꯨ, ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯆꯤꯡꯅꯩ? ꯅꯪ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯒꯦ? ꯃꯗꯨ ꯈꯪꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯒ ꯙꯅꯔꯥꯖꯇ ꯀꯩ ꯇꯣꯡꯖꯕ ꯂꯩꯒꯦ? ꯑꯩꯅ ꯅꯉꯣꯟꯗ ꯀꯩ ꯃꯤꯅꯝꯂꯒꯦ? ꯅꯪꯅ ꯆꯤꯡꯅꯔꯤꯕ ꯅꯪꯅ ꯄꯥꯝꯗꯕ ꯋꯥꯗꯣ ꯀꯩꯅꯣ? ꯑꯩꯁꯨ ꯈꯪꯍꯜꯂꯨ. ꯑꯩꯒꯤꯁꯦ ꯑꯩꯅ ꯁꯦꯝꯗꯣꯛꯅꯕ ꯇꯥꯟꯖꯥ ꯑꯃ ꯂꯧꯒꯦ. ꯑꯩꯒꯤꯁꯨ ꯇꯥꯟꯖꯥ ꯑꯃ ꯅꯪꯅ ꯄꯤꯕꯤꯕ ꯌꯥꯏꯗꯅ. ꯑꯁꯣꯏꯕ ꯍꯥꯏꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ. ꯑꯩꯅ ꯁꯣꯏꯈꯤꯕ ꯑꯃꯒꯤꯗꯃꯛ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯁꯥꯎꯒꯗꯕ ꯅꯠꯇꯦ. ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨ ꯀꯩꯅꯣ? ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ. ꯙꯅꯔꯥꯖꯀꯤ ꯈꯪꯅꯕ ꯃꯤ ꯂꯩꯅ ꯂꯩꯅ ꯑꯩꯕꯨ ꯑꯃꯨꯛ ꯀꯩꯍꯧꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯐꯅ ꯑꯩꯅ ꯙꯅꯔꯥꯖꯄꯨ ꯅꯨꯡꯁꯤꯕ ꯑꯣꯏꯗꯨꯅꯁꯨ ꯙꯅꯔꯥꯖꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒ ꯈꯪꯅ ꯈꯪꯅꯅ ꯑꯩꯒ ꯈꯪꯅꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ. ꯀꯅꯥꯅ ꯑꯩꯒꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯔꯤꯅꯣ? ꯅꯠꯇꯦ, ꯑꯩꯈꯣꯏꯅꯤꯅ ꯄꯥꯎ ꯐꯥꯎꯅꯕꯗ ꯅꯪꯅ ꯑꯩꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯍꯪꯂꯛꯄꯗ ꯑꯩꯁꯨ ꯂꯩꯇꯦꯅ ꯈꯨꯝꯈ꯭ꯔꯤꯗꯨꯗꯤ. ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯄꯥꯎ ꯁꯦꯔꯥꯟꯅꯅ ꯇꯝꯂꯛꯏꯅꯣ? ꯑꯁꯦꯡꯕ ꯈꯪꯂꯕꯁꯤꯐꯥꯎ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯙꯅꯔꯥꯖ? ꯑꯇꯩ ꯑꯇꯩꯗ ꯃꯤꯅꯝꯂꯕꯁꯨ ꯙꯅꯔꯥꯖꯃꯛꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯛꯄꯁꯤꯗꯤ ꯑꯩ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ. ꯂꯂꯩꯕꯤ, ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯃꯨꯟꯅ ꯇꯥꯎ. ꯑꯩ ꯉꯁꯤ ꯐꯥꯎꯕ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯋꯥ ꯑꯝꯇ ꯉꯥꯡꯈꯤꯗ꯭ꯔꯤ. ꯑꯩꯒꯤ ꯈꯪꯅꯕꯁꯨ ꯂꯩꯇꯦ. ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯈꯪꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯃꯇꯝꯗꯣ ꯅꯪ ꯑꯩ ꯄꯥꯎ ꯐꯥꯎꯅꯔꯛꯄ, ꯅꯝꯕꯔ ꯂꯩꯅꯔꯛꯄ ꯃꯇꯥꯡꯗꯨꯗꯅꯤ. ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ. ꯃꯥ ꯍꯦꯛ ꯆꯦꯟꯈꯤꯕꯗꯒꯤ ꯑꯩ ꯀꯅꯥꯒꯨꯝꯕꯤ ꯑꯝꯇꯒ ꯄꯥꯎ ꯐꯥꯎꯅꯈꯤꯕ ꯂꯩꯇꯦ. ꯑꯗꯨꯕꯨ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯔꯛꯄꯗꯒꯤ ꯑꯩꯁꯨ ꯅꯪꯅ ꯌꯥꯔꯛꯀꯅꯤ ꯈꯟꯅ ꯍꯥꯏꯔꯨꯕꯅꯤ. ꯑꯗꯨꯕꯨ ꯂꯂꯩꯕꯤ, ꯑꯩꯅ ꯇꯧꯗꯕ ꯊꯕꯛꯇ ꯇꯧꯏ ꯍꯥꯏꯅ ꯅꯪꯅ ꯋꯥꯔꯧꯕꯗꯤ ꯋꯥꯔꯧꯒꯅꯨ. ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ, ꯑꯩꯒ ꯈꯪꯅꯅꯤꯡꯗꯦ, ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯌꯨ. ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯔꯣꯏ. ꯙꯅꯔꯥꯖꯀꯤ ꯃꯑꯣꯡꯗꯣ ꯂꯂꯩꯕꯤꯁꯨ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ. ꯂꯂꯩꯕꯤ ꯙꯅꯔꯥꯖꯇ ꯌꯦꯡꯂꯒ, ꯙꯅꯔꯥꯖꯅ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯂꯥꯛꯑꯝꯕꯗꯣ, ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯑꯩꯅ ꯙꯅꯔꯥꯖꯀꯤ ꯈꯪꯅꯕ ꯃꯤ ꯂꯩꯇ꯭ꯔꯕ ꯖꯥꯠꯂ ꯈꯟꯅ ꯀꯅꯥꯗ ꯍꯪꯅꯤ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯚꯤꯛꯇꯔꯗ ꯙꯅꯔꯥꯖꯀꯤ ꯈꯪꯅꯕ ꯃꯤ ꯂꯩꯕ꯭ꯔꯅ ꯏꯁꯝ ꯁꯝꯅ ꯍꯪꯂꯨꯕꯅꯤ. ꯃꯥꯅꯗꯤ ꯙꯅꯔꯥꯖꯀꯤ ꯅꯨꯄꯤ ꯑꯃ ꯈꯪꯅꯕ ꯀꯨꯏꯔꯦ, ꯀꯣꯂꯦꯖꯇꯒꯤꯅꯤ, ꯅꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯜꯂꯦꯅ ꯍꯥꯏꯔꯛꯏꯅꯤ. ꯊꯥꯖꯗ꯭ꯔꯒ ꯃꯥꯏ ꯃꯦꯁꯦꯖꯇꯨ ꯌꯦꯡꯒꯦꯔꯣ? ꯌꯥꯎꯔꯤ ꯍꯥꯏꯔꯒ ꯂꯂꯩꯕꯤ ꯐꯣꯟꯗꯨꯗꯒꯤ ꯚꯤꯛꯇꯔ ꯃꯈꯣꯏꯅꯤ ꯊꯥꯅꯕ ꯃꯦꯁꯦꯖꯁꯤꯡꯗꯨ ꯙꯅꯔꯥꯖꯇ ꯌꯦꯡꯍꯜꯂꯤ. ꯙꯅꯔꯥꯖ ꯃꯦꯁꯦꯖ ꯃꯌꯥꯝꯗꯨ ꯄꯥꯅ ꯄꯥꯅ, ꯃꯥꯏ ꯚꯤꯛꯇꯔ ꯍꯥꯏꯁꯤꯅ ꯃꯦꯁꯦꯖ ꯌꯥꯝ ꯊꯤꯔꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯏ ꯀꯥꯔꯛꯀꯗꯣ ꯌꯦꯡꯉꯣ. ꯂꯂꯩꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯃꯥꯅ ꯑꯩꯁꯦ ꯍꯥꯏꯁꯤꯗꯩ ꯉꯥꯛꯇꯅꯤ. ꯃꯁꯤ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ. ꯂꯂꯩꯕꯤ ꯐꯣꯟꯗꯨ ꯂꯧꯔꯒ, ꯅꯣꯏ ꯑꯅꯤꯅ ꯑꯃꯅ ꯑꯃ ꯍꯥꯏꯅꯔꯒ ꯑꯩꯅ ꯀꯔꯝꯕ ꯊꯥꯖꯧ ꯍꯥꯏꯅꯣ? ꯑꯩ ꯍꯦꯅꯔꯤꯗ ꯀꯣꯜ ꯇꯧꯒꯦ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯗꯨꯒ ꯑꯩ ꯍꯪꯒꯦ, ꯅꯃꯥꯡꯗ ꯍꯪꯒꯦ, ꯌꯦꯡꯉꯣ. ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯍꯦꯅꯔꯤꯗ ꯀꯣꯜ ꯇꯧꯏ. ꯍꯦꯅꯔꯤꯅ ꯄꯥꯏꯈꯠꯂꯛꯄꯒ ꯙꯅꯔꯥꯖꯅ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯇꯨꯅ,
Hello, Henry, nang kai lege? Yumda lege dorake, ngaiko. Nang nandak mara college ka irak lak jisi ke dorake. Ai, nungula call tawgi toramini. Kem tawdida, yum simjin bagi thabak krasi leire. Ado, coming Sunday se, Victor ne ai ne tawraga pier pier koi sasin haina bani. Ado nang ni single ne na sasi aroi doiro. Henry ki waduda lalai bisu danaras nupi koi di haiba khangzarai. Danarasu lalai biki mawong khangladuna. Koi satpaga lai. Victor na ai nupi koi na hai ne. Nang na single da sum laiba da tawri oramni. Nang su pim di koi simana phai. Gari lai rasu nupi lai trabani na koi basat basu nathan tongan tani na sasisu yajado. College ta phangi ekoi na wari sanari ngai nang ni ka manung da tum lehore. Noi koi basani haido adum saluru yare. Aiso yum sari bani na parakra ta do male. Hoi pare ado hindi college lau ko. Ani do ngehak wari sanaram laga kol du kakna kre. Da Victor na ay nahangbado da haisila poiram basu yai. Ado, pakum na karam ka na pini, blog na karam ka na hanggang ba. Ay horen po na pau ragi, yari salasi. Pare, salasi. Nang so ingon da jing na balay ramato, kuklabani na horen di pau ko. Pare, salasi. Ani do mapam do dagi, kari tong do na tukmi na rai. Lalay bidi, danaras ki mawong do da ikay nung siyana do na ngasidi wakayang ang lakidri. Somna Victor ka Sanulembi ka do college ki canteen da sangduna wari sanari. Sanulembi na, ngasidi sanano hui sumta laktrabani na bit krediti. Yumda lay nungay tabaga nang na college lakni ka haibado da sumlay ni. Ngasidi, ako'y ni kagda soy bani na asabot saloy baga salasin. Ngaksu ko'y raga wari sana bayay da na. Ado, Henry na Sunday da ko'y sasin haibado. Sanano da so nang ka wari sanaro ko. Nang natawraga sanano do. Tuktradi kashu tukloy. Nang so mama hoy da sanano ga satmina ni haradi so itan yarakani. Hoy, adu budi ako'y ni wari sanaraga loyre. Ado, sanano lakta bayro. Henry na laktri siba. Hoy, sanano do. Moy lay kaygi kaino malay hay do na lakning jazani. Tanara sumay kang naba nubiga lay tabaga bawa pang na pangkitri. Moy yumso kana sari bani na tabakrasilam gani doy ni. Tanarasu nupi koi jadi koi set payada badona. Adu budi pier wari sana kibada matan tau bado nungai ramoy. Akoi miyam tanaraga akoi department da nupi ma koi hen gitaw raga mana yade ni. Ado sanano ki manaw nupi lalay bido. Mado mingo na message taray ni. Chanu le bingak na. Kaino mahadi nanga kamay kang ba. Siwa sinoy dahay chubay siya. As wari yaman na nahay bakaw ni. Henry na thaina sanano lumbas alambado. Aduda manaw nupi to theng na dana wari sana krabasani. Henry su manaw nupi ni haibado da mama hoy dahi to ki batare na pau phong na kibani. Danara se koi ni ga su wari fazana sana ruri. Mana su hana danara se masak hanglamani. Danara soi manak dagi mama nabi malai zani. Mama nabi to toinu na balak bado da masak hang na kiba. Adudi Henry ga sanano ga koi ne se ma khang bra. Khangmani. Sanano na yajingay da gihawna madi khangkrabasani. Ado, ako'y masin kangnay haibadi sanano su kangnamdong wante. Ado, makagadi kamay number lay no. Sanano gi maram tigat pada lalaybi giso mating krasang kiba. Maruoy na lalaybi ni Henry gi maram hana kanglambagi ako'y supay layta sanano higi mamahoy da haidok na bahay na plan sin pa numagi su yawri. Number di, danaras giso ay giso Henry giso manguna loy layrami. Sanulembi matha sana. Lalaybi khangi haibasya. Sanano na khangnadi soitana mihun thawon gamta suraroi. Ado mana message haray do kay haray no. Tanaras na nupi koi ran hanglakpani. Aisu isika dana college dagi magkana khangnari na koi na ban haikip ni. Victor ki wado da Sanulembi su jingnarado na. Kaya tanaras se nupi koi ran hangi ba. Sanulembi wakal da. Mama na bumoy humdagi. Tanaras na hana su kaglamba. Aduga Henry ga sanano ga kangnay haiba. Sanano hoy da su amta kangana na pau na ba. Aduga kay gimana tanaras nabi koy ban hangay di. May se marama madi su na liram gani. May mama nabi tanaras hoy managtay na haiba do. May da su to ina sa lehay. Kay wakal da nung umi do na. Ay hoy su mana kang kiba do da upay layta pau na kiba ni. Adu ma hausik
ꯍꯧꯖꯤꯛ ꯐꯥꯎꯕꯅꯦ ꯃꯣꯏ ꯃꯥꯍꯣꯏ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇꯦꯗꯅ ꯍꯥꯏꯗꯣꯛꯏꯗꯅ ꯀꯩꯗꯧꯔꯨꯅꯤ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯗꯣꯛꯇꯅꯕ ꯀꯟꯅꯗꯤ ꯋꯥꯅꯣꯝꯂꯤꯕꯅꯤ ꯑꯗꯨꯏ ꯅꯠꯇꯦ ꯂꯂꯩꯕꯤꯗꯣ ꯙꯅꯔꯥꯖ ꯄꯥꯝꯃꯤ ꯖꯥꯠꯂꯣ ꯚꯤꯛꯇꯔꯁꯨ ꯆꯅꯨꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯃꯀꯣꯛꯇꯨ ꯈꯟꯊꯔꯛꯏ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦꯗ ꯃꯥꯕꯨ ꯙꯅꯔꯥꯖꯀ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯥꯎ ꯐꯥꯎꯅꯔꯝꯒꯗ꯭ꯔꯅꯦ ꯑꯩꯗꯤ ꯑꯗꯨꯏ ꯋꯥꯗꯨ ꯀꯌꯥ ꯊꯥꯖꯗꯦ ꯑꯗꯨꯗꯤ ꯀꯩꯗꯧꯕꯩ ꯃꯥꯗꯤ ꯙꯅꯔꯥꯖ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯅ ꯍꯪꯉꯤꯅꯣ ꯃꯃꯥꯟꯅꯕꯤꯅ ꯍꯪꯂꯛꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯑꯩꯒꯁꯨ ꯄꯥꯎ ꯀꯌꯥ ꯐꯥꯎꯅꯗꯦꯗ ꯀꯩꯁꯨ ꯄꯥꯝꯂꯝꯃꯣꯏ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯋꯥꯔꯤ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯆꯠꯂꯁꯦ ꯍꯥꯏꯗꯥꯏꯅꯦ ꯆꯠꯂꯁꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯌꯨꯝꯗ ꯈꯔ ꯉꯟꯅ ꯍꯟꯒꯦ ꯀꯣꯏꯔꯨꯁꯦ ꯍꯥꯏꯔꯒ ꯍꯣꯏ ꯀꯣꯏꯔꯨꯁꯦ ꯑꯗꯣ ꯄꯨꯡ ꯉꯜꯂꯤꯕꯅꯤꯅ ꯀꯩꯁꯨ ꯀꯣꯏꯔꯣꯏꯗꯅ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯉꯥꯡꯅꯔꯤꯉꯩꯗ ꯑꯃꯨꯛ ꯊꯦꯡꯈꯤꯅꯤ ꯑꯅꯤꯗꯨ ꯀꯦꯟꯇꯤꯟꯗꯒꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯇꯨꯅ ꯚꯤꯛꯇꯔꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯆꯅꯨꯂꯦꯝꯕꯤꯗꯨ ꯇꯣꯡꯈꯠꯇꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯐꯅ ꯍꯥꯏꯖ ꯁꯥꯕꯩ ꯋꯥꯅꯤ ꯚꯤꯛꯇꯔꯅ ꯂꯂꯩꯕꯤꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯕꯁꯨ ꯆꯅꯨꯂꯦꯝꯕꯤꯗꯤ ꯂꯂꯩꯕꯤꯗ ꯆꯤꯡꯅꯕ ꯄꯣꯛꯈ꯭ꯔꯦ ꯀꯔꯤꯒꯤꯁꯨ ꯄꯣꯛꯂꯣꯏ ꯚꯤꯛꯇꯔꯅ ꯉꯁꯤ ꯇꯝꯂꯛꯂꯤꯕ ꯄꯥꯎꯁꯤꯒ ꯆꯅꯨꯂꯦꯝꯕꯤꯅ ꯁꯅꯥꯅꯨ ꯍꯣꯏꯗ ꯂꯩꯔꯤꯉꯩ ꯂꯂꯩꯕꯤꯅ ꯑꯦꯛꯖꯥꯝ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯅꯤ ꯉꯁꯤꯅ ꯀꯔꯤ ꯊꯣꯛꯏ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯁꯨ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯌꯥꯝ ꯀꯨꯞꯊꯅ ꯍꯪꯂꯛꯈꯤꯕꯁꯨ ꯌꯥꯎꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ꯀꯔꯤꯒꯨꯝꯕ ꯂꯂꯩꯕꯤꯅ ꯍꯦꯅꯔꯤꯒ ꯁꯅꯥꯅꯨꯒꯒꯤ ꯋꯥꯔꯤꯗꯨ ꯃꯃꯥꯍꯣꯏꯗ ꯇꯝꯈꯤꯕ ꯇꯥꯔꯒꯅ ꯀꯔꯤ ꯑꯣꯏꯅꯤ ꯁꯅꯥꯅꯨꯅ ꯂꯂꯩꯕꯤꯅ ꯈꯪꯏ ꯍꯥꯏꯕ ꯈꯪꯈ꯭ꯔꯒꯅ ꯀꯔꯤ ꯍꯥꯏꯗꯅ ꯃꯀꯣꯛ ꯃꯅꯨꯡꯗꯨꯗ ꯋꯥꯍꯪ ꯀꯌꯥꯅ ꯎꯪꯗꯨꯅ ꯂꯩ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡ ꯍꯦꯅꯔꯤꯗꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯀꯣꯟ ꯐꯦꯡꯂꯤ ꯍꯟꯗꯛ ꯃꯔꯛ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯄꯁꯤꯗꯤ ꯏꯃꯥꯕు ꯀꯔꯤ ꯋꯥꯍꯩꯅ ꯏꯁꯥꯕꯨ ꯊꯥꯒꯠꯀꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯊꯕꯛ ꯑꯗꯨꯝ ꯁꯨꯔꯒ ꯂꯩꯗꯨ ꯋꯥꯗ꯭ꯔꯣ ꯏꯃꯥꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯏꯕꯨꯡꯉꯣ ꯏꯃꯥ ꯀꯣꯛꯁꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗ꯭ꯔꯁꯨ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯍꯟꯕ ꯌꯥꯏꯗꯅ ꯍꯣꯏꯅꯦ ꯏꯁꯥꯅ ꯊꯕꯛ ꯌꯥꯝ ꯇꯧꯅꯤꯡꯂꯒꯅ ꯍꯥꯏ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯗꯣ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯁꯨ ꯈꯔ ꯇꯝꯕꯤꯌꯣ ꯑꯩꯁꯨ ꯈꯔ ꯍꯩꯖꯤꯟꯒꯦ ꯌꯥꯏ ꯍꯩꯖꯤꯟꯒꯦ ꯈꯪꯖꯤꯟꯒꯦ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯍꯩꯖꯤꯜꯂꯨ ꯈꯪꯖꯤꯜꯂꯨ ꯇꯝꯁꯤꯜꯂꯨ ꯂꯣꯏꯅ ꯍꯦꯛ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯊꯕꯛ ꯍꯥꯏꯁꯤꯗꯤ ꯑꯉꯝ ꯑꯉꯝꯕ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯋꯥꯔꯝꯃꯅꯤ ꯀꯣꯂꯦꯖꯀ ꯆꯠꯇꯈꯩ ꯏꯃꯨꯡꯒꯤ ꯀꯥꯁꯤꯡꯁꯨ ꯂꯣꯏꯅ ꯋꯥꯏ ꯇꯩꯔꯦ ꯏꯪꯈꯣꯜꯁꯤꯁꯨ ꯏꯁꯤꯡ ꯐꯖꯅ ꯆꯥꯏꯔꯦ ꯋꯥꯏꯗꯤ ꯇꯣꯏꯅ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯇꯩꯒꯦ ꯏꯁꯤꯡ ꯆꯥꯏꯕꯗꯨꯗꯤ ꯍꯦꯕꯤꯠ ꯑꯃ ꯑꯣꯏꯅ ꯊꯝꯗ ꯌꯥꯗꯦ ꯑꯗꯨ ꯌꯥꯔꯦ ꯀꯣꯟ ꯐꯦꯡꯕꯁꯨ ꯂꯣꯏꯗꯧꯔꯕꯅꯤꯅ ꯏꯃꯥ ꯄꯣꯛꯒꯤ ꯄꯣꯊꯥꯔꯨꯔꯣ ꯑꯩꯗꯤ ꯏꯆꯥꯒꯤ ꯃꯑꯣꯡꯁꯤꯗ ꯄꯣꯊꯥꯕꯒ ꯉꯝꯗ꯭ꯔꯦꯅꯦ ꯅꯨꯄꯤꯒꯤ ꯁꯤꯟꯐꯝ ꯈꯨꯗꯤꯡ ꯍꯩꯁꯤꯟꯒꯦ ꯇꯝꯁꯤꯟꯒꯦ ꯍꯥꯏꯔꯛꯄꯁꯤꯗ ꯑꯃꯗꯣ ꯑꯣꯟꯈ꯭ꯔꯗꯤ ꯑꯩꯅ ꯄꯥꯈꯠꯂꯛꯏꯅꯤꯅꯦ ꯍꯦꯅꯔꯤ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯗꯨꯅ ꯃꯈꯨꯠꯇꯨ ꯇꯩꯊꯣꯛꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯂꯣꯏ ꯇꯧꯕꯤꯗꯣꯏꯅꯦ ꯍꯥꯏꯔꯒ ꯑꯩꯕꯨ ꯑꯃꯗꯣ ꯃꯥꯜꯂꯦ ꯀꯥꯏꯅ ꯏꯃꯥ ꯑꯗꯨꯒꯨꯝꯕ ꯅꯥꯇꯩ ꯄꯨꯗꯩ ꯆꯥꯗꯕꯗꯣ ꯉꯥꯡꯀꯅꯨꯀꯣ ꯑꯩꯅ ꯉꯁꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯍꯣꯠꯅꯔꯤꯁꯦ ꯏꯃꯥꯁꯦ ꯋꯥꯍꯟꯅꯤꯡꯗ ꯇꯧꯔꯤꯅꯤ ꯏꯃꯥꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯨꯡꯁꯤꯗꯅ ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ ꯌꯥꯔꯦ ꯊꯕꯛꯁꯨ ꯂꯣꯏꯔꯕꯅꯤꯅ ꯅꯣꯏ ꯕꯕꯥꯗꯣ ꯇꯤꯚꯤ ꯌꯦꯡꯂꯝꯈꯤꯅꯤ ꯑꯩꯁꯨ ꯇꯤꯚꯤꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯇꯨꯝꯂꯗꯧꯅꯤ ꯑꯗꯣ ꯅꯪꯒꯤ ꯒꯦꯝ ꯁꯥꯟꯅꯔꯒ ꯂꯥꯎꯔꯛꯄꯤꯗꯣ ꯇꯧꯔꯛꯑꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯦ ꯍꯥꯏꯔꯝꯂꯒ ꯍꯦꯅꯔꯤꯁꯨ ꯅꯣꯛꯃꯤ ꯃꯥꯏꯀꯥꯗ ꯆꯪꯂꯛꯄꯒ ꯁꯅꯥꯅꯨꯒꯤ ꯃꯦꯁꯦꯖ ꯂꯩꯔꯝꯃꯤ ꯁꯟꯗꯦꯗ ꯅꯠꯇ꯭ꯔꯣ ꯀꯣꯏ ꯆꯠꯄꯩ ꯍꯥꯏꯅꯕꯗꯣ ꯍꯦꯅꯔꯤ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯃꯦꯁꯦꯖ ꯇꯥꯏꯞ ꯇꯧꯏ ꯁꯟꯗꯦꯅꯤ ꯑꯃꯨꯛ ꯀꯥꯎꯅꯤ ꯆꯅꯨꯂꯦꯝꯕꯤꯁꯨ ꯌꯥꯎꯗꯣꯏꯅꯤꯅ ꯃꯃꯥꯗ ꯐꯖꯅ ꯍꯥꯏꯔꯝꯃꯒ ꯊꯣꯛꯂꯛꯑꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯅꯍꯥꯟꯗꯒꯤ ꯍꯥꯏꯅꯈ꯭ꯔꯕꯅꯤ ꯆꯠꯂꯣꯅ ꯍꯥꯏꯔꯤ ꯊꯦꯡꯅꯕꯗꯤ ꯕꯖꯥꯔꯗ ꯊꯦꯡꯅꯁꯦꯕ ꯅꯣꯏꯅ ꯂꯧ ꯂꯥꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯕꯖꯥꯔꯗ ꯅꯠꯇ꯭ꯔꯁꯨ ꯀꯩꯁꯥꯝꯄꯥꯠꯇ ꯊꯦꯡꯅꯕ ꯌꯥꯅꯤ ꯍꯣꯏ ꯀꯩꯁꯥꯝꯄꯥꯠꯇ ꯑꯣꯏꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯝꯃꯣ ꯑꯗꯨꯒ ꯈꯣꯡꯖꯣꯝ ꯍꯋꯥꯏ ꯊꯧꯔꯁꯤ ꯂꯥꯞꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯅꯤ ꯀꯩꯅꯣ ꯆꯠꯂꯨꯔꯒ ꯑꯗꯨꯝ ꯍꯜꯂ ꯂꯣꯏꯔꯦ ꯊꯧꯕꯥꯜ ꯂꯝꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕꯅꯤ ꯀꯩꯁꯨ ꯀꯨꯏꯅ ꯆꯪꯉꯣꯏ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯝ ꯆꯠꯂꯁꯤ ꯑꯗꯣ ꯌꯨꯝꯗ ꯄꯨꯡ 3-4 ꯁ꯭ꯋꯥꯏꯗ ꯍꯟꯖꯤꯟꯒꯦ ꯅꯠꯇ꯭ꯔꯗꯤ ꯉꯥꯡꯂꯛꯀꯅꯤ ꯂꯥꯏꯐꯁꯦ ꯑꯊꯤꯡꯕꯒꯤ ꯑꯊꯤꯡꯕ ꯉꯥꯛꯇ ꯁꯤꯃ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯅꯤꯒ ꯂꯩꯇꯦ ꯎꯅꯔꯁꯨ ꯃꯤ ꯈꯪꯅꯕ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯤ ꯈꯛꯇꯅꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯟꯅꯔꯤꯕ ꯍꯥꯏꯕꯕꯨ ಲಿಮಿಟ್ ಖರ ꯂꯩꯍꯟꯗ꯭ꯔꯗꯤ ꯌꯥꯏ ꯍꯥꯏꯗꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧ ꯌꯥꯔꯦꯅ ꯇꯧꯔꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯉꯥꯡꯂꯛꯑꯣꯏꯗ꯭ꯔꯣ ꯗꯤꯁꯤꯄ꯭ꯂꯤꯟꯒꯤ ꯋꯥꯔꯤ ꯅꯠꯇꯦꯗ ꯁꯨꯝ ꯅꯨꯄꯥ ꯅꯨꯄꯤ ꯈꯪꯅꯕ ꯎꯅꯕ ꯍꯥꯏꯕꯁꯦ ꯃꯃꯥꯡꯗꯒꯤ ꯇꯧꯔꯛꯂꯕꯅꯤ ꯍꯥꯏꯕꯅꯤꯗ
ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯇꯧꯗ꯭ꯔꯗꯤ ꯍꯅꯨꯔꯀꯥꯟꯗ ꯇꯧ ꯌꯥꯄꯣꯟꯇꯦ ꯇꯧꯕꯗꯤ ꯏꯔꯥꯡ ꯇꯧꯕꯤ ꯅꯨꯄꯤ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯂꯩꯔꯛꯄꯁꯤꯗ ꯊꯥꯖꯕꯒꯤ ꯆꯥꯡꯁꯦ ꯈꯔ ꯅꯦꯝ ꯇꯧꯔꯤꯅꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯈꯜꯂꯣ ꯙꯅꯔꯥꯖꯇꯤ ꯌꯥꯎꯔꯣꯏ ꯍꯥꯏ ꯃꯥ ꯃꯊꯟꯇ ꯇꯣꯉꯥꯟ ꯇꯥꯕꯗꯣ ꯇꯜꯂ ꯃꯥꯜꯂꯦ ꯃꯣꯏ ꯌꯨꯝꯁꯨ ꯀꯟꯅ ꯁꯥꯔꯤꯕꯅꯤꯅ ꯊꯕꯛ ꯈꯔꯁꯨ ꯆꯤꯟ ꯃꯥꯜꯂꯦ ꯃꯣꯏꯁꯨ ꯈꯪꯅꯕ ꯃꯤ ꯑꯃ ꯂꯩꯔꯗꯤ ꯐꯗꯧꯅꯤ ꯃꯥꯏꯁꯨ ꯐꯔꯦ ꯃꯥ ꯌꯨꯝ ꯁꯥꯕ ꯂꯣꯏꯔꯒ ꯄꯨꯟꯅ ꯑꯃꯨꯛ ꯆꯠꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯅꯣꯏ ꯅꯅꯥꯎꯄꯤꯗꯤ ꯁ꯭ꯀꯨꯜꯒ ꯀꯥꯕ ꯍꯧꯔꯦꯗꯥꯏꯅꯦ ꯍꯧꯔꯦ ꯑꯩꯈꯣꯏꯒꯤꯁꯨ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯒꯤ ꯋꯥꯔꯤ ꯇꯧꯔꯗꯥꯏꯅꯦ ꯃꯟꯗꯦꯗꯔ ꯀꯩꯅꯣ ꯍꯧꯗꯣꯏ ꯑꯣꯏꯔꯝꯅꯤ ꯃꯇꯝꯁꯤ ꯈꯪꯍꯧꯗꯦ ꯀꯣꯂꯦꯖ ꯀꯥꯕ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯦ ꯁꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤ ꯑꯣꯏꯅꯤ ꯇꯝ ꯉꯝꯗꯦ ꯆꯍꯤ ꯀꯌꯥ ꯍꯥꯞꯆꯤꯟꯈ꯭ꯔꯁꯨ ꯅꯪꯒꯤ ꯋꯥꯈꯜꯗꯨꯗꯤ ꯍꯣꯡꯈꯤꯅꯨ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯡꯗ ꯂꯩꯔꯤꯈꯩ ꯑꯩꯅꯁꯨ ꯂꯩꯒꯅꯤ ꯈꯪꯉꯨꯀꯣ ꯁꯅꯥꯅꯨꯗꯨ ꯃꯦꯁꯦꯖ ꯁꯤꯝ ꯇꯧꯔꯒ ꯍꯟꯕ ꯉꯝꯗ꯭ꯔꯦ ꯐꯃꯨꯡꯗ ꯁꯦꯝꯅ ꯍꯤꯞꯇꯨꯅ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯈꯜꯂꯤꯕ ꯋꯥꯈꯜ ꯃꯌꯥꯝꯗꯨꯒꯤ ꯃꯇꯥꯡꯗ ꯍꯦꯅꯔꯤꯗꯗꯤ ꯍꯥꯏꯔꯛꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯆꯤꯡꯅꯈ꯭ꯔꯅꯤ ꯈꯟꯅ ꯃꯃꯤꯠꯇꯨ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯊꯩꯗꯣꯛꯂꯒ ꯑꯣꯏꯅ ꯋꯥꯔꯤ ꯇꯧꯔꯛꯏ ꯚꯤꯛꯇꯔ ꯍꯣꯏ ꯆꯅꯨ ꯂꯦꯝꯕꯤ ꯍꯣꯏꯅ ꯁꯤꯟꯗꯨꯅ ꯁꯅꯥꯅꯨꯁꯨ ꯃꯌꯨꯝꯗꯒꯤ ꯆꯅꯨ ꯂꯦꯝꯕꯤꯒ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯂꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯦ ꯁꯣꯝꯗ ꯍꯦꯅꯔꯤꯒ ꯚꯤꯛꯇꯔꯒꯁꯨ ꯒꯥꯔꯤ ꯑꯃꯃꯝꯗ ꯐꯝꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯆꯅꯨ ꯂꯦꯝꯕꯤꯒ ꯁꯅꯥꯅꯨꯒꯗꯨ ꯑꯣꯇꯣꯗꯒꯤ ꯀꯨꯝꯊꯔꯛꯄꯗꯨ ꯍꯦꯅꯔꯤ ꯃꯃꯤꯠ ꯀꯨꯞꯄ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯂꯤ ꯉꯁꯤꯗꯤ ꯁꯅꯥꯅꯨꯗꯨ ꯃꯦꯔꯨꯟ ꯀꯂꯔꯒꯤ ꯐ꯭ꯂꯣꯛ ꯑꯃ ꯁꯦꯠꯂꯛꯄꯗꯨꯗ ꯅꯍꯥꯟ ꯃꯈꯩ ꯎꯕꯗꯨꯒ ꯃꯥꯟꯅꯗꯕ ꯑꯍꯣꯡꯕ ꯑꯃ ꯎꯔꯕꯒꯨꯝ ꯃꯊꯃꯣꯏꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯤ ꯅꯥꯀꯟꯗꯒꯤ ꯚꯤꯛꯇꯔꯅ ꯅꯍꯥꯟꯈꯩ ꯐꯅꯦꯛ ꯑꯗꯨꯝ ꯁꯦꯠꯂꯒ ꯎꯕꯅꯔ ꯀꯩꯅꯣ ꯉꯁꯤꯗꯤ ꯐ꯭ꯂꯣꯛꯀ ꯁꯦꯠꯂꯛꯄꯁꯤ ꯌꯥꯝ ꯄꯛꯆꯩꯅꯦ ꯑꯅꯤꯁꯦ ꯑꯩꯗꯤ ꯃꯤꯠꯀ ꯀꯨꯞꯇ ꯃꯈꯩ ꯌꯦꯡꯅꯤꯡꯉꯛꯇꯧꯔꯦ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏ ꯃꯐꯝꯁꯦ ꯌꯥꯝ ꯂꯥꯞꯄꯤꯀꯣ ꯋꯥꯊꯤ ꯇꯧꯔꯅꯨ ꯑꯥꯗ ꯌꯦꯡꯉꯣ ꯌꯥꯔꯦ ꯑꯥꯗ ꯌꯦꯡꯅꯔꯣꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯅꯔꯛꯇꯨꯅ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯍꯦꯅꯔꯤ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯑꯁꯦꯡꯕ ꯂꯥꯏ ꯃꯆꯥꯗ ꯍꯦꯜꯂꯤ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯁꯅꯥꯅꯨꯅ ꯋꯥꯊꯤ ꯇꯧꯔꯅꯨ ꯌꯥꯔꯦ ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯗ ꯌꯥꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯃꯆꯥꯗ ꯇꯣꯡꯍꯜꯂꯒ ꯆꯠꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ ꯀꯩꯅꯣ ꯚꯤꯛꯇꯔꯅ ꯍꯦꯅꯔꯤ ꯈꯥꯡꯉꯕꯣꯛ ꯒꯥꯔꯗꯦꯟꯗ ꯑꯣꯏꯅ ꯆꯪꯉꯁꯤ ꯒꯥꯔꯤ ꯄꯪꯊꯧꯗ ꯊꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯒꯥꯔꯤ ꯃꯆꯥꯒ ꯑꯣꯏꯔꯦ ꯀꯣ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯆꯅꯨ ꯂꯦꯝꯕꯤꯅꯁꯨ ꯊꯦꯡꯁꯨ ꯊꯦꯡꯗꯅꯕ ꯑꯗꯨꯅ ꯐꯔꯅꯤ ꯁꯅꯥꯅꯨꯅ ꯍꯣꯏ ꯑꯗꯨꯅꯤ ꯈꯣꯡꯖꯣꯝꯗꯨꯗꯤ ꯌꯥꯝ ꯂꯥꯞꯃꯟꯈ꯭ꯔꯦ ꯍꯦꯅꯔꯤꯅ ꯍꯣꯏ ꯅꯣꯏꯅꯕꯨ ꯌꯥꯅꯔꯗꯤ ꯑꯩꯗꯤ ꯌꯥꯔꯦꯗ ꯚꯤꯛꯇꯔꯗꯨ ꯍꯦꯅꯔꯤꯗꯒꯤ ꯒꯥꯔꯤ ꯈꯔ ꯌꯥꯡꯈꯠꯅ ꯊꯧꯈ꯭ꯔꯦ ꯆꯅꯨ ꯂꯦꯝꯕꯤꯅ ꯀꯟꯅ ꯊꯧꯅꯨꯕ ꯃꯣꯏ ꯑꯅꯤꯗꯒꯤ ꯍꯦꯟꯒꯠꯀꯦ ꯇꯧꯕꯅꯤ ꯃꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯑꯩꯈꯣꯏꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯃꯣꯏ ꯑꯅꯤꯁꯨ ꯑꯥꯗ ꯂꯩꯍꯧꯔꯦ ꯌꯥꯔꯦ ꯑꯗꯨꯝ ꯊꯧꯔꯣ ꯇꯞꯅ ꯑꯩ ꯇꯥꯍꯧꯔꯗꯤ ꯅꯪ ꯅꯤꯡꯉꯝꯃꯛꯑꯣꯏ ꯄꯣꯛꯇꯔ ꯂꯦꯡꯖꯨꯝꯗꯔ ꯀꯩꯅꯣꯝ ꯀꯣꯜꯂꯣ ꯅꯈꯨꯠꯇꯣ ꯑꯁ ꯅꯪ ꯔꯣꯃꯦꯟꯇꯤꯛ ꯐꯤꯂꯝꯒ ꯑꯝꯇ ꯌꯦꯡꯍꯟꯗ ꯌꯥꯔꯣꯏꯗ ꯔꯣꯃꯦꯟꯇꯤꯛ ꯑꯩ ꯃꯤꯅ ꯃꯤꯠ ꯅꯥꯍꯟꯅꯕ ꯊꯕꯛ ꯇꯧꯅꯤꯡꯗꯦ ꯑꯩꯗꯤ ꯐꯔꯦꯁꯦ ꯑꯩ ꯐꯖꯅ ꯊꯧꯔꯛꯀꯦ ꯌꯥꯔꯦ ꯅꯪꯒ ꯉꯥꯡꯅꯔꯒ ꯂꯩꯕ ꯉꯝꯖꯄꯣꯠꯇꯦꯗ ꯑꯩ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯒꯥꯔꯤ ꯊꯧꯔꯤ ꯁꯣꯝꯗꯁꯨ ꯍꯦꯅꯔꯤ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯌꯥꯝ ꯁꯥꯡꯅ ꯆꯠꯂꯒ ꯒꯥꯔꯤ ꯊꯧꯕ ꯈꯛꯇꯗ ꯃꯇꯝ ꯃꯥꯡꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯐꯖꯅ ꯐꯝꯂꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯕꯅ ꯐꯅꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯤ ꯑꯩꯅꯁꯨ ꯌꯥꯝ ꯁꯥꯡꯅ ꯆꯠꯂꯣꯏꯁꯤ ꯍꯥꯏꯔꯤꯁꯦ ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯒ ꯂꯝꯒ ꯂꯥꯞꯅ ꯆꯠꯅꯤꯡꯗꯦ ꯑꯅꯛꯄ ꯃꯐꯝꯗꯤ ꯆꯠꯅꯤꯡ ꯃꯇꯝꯗ ꯆꯠ ꯌꯥꯏꯗꯅ ꯑꯗꯨꯏꯅꯤꯗ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯗꯅ ꯊꯧꯔꯛꯄꯅ ꯈꯥꯡꯉꯕꯣꯛ ꯒꯥꯔꯗꯦꯟꯗꯨ ꯌꯧꯔꯗꯨꯅ ꯒꯥꯔꯤ ꯄꯥꯛ ꯐꯖꯅ ꯇꯧꯁꯤꯜꯂꯝꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯚꯤꯛꯇꯔꯅ ꯍꯥꯟꯅꯗꯒꯤ ꯈꯔ ꯌꯥꯝꯅ ꯁꯦꯝꯖꯤꯜꯂ ꯃꯥꯜꯂꯦ ꯑꯍꯣꯡꯕ ꯌꯥꯝ ꯎꯔꯦꯅꯦ ꯁꯅꯥꯅꯨꯅ ꯅꯪ ꯍꯥꯟꯅ ꯆꯠꯂꯨꯔꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯦꯜꯕꯟ ꯀꯥꯔꯛꯄꯩꯗ ꯙꯅꯔꯥꯖ ꯑꯩꯈꯣꯏ ꯇꯧꯔꯒ ꯄꯨꯟꯅ ꯆꯠꯄꯅꯤ ꯆꯅꯨ ꯂꯦꯝꯕꯤꯅ ꯙꯅꯔꯥꯖꯇꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯗ ꯍꯦꯅꯔꯤꯅ
wakal nungai naba Victor noi ni wari sanau sanano khoi ni asomda chalukhige sanau rupiana aduga horen thengnaraga kainum saminase phone du di pairaro ko chonu lembe lao khoi ni som chakrase ani du su wari sana sana dana satkre henari su sananu ga wari sana sana dana lakminari matam naga hauki ba khangau da basida wakal se mohon khale henari na kai garang wakal nangna khanjilaga nungai jibuduna ngasi khumlaba mikupse kaya ama lakhaningi uihaningdaba lakhaningdaba kaya amana ngairaga leirabako mikupsima oiraklaroi uhadabsu nate nang ai khangdareise ngasi ngarangdagi nate chahi ma henjilabani adubu sanano ai nangi wakaldi khangba ngamdabagum hek phawi bobi do sanaba satki hai ma lakjiba phawbudi wakalse ingani adubu ma laklagane kari oiba ai tamma ngamde ngasaidagi sanano na mathwai nungai tar leiribadu bobi na makhoi anida ayat apan oirakadra khanbagini haina henari na khangle nangna madugi dama wabiyu haide aina khudimak thengnagani haridana nangai bu thajatro thajabadunani harisi ai nangbudi asoka palai haningde madoi miduna kokra sanaraga naibu sabani yadau nateda khudingmak aina ngamnabu hotnani siwasa loi thupsingkhraga atopa nungai bori oina sanasi sigumbagi wari sanaraga matha sanaraga igana dorike gasidi date haiduni khoini na khangnarakpadagi matam thanaraga mafam amade khoini puna lakminabase ngasigi sina hanmani aduna ngasidi nungai ba nungsi wari sanasi konagi to tungi khalaga hausi ki oiriba matam sida nungai handabadi ai pamte kasi nungai raga hayeng warakani leibanate kasi waraga hayeng hekta nungai rakani haiba leite matam duna tanja duna matang sana ai neina taruba ai neina thengnaruba mayam duna kasi haiba numitse ohen duna haukhra matam ni khana ningsini hangadoribani aduna numisisu nungai bagi wari mo ihongnaba wakal nungai na harau na nungsi bu wari kayam sanasi sanano nokfe tauna wakal pumana thaiduna nungai bagi nungsi bagi penja bagi matangda henari makoyani wari kayam sanai henari su sanano gi makhut khudang du paiduna puri phajaba leiriba mafam du da yenghali khanghalli liri wari kayam su sanano su nokmi henari gi nakal oirap chatminaduna tari wari kayama oihaningi mikup ama punsi supasimagi kaungam laroitraba ningsingduna ta lehauragadaba yam nungsiba yamna nungaikiba yamna pensakiba mikup haibado Victor mirak narak yengduna chanulembige makhut khudang du pairei chanulembisu chetna Victor gi makhut paiduna anidu tapna chatminari ishor shisu angakpani chana sanaba chuna sunaba hekta semlakpa mafam si leiriba maitegi ipai pusingna satnaramba tawramba kaya ama khanganduna ningsingma mi oina ikhoini yengba lakliba maraksida ikhoini su yam nungsinana wari sanabaga phangalise ishorshi yam phatro sigumba taipung khomhai sidabu yengi haiduna ikhoina lawriba role mayamse mana pibiduna sinabiduna ngasige sigumla mikupsisu ohelaklibani nungsitra nahan kaina college da koisa chalaga natraga mafam amada phamlaga wari sananu hoigi khonglang khongduda henari khoini laklaga unaba aduga muksu noi mama hoida haisilamaga tumina unakib mayam sidagi na thairaga kasina namanami hoida salugi haramlaga mafam sida nungsi bu wari mayam masana phangline natro saireng warenga itharakado mansili nang wari sidi mi khudingmaki wakhalon amamamde loina leiriba ngaktani maraksida nangaina wakhal khrazani haidana jurase maiba nangsu nangi wakhalama aisoi wakhalama wakhal sida khaliba wakhal sibuni sagalaga wareng saireng inarakadoi mayamse ado isornadi nangai warise hana ibuloi khrabani ekoyani ki laibakta kari thokani haibase madi hana na khangkhrabani aibu mai munakta salaga ekoini se thungda hangadrani yam hangningi thungdaba haisidi nangai de lei aikhoyani nabu lapthok nadraba saunarasu matam khra pau phongnadrasu
ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤꯅꯕ ꯉꯝꯂꯕꯗꯤ ꯀꯩꯁꯨ ꯀꯥꯏꯅꯔꯣꯏ ꯀꯩꯅꯣ? ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯅꯪꯒ ꯀꯥꯏꯅꯅꯤꯡꯗꯦ. ꯐꯅ ꯁꯥꯎꯅꯔꯁꯨ ꯈꯠꯅꯔꯁꯨ ꯈꯠꯅꯕꯒꯤ ꯐꯤꯕꯝꯗꯗꯤ ꯂꯩꯍꯟꯒꯨꯝꯁꯤꯀꯣ. ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯆꯅꯨꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯕꯤꯛꯇꯔꯗ ꯌꯦꯡꯖꯩ. ꯕꯤꯛꯇꯔꯁꯨ ꯅꯣꯛꯃꯤ ꯆꯅꯨꯂꯦꯝꯕꯤꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯏ. ꯁꯣꯝꯗꯁꯨ ꯍꯦꯟꯅꯔꯤꯒ ꯁꯅꯥꯅꯨꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯩ. ꯑꯗꯨꯝꯅ ꯐꯅ ꯀꯨꯏꯅ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯆꯠꯇꯅ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ. ꯑꯁꯨꯝꯅ ꯄꯨꯡ 3 ꯇꯥꯔꯛꯄꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯒ ꯌꯨꯝꯂꯣꯝꯗ ꯍꯥꯏꯒꯠꯂꯛꯏ. ꯃꯇꯝꯅ ꯁꯨꯝ ꯂꯦꯞꯄ ꯂꯩꯇ ꯆꯠꯈꯤꯕꯅ ꯂꯂꯩꯕꯤꯒ ꯙꯅꯔꯥꯖꯀꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯦ. ꯙꯅꯔꯥꯖꯁꯨ ꯃꯃꯥꯟꯅꯕ ꯑꯅꯤꯗ ꯈꯪꯍꯟꯗꯕ ꯃꯈꯩ ꯂꯂꯩꯕꯤꯒ ꯂꯣꯟꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯏ. ꯑꯩꯈꯣꯏꯅꯤ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯗꯥ ꯕꯤꯛꯇꯔ ꯍꯣꯏ ꯑꯝꯇ ꯈꯪꯗꯕ꯭ꯔꯣ? ꯈꯪꯂꯝꯒꯗ꯭ꯔꯗꯤ ꯈꯪꯗꯦ, ꯑꯗꯣ ꯆꯤꯡꯅꯕꯗꯤ ꯃꯥꯟꯗꯦꯗ. ꯀꯣꯏꯅꯔꯝꯗꯤ ꯀꯥꯏꯅ ꯊꯥꯕꯨ ꯊꯥꯖꯔꯝꯃꯣꯏ. ꯑꯩꯗꯤ ꯁꯨꯝ ꯈꯜꯂꯨꯔꯒ ꯏꯕꯨ ꯏꯀꯥꯏ. ꯊꯥꯏꯅ ꯑꯩꯅ ꯏꯀꯥꯏ ꯈꯪꯈꯤꯗꯧ ꯃꯌꯥꯝꯗꯣ. ꯅꯨꯡꯁꯤꯕꯗꯤ ꯏꯀꯥꯏꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ? ꯅꯣꯏꯁꯦ ꯐꯥꯎ ꯍꯦꯟꯅꯔꯤꯗꯤ ꯌꯥꯔꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯀꯣꯟꯅ ꯊꯪꯅ ꯈꯪꯅꯔꯒ ꯀꯌꯥꯝ ꯅꯨꯡꯁꯤꯅꯔꯤ ꯌꯦꯡꯉꯣ. ꯑꯩꯈꯣꯏ ꯆꯦꯅꯁꯨ ꯃꯥꯒ ꯗꯥ ꯍꯦꯟꯅꯔꯤꯒ ꯈꯪꯅꯕꯗꯣ ꯑꯩꯅ ꯈꯪꯗꯅꯕ ꯍꯥꯏꯗꯅ ꯂꯣꯠꯇꯅ ꯍꯣꯠꯅꯔꯤꯕ. ꯑꯩꯅꯁꯨ ꯑꯩꯈꯣꯏꯅꯤ ꯈꯪꯅꯩ ꯍꯥꯏꯕ ꯈꯪꯗꯅꯕ ꯂꯣꯠꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯋꯥꯏ. ꯁꯤꯁꯨ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥꯟꯅꯅꯤ. ꯃꯥꯅ ꯁꯤꯟꯕꯤꯕꯗꯒꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯆꯃꯝꯅꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯁꯦꯡꯗꯣꯛꯄ ꯉꯝꯂꯤꯅꯦꯕ. ꯗꯥ ꯍꯦꯟꯅꯔꯤꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯗ꯭ꯔꯕ ꯑꯩꯗꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯒꯨꯝ ꯗꯥ ꯙꯅꯔꯥꯖ ꯍꯣꯏꯗꯒ ꯆꯪꯂꯝꯕ ꯌꯥꯏ ꯄꯣꯠꯅꯤ. ꯁꯨꯝ ꯈꯜꯂꯨꯔꯒ ꯑꯩꯅ ꯇꯧꯈ꯭ꯔꯤꯁꯦ ꯀꯩꯅꯣꯅ ꯍꯦꯛ ꯏꯊꯟꯇ ꯈꯟꯖꯔꯛꯄꯒ ꯌꯥꯎꯏ. ꯍꯦꯟꯅꯔꯤꯅꯗꯤ ꯁꯅꯥꯅꯨꯒ ꯃꯣꯏꯒꯅꯤ ꯈꯪꯅꯕꯁꯦ ꯅꯪꯅ ꯅꯣꯏ ꯃꯥ ꯍꯣꯏꯗ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯅ ꯈꯜꯂꯤ. ꯑꯗꯨꯅ ꯑꯩꯁꯨ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯂꯥꯏꯕꯛꯁꯤꯗ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯧ ꯇꯝꯂꯝꯕꯒꯤ ꯉꯁꯤꯗꯤ ꯅꯨꯡꯁꯤꯅꯔꯦ, ꯈꯪꯅꯔꯦ, ꯅꯠꯇ꯭ꯔꯣ? ꯅꯨꯡꯁꯤꯕꯗꯤ ꯑꯩꯅ ꯍꯥꯟꯕꯅꯤ. ꯑꯩꯅ ꯗꯥ ꯙꯅꯔꯥꯖꯕꯨ ꯈꯟꯖꯔꯛꯄ ꯌꯥꯝ ꯀꯨꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯗꯕꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯗꯅ ꯂꯩꯔꯛꯂꯒ ꯀꯣꯟꯅ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯔꯝꯗꯒꯤ ꯄꯥꯎ ꯐꯥꯎꯅꯈ꯭ꯔꯤꯅꯤ. ꯅꯣꯏ ꯆꯦꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯝꯗꯅ ꯌꯥꯍꯟꯈꯤꯕꯒꯨꯝꯕꯅꯤꯗ. ꯃꯥꯅꯗꯤ ꯌꯥꯖꯔꯣꯏ ꯍꯥꯏꯗꯅ ꯃꯨꯛꯇꯅ ꯂꯩꯕꯅꯤ. ꯑꯗꯣ ꯅꯣꯏ ꯆꯦꯒꯤ ꯈ꯭ꯔꯁ ꯑꯃꯗꯤ ꯂꯩ ꯃꯥꯜꯂꯤ. ꯃꯗꯣ ꯆꯍꯤ 1-2 ꯂꯩꯔꯒ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯅꯤ. ꯃꯊꯪ ꯆꯍꯤꯗ ꯊꯣꯛꯂꯛꯀꯅꯤ. ꯙꯅꯔꯥꯖ ꯉꯛꯅ, ꯀꯩꯅꯣ ꯑꯗꯨꯏ ꯋꯥꯗꯨ ꯅꯪꯁꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯁꯦ? ꯑꯩꯈꯣই ꯆꯦꯒ ꯗꯥ ꯍꯦꯟꯅꯔꯤꯒꯗꯤ ꯀꯩꯁꯨ ꯊꯨꯡꯅꯔꯣꯏꯗ. ꯃꯗꯨ ꯈꯟꯕꯩꯅꯤ ꯆꯦꯅ ꯄꯥꯛꯅ ꯌꯥꯔꯛꯇ꯭ꯔꯤꯗꯣ. ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯁꯤ ꯃꯇꯥꯡꯗ ꯗꯥ ꯙꯅꯔꯥꯖꯇꯤ ꯋꯥꯔꯤ ꯑꯃꯇ ꯈꯪꯂꯔꯣꯏꯗ. ꯋꯥꯔꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ, ꯀꯣꯟꯅ ꯍꯥꯏꯕꯤꯒꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯦꯅꯁꯨ ꯗꯥ ꯍꯦꯟꯅꯔꯤꯗꯣ ꯈꯔ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ. ꯑꯗꯨꯅ ꯍꯥꯏꯈꯤꯒꯨꯝꯒꯦ. ꯑꯩꯒꯤ ꯋꯥꯁꯤꯅ ꯃꯣꯏꯅꯤꯒꯤ ꯃꯔꯛꯇ ꯀꯥꯏꯅꯈꯤꯕ, ꯁꯥꯎꯅꯈꯤꯕ ꯌꯥꯎꯈꯤꯕꯁꯨ ꯌꯥꯏ. ꯁꯅꯥꯅꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯑꯦꯅ ꯍꯦꯟꯅꯔꯤꯅꯗꯤ ꯍꯥꯏꯈꯤꯕꯅꯤ. ꯑꯗꯨ ꯈꯪꯗꯦ. ꯃꯣꯏꯅꯤ ꯌꯥꯅꯔꯒ ꯀꯣꯏꯅꯈꯤꯕꯅꯤꯅ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ. ꯑꯗꯣ ꯗꯥ ꯕꯤꯛꯇꯔꯒꯤ ꯈꯪꯅꯕ ꯃꯤꯗꯤ ꯂꯩꯕ꯭ꯔꯣ? ꯂꯥꯡꯂꯦꯟꯒꯤ ꯑꯝꯇ ꯁꯤꯟꯕꯤꯁꯤꯗꯅ. ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯒꯤ ꯔꯥꯏꯁꯦ ꯃꯥꯕꯨ ꯅꯨꯄꯥ ꯑꯃ ꯀꯣꯏ ꯀꯥꯏꯅ ꯇꯧꯔꯝꯗꯥꯏꯅꯦ. ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯅꯦ ꯀꯥꯏꯅꯒ ꯌꯥꯝ ꯉꯥꯡꯅꯈꯤꯕꯅꯤ. ꯀꯣꯏꯅꯕ ꯅꯠꯇꯦꯗ, ꯃꯥꯅ ꯄꯥꯝꯖꯕꯅꯦ. ꯂꯥꯡꯂꯦꯟꯅ ꯁꯨꯡꯌꯥ ꯌꯥꯗꯕ. ꯆꯅꯨꯂꯦꯝꯕꯤꯗꯣ ꯃꯥꯒ ꯕꯤꯛꯇꯔꯒ ꯀꯣꯏꯅꯕꯅꯤ. ꯃꯣꯏ ꯑꯅꯤꯁꯨ ꯀꯨꯏꯔꯦ ꯀꯩꯅꯣ. ꯂꯂꯩꯕꯤ ꯉꯛꯅ, ꯃꯣꯏꯗꯤ ꯃꯃꯥꯟꯅꯕꯤ ꯍꯦꯛꯇ ꯄꯤꯌꯔ ꯁꯦꯝꯂꯕ ꯖꯥꯠꯅꯤꯅꯦ. ꯆꯦ ꯃꯆꯥꯒ ꯗꯥ ꯕꯤꯛꯇꯔꯒ ꯌꯥꯝ ꯊꯥꯖꯗꯤꯌꯦ. ꯕꯤꯛꯇꯔꯅꯁꯨ ꯈꯔ ꯄꯥꯝꯖꯕ ꯆꯅꯨꯂꯦꯝꯕꯤꯒꯤꯁꯨ ꯈꯪꯅꯕ ꯂꯩꯇꯕꯒ ꯁꯅꯥꯅꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯄꯨꯟꯕꯒ ꯄꯥꯎ ꯐꯥꯎꯅꯈꯤꯕꯗꯒꯤ ꯑꯗꯨꯝ ꯀꯣꯏꯅꯈ꯭ꯔꯦꯗꯅ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯦꯒ ꯗꯥ ꯍꯦꯟꯅꯔꯤꯒꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯑꯩꯒ ꯅꯪꯒꯁꯨ ꯈꯪꯅꯔꯕ, ꯆꯦ ꯃꯆꯥꯒ ꯗꯥ ꯕꯤꯛꯇꯔꯒꯁꯨ ꯈꯪꯅꯔꯕ ꯅꯩꯅꯤ ꯋꯥꯔꯤꯁꯦ. ꯑꯩꯅꯗꯤ ꯂꯥꯡꯂꯦꯟꯗ ꯗꯥ ꯕꯤꯛꯇꯔꯒ ꯃꯣꯏꯅꯤ ꯈꯪꯅꯍꯟꯒꯅꯤ ꯀꯥꯏꯅꯒ ꯌꯥꯝ ꯄꯣꯡꯊꯣꯛꯅ ꯍꯥꯏꯔꯨꯏꯁꯤꯒ. ꯀꯦꯁ ꯂꯩꯒꯗꯕ ꯋꯥꯅꯤ, ꯑꯗꯨ ꯇꯧꯔꯨꯅꯨ ꯀꯣ. ꯆꯅꯨꯂꯦꯝꯕꯤꯁꯨ ꯅꯣꯏꯒ ꯅꯛꯅ ꯇꯤꯟꯅꯕꯅꯤꯅ ꯋꯥꯈꯜꯗꯣ ꯈꯜꯂꯣ. ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯥꯡꯂꯦꯟꯗꯣ ꯑꯇꯣꯞꯄ ꯑꯃ ꯈꯪꯅꯧ ꯍꯥꯏꯌꯣ. ꯑꯁ, ꯂꯥꯡꯂꯦꯟꯅꯗꯤ ꯗꯥ ꯕꯤꯛꯇꯔꯗ ꯍꯣꯞꯀ ꯌꯥꯝ ꯊꯝꯂꯨꯏꯁꯤꯒ. ꯑꯩꯗꯤ ꯁꯤ ꯋꯥꯁꯦ ꯍꯥꯏꯗꯧꯕ ꯌꯥꯝ ꯇꯜꯂꯦ. ꯑꯗꯨꯕꯨ ꯃꯤ ꯅꯨꯡꯁꯤꯅꯕꯗ ꯌꯦꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯇꯣꯞꯄ ꯑꯃ ꯈꯪꯅꯕꯅ ꯐꯩꯗ. ꯐꯔꯦ, ꯑꯗꯨꯅ ꯅꯪꯅ ꯐꯅꯕꯁꯤꯅꯣ, ꯃꯥꯏ ꯋꯥꯈꯜ ꯀꯥꯏꯗꯅꯕ. ꯆꯠꯂꯁꯤ, ꯊꯦꯡꯁꯨ ꯊꯦꯡꯉꯤ. ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯒꯥꯔꯤꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯗꯨꯅ ꯙꯅꯔꯥꯖꯅ ꯂꯂꯩꯕꯤꯕꯨ ꯗ꯭ꯔꯣꯞ ꯇꯧꯔꯝꯗꯨꯅ ꯃꯥꯁꯨ ꯍꯜꯂꯛꯏ꯫
ꯅꯨꯡꯁꯥ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯥꯡꯅꯤ ꯁꯅꯥꯊꯣꯏ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏ ꯁꯅꯥ ꯅꯣꯏ ꯀꯣꯂꯦꯖꯁꯤꯅ ꯆꯍꯤ ꯀꯌꯥꯅꯦꯕ ꯇꯝꯗꯣꯏꯁꯦ ꯁꯅꯥꯅꯨꯁꯨ ꯃꯊꯧ ꯇꯧꯅ ꯇꯧꯅ ꯆꯍꯤ 3ꯅꯤ ꯆꯍꯤ ꯑꯃ ꯇꯪꯈꯥꯏꯗꯤ ꯍꯦꯟꯖꯜꯂ ꯃꯥꯜꯂꯦꯅꯦ ꯅꯣꯏꯅ ꯀꯣꯂꯦꯖ ꯀꯥꯔꯩꯁꯦ ꯅꯥꯎꯕꯤꯁꯨ ꯅꯣꯏ ꯀꯀꯥꯅ 12 ꯂꯣꯏꯕꯒ ꯀꯔꯤꯅꯣ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯆꯠꯍꯟꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤ ꯍꯣꯏꯗ ꯃꯥꯒꯤꯁꯨ ꯐꯗꯧꯕ ꯆꯥꯅꯗꯧꯕ ꯑꯃ ꯌꯦꯡꯕꯅ ꯐꯩ ꯅꯪꯒꯤꯁꯨ ꯊꯕꯛ ꯑꯃ ꯇꯥꯟꯅꯅꯕ ꯀꯟꯅ ꯅꯣꯏ ꯀꯀꯥꯒ ꯕꯕꯥꯒꯅ ꯆꯦꯜꯂꯤꯕꯅꯤ ꯀꯣꯂꯦꯖꯇꯨꯗ ꯂꯣꯏꯁꯤꯜꯂꯒ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯇꯧ ꯇꯥꯔꯦꯗꯅ ꯍꯣꯏ ꯑꯩꯁꯨ ꯑꯇꯩ ꯃꯈꯥꯗꯤ ꯇꯧꯊꯅꯤꯡꯗ꯭ꯔꯤ ꯂꯥꯏꯔꯤꯛꯅ ꯌꯥꯎꯈꯩ ꯇꯝꯊꯔꯒ ꯀꯩꯝ ꯀꯥꯟꯅꯔꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯕꯅ ꯐꯩ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯗꯨꯁꯨ ꯑꯗꯣ ꯃꯣꯏꯒꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯕꯣꯕꯤꯗꯣ ꯁꯥꯟꯅꯕ ꯆꯠꯂꯨꯕꯗꯣ ꯄꯣꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯅꯦ ꯃꯥꯗꯤ ꯅꯣꯏ ꯀꯣꯂꯦꯖꯇ ꯇꯝꯃꯁꯨ ꯑꯦꯛꯖꯥꯝ ꯈꯛꯇꯗ ꯊꯥꯕ ꯆꯠ ꯃꯥꯜꯂꯦ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏ ꯀꯣꯟꯊꯣꯡꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯕꯣꯕꯤ ꯄꯜꯂꯛꯄꯗꯨꯗ ꯁꯅꯥꯅꯨꯗꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯅꯤꯡꯂꯛꯏ ꯑꯦꯛꯖꯥꯝ ꯊꯥꯈꯤꯕꯁꯤꯡꯗꯨꯗ ꯃꯁꯛꯁꯨ ꯎꯈꯤꯗ꯭ꯔꯤ ꯀ꯭ꯂꯥꯁꯁꯨ ꯂꯥꯛꯈꯤꯗ꯭ꯔꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯥꯗꯤ ꯁꯥꯟꯅꯕ ꯆꯠꯂꯨꯕꯒꯤ ꯑꯣꯏꯕꯗꯨꯗ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯦ ꯁꯅꯥꯅꯨꯅ ꯑꯩꯗꯤ ꯄꯥꯎ ꯇꯥꯗꯦꯅ ꯃꯥꯏ ꯋꯥꯔꯤꯒ ꯑꯗꯣ ꯑꯩꯗꯤ ꯕꯣꯕꯤꯁꯦ ꯃꯁꯛ ꯏꯇꯥꯛ ꯍꯦꯛ ꯇꯥꯈꯠꯂꯗꯅ ꯍꯩꯅꯗꯦ ꯅꯄꯥꯅꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯁꯤꯟꯕꯩꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯏꯃꯥꯅ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯁꯦ ꯑꯇꯩ ꯅꯠꯇꯦ ꯅꯪ ꯍꯧꯖꯤꯛ ꯆꯥꯎꯁꯤꯜꯂꯛꯂꯕꯅꯤ ꯅꯈꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯅꯌꯨꯝ ꯄꯥꯟꯅꯈꯤꯕ ꯃꯤꯁꯨ ꯐꯅꯌꯥꯝ ꯌꯥꯎꯔꯦ ꯃꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯕꯩ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯕꯦꯝꯃ ꯆꯦꯛꯁꯤꯜꯂꯨ ꯅꯨꯄꯥꯁꯤꯡꯁꯤ ꯑꯐꯕ ꯉꯥꯛꯇ ꯂꯩꯔꯝꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯐꯠꯇꯕ ꯉꯥꯛꯇ ꯂꯩꯔꯝꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯅꯁꯥꯅ ꯈꯪꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯆꯦꯛꯁꯤꯟꯅ ꯊꯥꯡꯒꯗꯕꯅꯤ ꯌꯦꯡꯉꯨ ꯅꯥꯎꯕꯤꯁꯨꯅꯦ ꯍꯧꯖꯤꯛ 12 ꯀꯥꯔꯕꯅꯤ 12 ꯀꯥꯔꯕꯅꯤ ꯍꯥꯏꯗꯅ ꯇ꯭ꯌꯨꯁꯟ ꯆꯠꯇꯅ ꯇꯧꯔꯤꯁꯤ ꯐꯥꯎꯕ ꯏꯃꯥꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤ ꯃꯣꯏ ꯇ꯭ꯌꯨꯁꯟ ꯊꯤꯟꯕ ꯗ꯭ꯔꯥꯏꯚꯔꯗꯣ ꯀꯀꯥꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯕꯗꯨꯅ ꯇꯧꯔꯤꯅꯤ ꯃꯥꯒꯤ ꯋꯥ ꯅꯠꯇꯦ ꯇ꯭ꯌꯨꯁꯟ ꯃꯐꯝ ꯆꯪꯗꯕꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯒ ꯆꯠꯂꯝꯒꯗ꯭ꯔꯅ ꯄꯥꯈꯠꯂꯤꯕꯅꯤꯅꯦ ꯑꯩꯒꯤꯁꯦ ꯌꯥꯝꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨ ꯅꯥꯎꯕꯤꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯔꯦ ꯅꯥꯎꯕꯤꯁꯨ ꯍꯜꯂꯛꯇ꯭ꯔꯤꯕꯅꯤꯅ ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯒꯤꯁꯨ ꯄꯣꯊꯥꯖꯍꯧꯔꯣ ꯍꯣꯏ ꯁꯅꯥꯅꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ ꯃꯃꯥꯅ ꯕꯣꯕꯤꯗꯨ ꯃꯣꯏꯗ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯃꯀꯣꯛ ꯃꯅꯨꯡꯗ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯕꯣꯕꯤꯕꯨ ꯀꯤꯕꯒꯤ ꯅꯠꯇꯦ ꯍꯦꯅꯔꯤꯒ ꯈꯠꯅꯔꯕꯁꯨ ꯕꯣꯕꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯥꯟꯅꯒꯨꯝ ꯂꯥꯛꯂꯦ ꯍꯥꯏꯕꯗꯨꯗꯅꯤ ꯇꯥꯟꯖꯥ ꯆꯥꯅ ꯉꯁꯤꯗꯤ ꯒ꯭ꯔꯦꯁꯤꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯁꯅꯥꯅꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ ꯆꯅꯨꯂꯦꯝꯕꯤꯁꯨ ꯄꯥꯏꯔꯤꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯉꯁꯤꯗꯤ ꯆꯅꯨꯂꯦꯝꯕꯤꯅ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯕꯣꯕꯤꯒꯤ ꯍꯦꯅꯔꯤꯒꯤ ꯚꯤꯛꯇꯔꯒꯤ ꯂꯣꯏꯅ ꯒ꯭ꯔꯦꯁꯤꯁꯨ ꯈꯪꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯅꯥꯅꯨ ꯇꯞꯅ ꯆꯅꯨꯂꯦꯝꯕꯤ ꯕꯣꯕꯤꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤ ꯍꯥꯏ ꯃꯥꯗꯤ ꯀꯃꯥꯏꯅ ꯑꯩꯅ ꯇꯥꯕꯗꯣ ꯃꯥꯗꯣ ꯀꯥꯏꯗꯅꯣꯃ ꯁꯥꯟꯅ ꯆꯠꯂꯨꯏ ꯍꯥꯏ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝꯗꯣ ꯂꯥꯛꯑꯒ ꯊꯥꯗꯤ ꯊꯥ ꯃꯥꯜꯂꯦ ꯊꯥꯔꯠ ꯁꯦꯃꯤꯁꯇꯔꯒꯤꯗꯨꯁꯨ ꯃꯇꯝ ꯈꯔ ꯆꯣꯟꯊꯔꯒ ꯑꯣꯟꯂꯥꯏꯟꯗꯒꯤ ꯇꯧꯔꯒ ꯊꯥ ꯃꯥꯜꯂꯦ ꯃꯣꯏ ꯈꯔ ꯑꯗꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ꯭ꯔꯣ ꯀꯩꯀꯩ ꯍꯥꯏꯔꯝꯒꯦ ꯑꯩꯒꯗꯤ ꯎꯅꯗꯦ ꯃꯃꯥꯒ ꯀꯣꯟꯊꯣꯡꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯔꯛꯏ ꯒ꯭ꯔꯦꯁꯤꯅ ꯑꯩꯗꯤ ꯕꯣꯕꯤꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯁꯨ ꯀꯟꯕꯨ ꯈꯜꯂꯨꯗꯦꯅꯦ ꯂꯩꯀꯥꯏ ꯃꯁꯦꯟꯒ ꯑꯣꯏꯕꯗꯨꯒ ꯃꯥꯗꯤ ꯆꯥꯟꯁ ꯌꯥꯝ ꯂꯧꯔꯤ ꯖꯥꯠꯅꯤꯅꯦ ꯆꯅꯨꯂꯦꯝꯕꯤꯅ ꯆꯥꯟꯁꯀꯤ ꯋꯥ ꯇꯣꯛꯈ꯭ꯔꯣ ꯃꯥꯅ ꯈꯜꯂꯤ ꯋꯥꯈꯜꯗꯨꯅꯤ ꯑꯩꯅ ꯌꯥꯝ ꯉꯛꯏꯁꯦ ꯁꯅꯥꯅꯨꯅ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯦ ꯑꯩ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯗꯣꯏꯅꯣ ꯈꯪꯗꯦ ꯆꯅꯨꯂꯦꯝꯕꯤ ꯒ꯭ꯔꯦꯁꯤꯅ ꯍꯦꯅꯔꯤꯅ ꯃꯔꯣꯜ ꯑꯃ ꯐꯤꯡꯕꯒ ꯋꯥ ꯈꯔꯗꯤ ꯌꯥꯝꯂꯛꯀꯗꯧꯔꯤ ꯑꯃꯁꯨ ꯊꯦꯝꯕ ꯌꯥꯗ ꯑꯃꯁꯨ ꯈꯝꯖꯤꯟꯕ ꯌꯥꯗ ꯁꯅꯥꯅꯨ ꯅꯪ ꯋꯥꯗꯤ ꯋꯥꯗꯧꯔꯤ ꯆꯅꯨꯂꯦꯝꯕꯤꯅ ꯆꯍꯤꯃꯨꯛꯁꯦ ꯃꯋꯥ ꯃꯄꯥ ꯑꯝꯇ ꯇꯥꯍꯜꯂꯛꯇꯈꯩ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯏꯗꯨꯅꯤ ꯑꯩꯅ ꯉꯛꯏꯁꯦ ꯑꯩꯗꯤ ꯃꯌꯨꯝꯗ ꯂꯩꯅ ꯂꯩꯅ ꯅꯪꯒ ꯊꯦꯡꯅꯗꯅꯕ ꯅꯪꯒ ꯎꯅꯗꯅꯕꯒ ꯍꯣꯠꯅꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯩꯁꯨ ꯄꯥꯎꯁꯦ ꯏꯃꯥꯟꯅꯕꯤ ꯑꯃꯗꯒꯤ ꯇꯥꯔꯛꯄꯅꯤ ꯑꯗꯨꯒ ꯑꯃꯅ ꯁꯅꯥꯅꯨ ꯅꯪꯅ ꯍꯦꯅꯔꯤ ꯍꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯍꯦꯅꯔꯤꯒ ꯅꯨꯄꯤ ꯑꯃꯒ ꯈꯪꯅ ꯃꯥꯜꯂꯦ ꯇꯧꯕꯗꯣ ꯑꯗꯨꯁꯨ ꯕꯣꯕꯤꯅ ꯄꯥꯎ ꯁꯟꯗꯣꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯔꯛ ꯑꯃ ꯅꯣꯏꯅꯤ ꯈꯠꯅꯗꯅ ꯃꯇꯝ ꯈꯔ ꯀꯧꯅꯗꯕꯒ ꯌꯥꯎꯈꯤꯗ꯭ꯔꯣ ꯕꯣꯕꯤꯅ ꯅꯣꯏꯅꯤ ꯀꯥꯏꯅꯅꯕ ꯁꯤꯜꯂꯛꯄꯅꯤ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯍꯦꯅꯔꯤꯗꯣ ꯃꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯁꯅꯥꯅꯨꯒꯤ ꯅꯥꯀꯣꯡ ꯌꯧꯔꯛꯈꯤꯕꯅꯤ ꯁꯅꯥꯅꯨꯁꯨ ꯐꯅ ꯀꯨꯏꯅ ꯍꯦꯅꯔꯤꯒꯤ ꯄꯥꯎ ꯐꯥꯎꯅꯗꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯈꯤ ꯃꯗꯨꯁꯨ ꯄꯨꯔꯥ ꯀꯨꯝꯍꯩ ꯑꯃꯅꯤ ꯆꯅꯨꯂꯦꯝꯕꯤꯗꯤ ꯍꯦꯅꯔꯤꯒꯤ ꯋꯥ ꯇꯥꯁꯤ ꯀꯗꯥꯏ ꯁꯅꯥꯅꯨꯒꯤ ꯃꯤꯆꯪꯗ ꯂꯩꯁꯤ ꯀꯗꯥꯏ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯆꯅꯨꯂꯦꯝꯕꯤꯒ ꯁꯅꯥꯅꯨꯒꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡ
ꯍꯦꯅꯔꯤꯒ ꯀꯣꯏꯅꯩ ꯍꯥꯏꯗꯅ ꯁꯟꯗꯣꯛꯂꯤꯕ ꯅꯨꯄꯤ ꯃꯁꯥꯃꯛꯀ ꯚꯤꯛꯇꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯁꯝꯊꯣꯛꯅꯈꯤꯕꯅꯤ꯫ ꯁꯅꯥꯅꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯕꯣꯕꯤꯕꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯒ꯭ꯔꯦꯁꯤꯒ ꯆꯅꯨꯂꯦꯝꯕꯤꯒꯅꯁꯨ ꯕꯣꯕꯤꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯤ꯫ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯂꯩꯇꯕ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯆꯅꯨꯂꯦꯝꯕꯤꯗꯨ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯚꯤꯛꯇꯔꯒ ꯃꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯨꯡꯁꯤꯅꯕꯁꯤꯅ ꯑꯁꯤ ꯌꯧꯅ ꯋꯥꯔꯝꯅꯤ ꯍꯥꯏꯗꯤ ꯁꯨꯈꯟꯅꯦ ꯈꯜꯂꯨꯗꯕꯅꯤ꯫ ꯅꯠꯇꯦ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯄꯤꯔꯛꯅꯔꯒ ꯌꯦꯡꯗꯅ ꯒꯥꯔꯤꯒꯁꯦ ꯇꯨꯁꯤꯟꯈꯤꯕꯨ ꯇꯧꯏꯅꯦ꯫ ꯕꯦꯝꯃ ꯃꯈꯣꯏꯅꯤꯒꯤ ꯈꯨꯎꯅꯁꯤꯗꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯇꯧꯔꯝꯒꯅꯤ ꯊꯥꯖꯗꯦꯕꯣ꯫ ꯁꯤꯕꯨ ꯑꯩꯅꯔꯣ ꯃꯇꯥꯡꯅ ꯌꯥꯗ꯭ꯔꯗꯤ ꯁꯤ ꯉꯥꯛꯇꯅꯤ꯫ ꯀꯣꯂꯦꯖꯇ ꯑꯗꯨꯝ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤꯁꯨ ꯌꯥꯗꯦ꯫ ꯐꯣꯟꯗ ꯀꯣꯜ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤꯁꯨ ꯇꯜꯂꯤ ꯎꯅꯁꯦꯅ ꯍꯥꯏꯔꯦ꯫ ꯑꯗꯩꯗꯤ ꯑꯩꯁꯨ ꯎꯄꯥꯏ ꯑꯃ ꯊꯤꯔꯛ ꯇꯥꯕ꯫ ꯑꯩ ꯅꯨꯄꯤ ꯌꯥꯕ ꯌꯥꯗꯕ ꯏꯅꯦꯝꯃꯤꯀꯨ ꯍꯥꯟꯅ ꯌꯥꯅꯕ ꯍꯣꯠꯅꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯎꯅꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤꯒ ꯑꯩꯅ ꯁꯣꯝꯗ ꯃꯊꯥ ꯁꯥꯔꯤꯁꯤ ꯅꯪꯅ ꯈꯪꯗꯦꯅꯦ꯫ ꯅꯪꯗꯤ ꯑꯩꯒꯤ ꯃꯔꯝ ꯅꯠꯇꯕꯤ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯑꯃꯨꯛ ꯃꯊꯥ ꯁꯥꯔꯤꯅꯣ? ꯑꯩ ꯁꯨꯝ ꯆꯤꯡꯅ ꯈꯜꯂꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯀꯣꯏꯔꯕꯣ? ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯄꯅꯦ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤꯀꯣ꯫ ꯃꯔꯝꯗꯤ ꯍꯥꯏꯗꯦ ꯅꯊꯟꯗ ꯄꯪꯁꯥꯎꯗ ꯁꯥꯎꯏ꯫ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯁꯅꯥꯅꯨꯒ ꯍꯦꯅꯔꯤꯒ ꯈꯠꯅꯈꯤꯕꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯀꯣꯊꯣꯔꯛꯏꯔꯣ? ꯅꯍꯥꯟ ꯅꯪꯒ ꯃꯦꯔꯤꯅꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯏꯗꯣ ꯃꯥꯅ ꯀꯩ ꯍꯥꯏꯖꯤꯜꯂꯛꯒꯦ? ꯕꯣꯕꯤꯅ ꯇꯧꯕ ꯄ꯭ꯂꯥꯟ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦꯗꯅ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯅꯪꯒ ꯐꯥꯎ ꯈꯠꯅꯔꯨꯔꯦ ꯌꯦꯡꯉꯨꯗꯅ꯫ ꯀꯔꯥꯏꯗꯒꯤ ꯀꯣꯂꯦꯖꯇꯨꯗ ꯃꯦꯔꯤꯅꯥꯒ ꯍꯦꯅꯔꯤꯒ ꯀꯣꯏꯅꯔꯦꯅ ꯁꯔꯥꯛ ꯍꯦꯛꯇ ꯁꯜꯂꯛꯑꯦ꯫ ꯑꯗꯩ ꯁꯅꯥꯅꯨ ꯈꯣꯏꯅꯤꯅ ꯅꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯥꯛꯄꯗ ꯃꯣꯏ ꯑꯅꯤꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤ ꯀꯧꯅꯤꯅ ꯁꯅꯥꯅꯨꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯅꯪꯒꯁꯨ ꯐꯖꯅ ꯈꯠꯅꯔꯦꯗꯅ꯫ ꯀꯌꯥꯝ ꯀꯨꯏꯅꯅꯣ? ꯍꯦꯅꯔꯤꯅꯒ ꯆꯔꯥ ꯍꯦꯟꯗꯅ ꯁꯅꯥꯅꯨ ꯍꯣꯏꯗ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯥꯏꯖꯕ ꯂꯥꯛꯈꯤꯕ ꯃꯌꯥꯝꯗꯣ꯫ ꯃꯇꯝꯗꯨꯗ ꯁꯅꯥꯅꯨꯁꯨ ꯌꯥꯝ ꯀꯞꯈꯤ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯆꯩꯈꯤ꯫ ꯀꯣꯟꯅ ꯑꯩꯒ ꯁꯅꯥꯅꯨꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯦꯔꯤꯅꯥꯒ ꯂꯣꯟꯅ ꯎꯅꯕꯗꯒꯤ ꯑꯁꯦꯡꯕ ꯈꯪꯉꯤ꯫ ꯑꯗꯩ ꯃꯣꯏ ꯑꯅꯤꯃꯨꯛ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤꯅꯕ ꯉꯝꯈ꯭ꯔꯤꯅꯤ꯫ ꯑꯗꯣ ꯕꯣꯕꯤꯅ ꯁꯤꯟꯕꯅꯦꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ? ꯑꯗꯨꯏꯅꯦ ꯅꯍꯥꯟ ꯃꯦꯔꯤꯅꯥ ꯈꯣꯏꯅꯤ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ꯫ ꯍꯧꯖꯤꯛꯇꯣ ꯕꯣꯕꯤꯗꯣ ꯁꯅꯥꯅꯨ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔ ꯃꯥꯜꯂꯦ꯫ ꯕꯣꯕꯤꯗꯨꯕꯨ ꯀꯣꯂꯦꯖ ꯀꯥꯔꯛꯇꯕ ꯀꯨꯏꯔꯗꯥꯏꯅꯦ? ꯑꯩꯗꯤ ꯃꯥ ꯇꯣꯛꯈ꯭ꯔ ꯃꯥꯜꯂꯦꯅ ꯈꯜꯂꯨꯏꯅꯦ꯫ ꯃꯥꯗꯤ ꯀꯣꯂꯦꯖ ꯂꯥꯛꯇꯕꯤ ꯄ꯭ꯂꯥꯟꯒ ꯌꯥꯝ ꯌꯥꯠꯂꯝꯃꯤꯖꯥꯠꯅꯤꯅꯦ꯫ ꯃꯥ ꯃꯤ ꯈꯔ ꯊꯥꯗꯣꯛꯑꯝꯒꯅꯤ ꯑꯗꯨꯅꯅꯦ꯫ ꯃꯄꯨꯟꯁꯤꯗꯨꯗ ꯃꯤ ꯑꯣꯏꯅꯕ ꯀꯟꯒꯦꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯃꯤ ꯈꯠꯅꯅꯕ ꯁꯤꯟꯅꯕ ꯍꯣꯠꯅꯔ ꯂꯩꯔꯦ꯫ ꯁꯅꯥꯅꯨꯗꯣ ꯀꯣꯂꯦꯖꯀ ꯄꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯊꯥ ꯌꯥꯝ ꯁꯥꯔ ꯃꯥꯜꯂꯦ꯫ ꯒ꯭ꯔꯦꯁꯤ ꯑꯩꯈꯣꯏꯅꯤꯅ ꯃꯦꯁꯦꯖ ꯑꯃꯨꯛ ꯊꯥ ꯐꯣꯟ ꯑꯃꯨꯛ ꯇꯧꯕꯅꯤ ꯀꯩꯁꯨ ꯋꯥꯔꯤ ꯁꯥꯔꯛꯇꯦ꯫ ꯍꯦꯅꯔꯤꯁꯨ ꯁꯅꯥꯅꯨꯒꯤ ꯈꯟꯕꯗꯤ ꯌꯥꯝ ꯋꯥꯖꯔꯕꯅꯤ꯫ ꯃꯣꯏ ꯑꯅꯤ ꯁꯥꯎꯅꯍꯟꯕ ꯋꯥꯔꯧꯅꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯇꯝ ꯈꯔ ꯁꯅꯥꯅꯨ ꯃꯣꯏꯅꯤ ꯁꯥꯎꯅꯕꯗꯣ ꯑꯩꯁꯨ ꯌꯥꯝ ꯋꯥꯈꯤ꯫ ꯃꯔꯨ ꯑꯣꯏꯅ ꯁꯅꯥꯅꯨꯅ ꯂꯥꯟꯅ ꯊꯥꯖꯈꯤꯕ ꯅꯪꯅꯁꯨ ꯑꯩꯒꯤ ꯋꯥ ꯑꯝꯇ ꯇꯥꯈꯤꯗꯕꯗꯣ꯫ ꯑꯗꯨꯕꯨ ꯍꯦꯅꯔꯤꯅ ꯁꯣꯏꯗꯅ ꯕꯣꯕꯤꯗꯣ ꯀꯩꯅꯣꯝꯃ ꯇꯧꯔꯛꯀꯗꯧꯗꯤ ꯃꯥꯜꯂꯦ꯫ ꯃꯥꯅꯁꯨ ꯁꯨꯝ ꯁꯅꯥꯅꯨꯗ ꯌꯦꯜꯂꯛꯂꯕꯅꯤꯅ ꯈꯠꯅ ꯆꯩꯅꯕ ꯈꯔꯗꯤ ꯊꯣꯛꯑꯅꯤ꯫ ꯑꯗꯨꯗꯅꯤ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯁꯤ꯫ ꯕꯣꯕꯤꯅ ꯃꯔꯣꯜ ꯑꯃ ꯅꯣꯡꯃꯒꯤ ꯃꯀꯣꯛ ꯆꯥꯛꯄ ꯍꯦꯟꯖꯤꯜꯂꯛꯄꯅꯤ꯫ ꯀꯣꯂꯦꯖꯀꯥꯁꯦ ꯁꯠ ꯂꯣꯏꯁꯤꯟꯈ꯭ꯔꯗꯤ ꯐꯗꯧꯅꯤ ꯇꯧꯔꯤꯁꯤ꯫ ꯀꯣꯂꯦꯖ ꯂꯣꯏꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯃꯨꯛ ꯀꯣꯏꯅꯒꯦ ꯍꯥꯏꯔꯤꯔꯣ? ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯃꯥꯟꯅꯔꯛꯑꯔꯣꯏ꯫ ꯅꯪ ꯅꯁꯥꯅ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯔꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯈꯜꯂꯤꯕ꯫ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯌꯦꯛ ꯊꯥꯔꯛꯀꯅꯨꯗ꯫ ꯑꯩꯅ ꯌꯥꯝ ꯂꯥꯜꯂꯕꯗꯧꯅ ꯉꯥꯡꯕꯗꯨꯗꯤ ꯇꯧꯔꯛꯀꯅꯨ꯫ ꯑꯩꯁꯨ ꯏꯆꯝ ꯅꯪꯕꯨ ꯀꯅꯥ ꯅꯠꯇꯦꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩꯅꯣ꯫ ꯃꯇꯝꯁꯦ ꯖꯔ ꯆꯠꯂꯛꯄꯒꯤ ꯃꯑꯣꯡꯗ ꯈꯟꯁꯤꯜꯂꯛꯏ꯫ ꯒ꯭ꯌꯥꯟꯒ ꯇꯥꯍꯧꯕꯖꯥꯠ ꯅꯠꯇꯦ꯫ ꯀꯣꯂꯦꯖ ꯀꯥꯔꯛꯄꯒ ꯍꯦꯅꯔꯤꯅ ꯁꯅꯥꯅꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯒꯤ ꯑꯩꯁꯨ ꯁꯅꯥꯅꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯀꯣꯏꯆꯦꯟ ꯆꯦꯟꯕ꯫ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯔꯛꯂ ꯃꯇꯝꯁꯤꯗ ꯃꯥꯏ ꯕꯣꯕꯤ ꯍꯥꯏꯗꯨꯅ ꯆꯛ ꯊꯤꯜꯂꯛꯄꯅꯦꯕ꯫ ꯑꯩꯗꯤ ꯍꯦꯅꯔꯤꯒ ꯕꯣꯕꯤꯒ ꯐꯨꯅꯔꯨꯏ ꯍꯥꯏꯕꯗꯨꯗ ꯕꯣꯕꯤꯁꯨ ꯃꯁꯥꯒꯤ ꯃꯔꯥꯜ ꯈꯪꯅ ꯆꯠꯈ꯭ꯔꯕꯣꯏ ꯈꯜꯂꯒ ꯃꯦꯔꯤꯅꯥꯒ ꯍꯦꯅꯔꯤꯒꯒꯤ ꯋꯥꯍꯧꯗ ꯃꯇꯝ ꯀꯌꯥ ꯑꯃ ꯂꯦꯟꯈ꯭ꯔꯕꯅꯤ ꯌꯦꯡꯉꯨ꯫ ꯍꯧꯖꯤꯛꯅ ꯃꯦꯔꯤꯅꯥꯒꯤ ꯋꯥꯔꯤ ꯆꯝꯊꯣꯛꯅꯈ꯭ꯔ ꯃꯇꯨꯡ ꯁꯤꯗꯅ ꯑꯃꯨꯛ ꯃꯥꯒꯤ ꯕꯣꯕꯤ ꯍꯥꯏꯗꯨꯅ
amuk phaisilakpinido khangde bobi se isa isuda maming gamda kauningdo mandri yam thi heinadri aidi Sanano ga Henry gi wari na tradi leitrabra dungti gi moyini gi maram da wari sanadaba ga yawramoine Sanano se ikoi mayam sangdana namdana Henry ga khangnan ki bunatra mana mathoi nungai raktradi adadai se ikoi dani masu ikoi da warau doiba aduna mai wari sanaraga mai mateng pangdaba yade mayam sangdana hainaraga koinarasu hausikti Henry moyini yam nungsinare gai Henry nasu mai wakhal da gauri Sanano su nungsiri Nangna khangdaba case yam lei madugi su khalagani aina matha sari se Victor ngakna Chanuli mi de yenglaga kai karamba case noise yam luba thokti thokhaningdaba adubu oidi oirakadab wari malai Sananu su dugi matangda matha yam sari mani maraksida bobi sumu yausila banina matha magi mathakta matha mamu hapchile haiduni tawrise ai khangba yadro kai matha no tati kai wari no ba Chanulembi Victor da yenglai Victor su Chanulembi na hairakadabu wado karino khanna taragi matagum yenglai Tushan maphamdani Oza sangak tringai satra mayamdu amaga amagon sinaduna wari tawri Langlena Nangsu dadana raska nungsina krabanina ai thanda kap thanbai wari ni ha Job exam su loidawrabanina kai kainu khanaba yareba natro Aikhoise leina aina kantoklaga chatkiba yaba nate phanirang tawjarasu adugumu wakhal gamta khandi tawsu tawroi dadana rasu yan tarisidi nangisu aina masiladabani job exam se hek loibaga surprise piradawni da Victor naga hengadaw mi nate mi da nangnaga khangadi yam ngaktoi sani aikoi ni tinaraga nangna sitabi kamai thamdoino da Victor gi wari da haudoranu Sum khaluraga yami kai aina magi khangnaba lei leite haiba khangdaba makai aina tawki mayam da hausida khaluraga yami kai ba phawi aduni mai wari thupjilaga chapter anauba mahausi aisi kana de bema hausik matamda nupa ka koida layaba nate aigi di nang leiri nang nagi su phanab simbiro ani tu da ngang na ringai tuition oza laktuna class tu mari lokthai Ngak lairaba matung tuition hek loibaga satra mayamdo mari thoknarai Langlena dadana rase nangai mali ada laireba lalaibi so haipet ngaksep thaduna yenglaga sina kaidoro zato pharak yam takreda kaka be no ukredi loirene aikoi da dani haigi lao aisu manang oirap lepkeba warido sasa saru lao anido danaras ki manakta sangsile Lalaibina phone pau phongnaba yabase hekta put pauzile Danaras makhuna pairama polythene do lalaibida piraga exam su kuiraktrabaduda nangi sanaba na haidan thilakpani atai matamdadi unnabasu sangdena sida direct lab lalaibi polythene do lauraga kai no siba tharoi thongbani mamana thongbani aisu nang pijaning manana purakba asaboi khraga yawbani langlena pirakpani na yumdadi khumo langlena ai si puk phaba tahan dawrene ai aswaida leirugin mayam thoknarakpagi sida wari do sasa sanaro mina uradi khodi su itan sarani hairaga langlendo nokmi thokre exam loiraga unabadi yam sangni haibu matamdi khangauroi nangsu kaidano ma training chatkani haibanina unabasu phangdau mande as waridi wakhalga ayongna khanjile aina to palamdaga chatlaga khata langda leikhido khanbro madamse aidi am pamuse loihaningde adum lakhaningi kayang kuire nangaina unaba sangaktrisi ado yumsu sabdi loiri haibu aisu college satnabu hotnabaga nangna tuition chatbaga tawringai unaba sangrabani ado yare chalo phone da wari do sanarase aikhoi ni unarabani na yarba natro sarhoi uradi yam phana ngangnaroi chalo yare Tandrasu satlani ni aibudi ado yum yobaga message tharo ko langlen se aiga satminakragi loi sarhoi na singnadanam yare nathanda dum sakro aikhoi ni bena lakminarage yare namit yamna ko noi da Henry ga noi sega tha mamu kaunadabado nangsu khangi natro nangsu maramdu khangna nasana irang tawdana bhono akhoi da bai taw mi nate akhoi se duna mi na gangnai haidana thajarubagi saunakri natro hoi aisu marak ama
ꯗꯥ ꯕꯤꯛꯇꯔꯅ ꯐꯥꯒꯤ ꯇꯧꯁꯤꯜꯂꯛꯇꯅ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯉꯨꯔꯦ꯫ ꯐꯔꯦꯗ, ꯅꯨꯡꯁꯤꯅꯕꯗ ꯑꯃꯨꯛ ꯁꯥꯎꯅꯕ, ꯑꯃꯨꯛ ꯈꯠꯅꯕ, ꯑꯃꯨꯛ ꯋꯥꯔꯧꯅꯕ ꯉꯥꯛꯇꯅꯤ꯫ ꯌꯦꯛꯅꯕ ꯃꯔꯥꯡ ꯀꯥꯏ, ꯀꯅꯥꯅ ꯀꯩꯗꯧꯔꯤ ꯍꯥꯏꯗꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯤ ꯌꯥꯝ ꯂꯩꯌꯦ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯄꯥꯈꯠꯂꯤꯁꯦ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯤꯅ ꯉꯥꯡꯅꯕ ꯊꯥꯖꯠꯍꯟꯕꯗꯨꯗ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯌꯦꯡꯈꯤꯗ꯭ꯔꯥꯅ ꯑꯩꯁꯨ ꯅꯪꯒꯤ ꯈꯟꯕꯗꯣ ꯋꯥꯏꯅꯦ꯫ ꯌꯥꯔꯦ, ꯋꯥ ꯉꯥꯡ ꯂꯩꯔꯅꯨ, ꯆꯠꯂꯣꯕ꯫ ꯂꯂꯩꯕꯤꯅ ꯇꯥꯟꯃꯟꯕꯗꯨꯗ ꯍꯦꯅꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯅꯤꯡ ꯍꯟꯗꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯂꯩꯕꯤꯁꯨ ꯙꯅꯔꯥꯖꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯚꯦꯟꯗ ꯀꯥꯈꯠꯂꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯃꯤꯠꯅ ꯂꯩꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯍꯦꯅꯔꯤ ꯒꯥꯔꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯁꯅꯥꯅꯨꯗ ꯌꯦꯡꯂꯤ꯫ ꯁꯅꯥꯅꯨ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ, ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯈꯪꯉꯝꯃꯗꯤ ꯑꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯀꯅꯥꯝꯇꯒ ꯇꯤꯟꯅꯗꯅ ꯂꯩꯖꯔꯝꯗꯧꯅꯤ꯫ ꯕꯣꯕꯤꯒꯤ ꯃꯔꯝꯅ ꯃꯊꯥꯗꯣ ꯄꯪꯁꯥ ꯁꯥꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩ ꯑꯃ ꯂꯩꯅ ꯃꯥꯅ ꯍꯦꯛꯇ ꯌꯦꯠꯁꯤꯜꯂꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯊꯥ ꯑꯃꯅꯤꯁꯤꯗ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯅꯪ ꯑꯩꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ꯫ ꯃꯤꯅꯗꯤ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯀꯣꯟꯊꯣꯡꯗ ꯇꯣꯏꯅ ꯂꯩꯕꯁꯨ ꯎꯏ, ꯆꯪꯗꯤ ꯆꯪꯉꯛꯅꯤ꯫ ꯑꯩꯁꯨ ꯃꯥ ꯊꯦꯡꯅꯗꯅꯕ ꯎꯅꯗꯅꯕ ꯍꯥꯏꯗꯅ ꯐꯅꯌꯥꯝꯅ ꯂꯣꯠꯇꯅ ꯈꯥꯡꯂꯕꯅꯤ꯫ ꯃꯥꯏ ꯃꯔꯝꯅ ꯀꯣꯂꯦꯖ ꯐꯥꯎ ꯐꯖꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯦꯕ ꯅꯪꯁꯦ ꯍꯥ? ꯅꯪ ꯑꯩꯒꯤꯗꯃꯛ ꯈꯟꯗꯤ ꯈꯟꯕ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯈꯟꯕꯩꯅꯤ ꯑꯩꯅ ꯋꯥꯔꯤꯁꯦ꯫ ꯅꯣꯏ ꯃꯁꯦꯟ ꯑꯩꯒꯤ ꯃꯔꯝꯗ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯕꯣꯕꯤꯅ ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯍꯟꯒꯠ ꯍꯟꯗ ꯆꯠꯇꯅ ꯂꯩꯕꯗꯤ ꯌꯥꯕ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯐꯨꯅꯕꯅ ꯄꯥꯝꯗꯦ ꯁꯤꯅꯤꯅꯦ꯫ ꯁꯅꯥꯅꯨ, ꯅꯪ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯍꯥꯏꯌꯨ, ꯅꯪ ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ? ꯍꯦꯅꯔꯤꯒꯤ ꯋꯥꯗꯨꯗ ꯁꯅꯥꯅꯨ ꯃꯃꯤꯠꯇꯨꯅ ꯍꯦꯅꯔꯤꯗ ꯌꯦꯡꯂꯛꯏ꯫ ꯀꯩ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯗꯧ ꯃꯥꯟꯒꯦ? ꯄꯥꯎꯈꯨꯝꯗꯤ ꯅꯪꯅ ꯄꯤꯅꯤꯡꯕ ꯄꯤꯔꯛꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗ, ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯈꯜꯂꯤ, ꯀꯔꯤ ꯅꯤꯡꯂꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯈꯪꯗꯦ꯫ ꯅꯪꯅꯁꯨ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯋꯥ ꯂꯣꯠꯈꯤꯕ ꯌꯥꯎꯒꯦ? ꯍꯣꯏ, ꯑꯩ ꯃꯦꯔꯤꯅꯥꯒꯤ ꯃꯔꯝꯗ ꯅꯣꯏ ꯑꯅꯤꯗ ꯂꯥꯟꯅ ꯂꯧꯔꯨꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅꯁꯨ ꯆꯝꯗꯣꯛꯅꯈ꯭ꯔꯦ꯫ ꯕꯣꯕꯤꯒꯤ ꯃꯦꯔꯤꯅꯥꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯀꯔꯤ ꯃꯔꯝꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯇꯥꯟꯅꯔꯛꯈꯤ, ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯔꯛꯈꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯍꯪꯂꯤꯁꯤꯅꯤ, ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯤꯁꯦ ꯀꯔꯝꯕ ꯃꯇꯝ ꯐꯥꯎꯒꯤꯅꯣ? ꯁꯅꯥꯅꯨ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ, ꯃꯇꯝꯗꯤ ꯈꯖꯤꯛꯇ ꯉꯥꯏꯔꯤ, ꯑꯗꯨꯕꯨ ꯂꯩꯍꯧꯔꯤꯕ ꯏꯍꯨꯜꯁꯤꯃꯗꯤ ꯄꯨꯟꯁꯤꯁꯤꯃꯒꯤ ꯀꯥꯎꯉꯝꯂꯔꯣꯏ꯫ ꯅꯪꯒꯤ ꯀ꯭ꯔꯁꯇꯣ ꯃꯥꯅꯗꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕ꯭ꯔꯥ? ꯅꯪꯅꯁꯨ ꯃꯥꯕꯨ ꯈꯟꯖꯈꯤꯕ꯭ꯔꯥ? ꯀꯔꯤ ꯃꯔꯝꯗꯒꯤ ꯅꯪꯅ ꯆꯍꯤ 3-4 ꯍꯦꯟꯅ ꯉꯥꯏꯔꯛꯂꯤꯕꯅꯣ? ꯁꯅꯥꯅꯨꯗꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯋꯥꯔꯤꯗꯨꯃꯛ ꯍꯪꯂꯛꯀꯗ꯭ꯔꯥ ꯈꯟꯅ ꯅꯥꯊꯩꯅꯕ ꯍꯣꯠꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯤ꯫ ꯍꯦꯅꯔꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯁꯅꯥꯅꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ, ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯕ, ꯏꯁꯥꯒꯤ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯅꯪꯅ ꯑꯩꯒ ꯈꯪꯅ ꯅꯪꯒ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯅꯃꯥꯟꯅꯕ ꯐꯥꯎꯕꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯂꯕꯁꯨ ꯃꯗꯨꯒꯤ ꯑꯦꯛꯁꯦꯞꯇꯨꯃ ꯇꯧꯗꯅ ꯅꯪ ꯑꯩ ꯈꯪꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯈꯪꯅ ꯅꯪꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯗꯤ ꯆꯦꯛꯁꯤꯟꯅ ꯊꯝꯂꯝꯒꯅꯤ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯃꯥꯏꯊꯤꯔꯒꯗꯕ ꯂꯥꯟꯃꯤꯅꯤ꯫ ꯄꯥꯟꯗꯝ ꯑꯃꯒꯤ ꯃꯈꯥꯗ ꯅꯪꯕꯨ ꯅꯝꯗꯅ ꯑꯩꯒ ꯈꯪꯅꯈ꯭ꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯍꯦꯅꯔꯤ ꯋꯥ ꯃꯈꯥ ꯇꯥꯊꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯁꯦꯡꯅ ꯃꯍꯥꯛ ꯃꯁꯥꯅ ꯁꯅꯥꯅꯨꯅ ꯍꯥꯏꯈ꯭ꯔꯤꯕ ꯆꯍꯤ 3ꯒꯤ ꯃꯇꯝꯗꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯈꯪꯕꯅ ꯃꯄꯨꯛꯅꯤꯡꯗ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯂꯤꯕꯅꯤ꯫ ꯄꯨꯟꯁꯤꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ, ꯑꯃꯨꯛꯁꯨ ꯂꯣꯡꯒꯅꯤ, ꯑꯃꯨꯛꯁꯨ ꯎꯞꯀꯅꯤ꯫ ꯄꯨꯟꯁꯤꯁꯤꯗ ꯊꯦꯡꯅꯔꯛꯀꯗꯕ, ꯂꯥꯟꯊꯦꯡꯅꯔꯛꯀꯗꯕ, ꯃꯥꯌꯣꯛꯅꯔꯛꯀꯗꯕ ꯀꯌꯥ ꯑꯃꯗꯤ ꯂꯩ, ꯑꯗꯨꯕꯨ ꯃꯁꯤꯅ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯀꯌꯥ ꯑꯃ ꯄꯨꯔꯛꯈꯤꯕꯁꯨ ꯌꯥꯏ꯫ ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯇꯥꯅꯕ ꯑꯩ ꯏꯁꯥꯅ ꯃꯩꯅꯨꯡꯁꯤꯗ ꯆꯣꯡꯊꯖꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯅꯪꯕꯨꯁꯨ ꯑꯩꯅ ꯃꯩꯁꯥ ꯈꯔ ꯐꯪꯍꯟꯒꯗꯧꯔꯦ꯫ ꯑꯩꯁꯦ ꯏꯁꯥ ꯏꯊꯟꯇꯒꯤ ꯈꯟꯕ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯁꯅꯥꯅꯨ꯫ ꯁꯅꯥꯅꯨ ꯍꯦꯅꯔꯤꯗ ꯌꯦꯡꯗꯨꯅ, ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯅꯪ ꯑꯩꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯕ ꯄꯨꯟꯁꯤꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯍꯟꯗꯕꯒꯤ ꯃꯆꯥꯛꯅꯤ꯫ ꯃꯤꯀꯨꯞꯁꯤꯗꯗꯤ ꯑꯩꯈꯣꯏꯅꯤ ꯁꯛꯀ ꯎꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯅꯔꯤꯁꯤꯗꯤ꯫ ꯍꯦꯅꯔꯤ ꯃꯆꯤꯟꯕꯥꯜ ꯆꯤꯡꯂꯞ ꯅꯣꯛꯅꯤꯡꯗ ꯅꯣꯛꯂꯒ, ꯃꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯅꯪ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯎꯅꯗꯨꯅ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯈꯤꯗꯕꯁꯨ ꯌꯥꯏ꯫ ꯉꯁꯤ ꯅꯪꯅ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯁꯤ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕꯁꯤꯁꯨ ꯁꯥꯅꯈꯤꯗꯕ ꯌꯥꯏ ꯅꯠꯇ꯭ꯔꯥ?
ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯄꯨꯂꯞ ꯊꯨꯞꯆꯤꯟꯈ꯭ꯔꯣ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯨꯝꯁꯤ ꯑꯩꯅ ꯂꯥꯟꯕꯅꯤ ꯑꯩꯅ ꯇꯧꯖꯕꯅꯤ ꯑꯩꯅ ꯃꯥꯌꯣꯛꯅꯕ ꯇꯥꯕ ꯅꯠꯇ꯭ꯔꯗꯤ ꯑꯗꯣ ꯍꯌꯦꯡꯗꯤ ꯀꯣꯂꯦꯖ ꯀꯥꯔꯛꯑꯣ ꯀꯣꯂꯦꯖꯁꯤꯗ ꯅꯪ ꯑꯩ ꯄꯨꯟꯈꯤꯒꯗꯕ ꯃꯇꯝꯁꯦ ꯇꯦꯟꯁꯤꯜꯂꯛꯂꯕꯅꯤ ꯍꯣꯏ ꯂꯥꯛꯀꯦ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯍꯦꯅꯔꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯐꯔꯦ ꯌꯨꯝ ꯊꯤꯜꯂꯝꯃꯒꯦ ꯊꯦꯡꯖꯤꯜꯂꯛꯏ ꯂꯥꯛꯑꯣ ꯍꯦꯅꯔꯤꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯕꯒ ꯁꯅꯥꯅꯨꯁꯨ ꯍꯦꯅꯔꯤꯒꯤ ꯃꯇꯨꯡꯗ ꯇꯣꯡꯈꯠꯂꯛꯏ ꯑꯗꯨꯒ ꯍꯦꯅꯔꯤꯅ ꯁꯅꯥꯅꯨꯕꯨ ꯈꯣꯡꯅꯥꯡ ꯃꯅꯥꯛꯇꯨꯗ ꯊꯅꯝꯂꯒ ꯃꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯍꯦꯅꯔꯤꯅ ꯆꯠꯈꯤꯕꯒ ꯁꯅꯥꯅꯨꯁꯨ ꯉꯁꯤ ꯍꯦꯅꯔꯤꯅ ꯍꯧꯗꯣꯔꯛꯈꯤꯕ ꯋꯥꯗꯨꯅ ꯋꯥꯈꯜꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯃꯀꯣꯛꯇꯨ ꯅꯣꯟꯊꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯗꯨꯗꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯣꯕꯤꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯇꯨꯅ ꯉꯥꯏꯈꯣ ꯁꯅꯥꯅꯨ ꯅꯪ ꯀꯔꯥꯏ ꯆꯠꯂꯨꯏꯅꯣ ꯁꯅꯥꯅꯨ ꯏꯈꯪ ꯈꯪꯅ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯄꯗ ꯕꯣꯕꯤꯒ ꯔꯣꯁꯟꯒꯗꯨ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯅꯨꯗꯤ ꯕꯣꯕꯤ ꯎꯕꯗ ꯁꯣꯏ ꯂꯥꯎꯈ꯭ꯔꯦ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯦꯞꯄꯤ ꯕꯣꯕꯤ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯇꯨꯅ ꯁꯅꯥꯅꯨꯗ ꯌꯦꯡꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯅꯅꯤꯡꯇꯝꯅ ꯅꯣꯏ ꯍꯤꯔꯣꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯅꯥꯀꯜꯗꯒꯤ ꯔꯣꯁꯟꯅ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯃꯇꯝ ꯄꯤꯕꯤꯗꯨꯅ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯌꯦꯠꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯁꯥꯅ ꯈꯪꯅ ꯌꯥꯕ ꯌꯥꯔꯦ ꯀꯩꯅꯣ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯇ꯭ꯔꯤꯉꯩ ꯅꯁꯥꯅ ꯈꯪꯅ ꯅꯈꯣꯡꯅ ꯊꯣꯡꯅ ꯕꯣꯕꯤꯒꯤ ꯃꯅꯥꯛ ꯆꯪꯍꯧꯕꯅ ꯌꯥꯝ ꯐꯅꯤꯗ ꯁꯅꯥꯅꯨꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯦ ꯃꯁꯥꯗꯣ ꯄꯥꯈꯠꯂꯞ ꯇꯧꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯉꯤ ꯂꯦꯞꯂꯤꯕ ꯕꯣꯕꯤ ꯑꯃꯗꯤ ꯔꯣꯁꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯕꯣꯕꯤ ꯅꯠꯇ꯭ꯔꯥ ꯅꯪ ꯑꯩꯅ ꯅꯍꯥꯟꯈꯩ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ ꯅꯪ ꯉꯁꯤꯗꯤ ꯈꯪꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯣ ꯌꯥꯝ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯣꯕꯤꯗ ꯃꯈꯨꯠ ꯊꯥꯔꯛꯏ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯁꯅꯥꯅꯨꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯌꯥꯝꯅ ꯀꯤꯖꯅ ꯌꯥꯝ ꯄꯥꯈꯠꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯂꯦꯞꯂꯤ